ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇꯒꯤ ꯈꯪꯈ꯭ꯔꯦ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯥꯏꯕꯔꯕꯨ ꯕꯤꯌꯣꯟ ꯍꯣꯏ ꯕꯤꯁꯛ ꯍꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯑꯥꯏꯕꯔꯒꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯥꯏꯕꯔꯒꯤ ꯑꯔꯣꯟꯕ ꯈꯔ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯑꯥꯏꯕꯔꯁꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯃꯦ ꯈꯪꯕꯗꯒꯤ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯀꯦꯔꯦꯒꯠꯀꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯞꯇ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨꯒ ꯃꯄꯥꯔꯦꯡꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯇꯥꯟꯇ꯭ꯔꯤꯛꯅꯁꯨ ꯕꯤꯌꯣꯟꯗ ꯃꯈꯥ ꯇꯥꯅ ꯑꯆꯧꯕ ꯂꯥꯟ ꯃꯌꯥꯝ ꯊꯦꯡꯅꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯥꯏꯕꯔꯁꯨ ꯁꯛꯂꯣꯠꯇꯨꯅ ꯀꯦꯔꯦꯒꯠꯇꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯈꯤꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 70 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯃꯦꯞ ꯈꯔ ꯎꯠꯂꯛꯂꯤ ꯃꯦꯞꯁꯤꯗ ꯎꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯥꯏꯕꯔꯅ ꯀꯦꯔꯦꯒꯠꯇꯒꯤ ꯂꯥꯞꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯂꯝ ꯀꯌꯥ ꯆꯤꯡꯃꯥꯟ ꯀꯌꯥ ꯐꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯀꯨꯏꯅ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯑꯣꯏꯕꯅ ꯑꯥꯏꯕꯔꯁꯨ ꯃꯀꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯆꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯁꯤꯇꯤ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒ ꯁꯛ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯑꯥꯏꯕꯔꯁꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯨꯝ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯍꯧꯖꯤꯛ ꯑꯥꯏꯕꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄꯅ ꯔꯨꯁꯤꯌꯥ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯒꯤ ꯎꯃꯪ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅ ꯀꯛꯎꯗ꯭ꯔꯕ ꯃꯀꯣꯏ ꯑꯁꯤ ꯀꯛꯇꯨꯅ ꯐꯝꯂꯤꯉꯩ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯗꯕ ꯅꯤꯄꯥ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯉꯛꯄꯁꯤ ꯎꯔꯤ ꯑꯥꯏꯕꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯗ ꯃꯁꯤꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯗꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯃꯤ ꯈꯔ ꯅꯦꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯍꯥꯠꯇꯣꯛꯅꯕ ꯇꯧ ꯍꯥꯏꯔꯛꯂꯤ ꯃꯅꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯄꯪꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯅ ꯑꯃꯠꯇ ꯊꯥꯖꯗꯦ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛꯁꯤ ꯅꯪꯅ ꯁꯥꯃꯛꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯅꯥꯏꯁꯤꯅꯁꯨ ꯑꯥꯏꯕꯔꯗ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯗꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯥꯏꯕꯔꯗ ꯌꯦꯡꯕꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯌꯦꯡꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯔꯦꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯤꯌꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯃꯌꯥꯝꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯁꯥ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯕꯤꯌꯣꯟꯒꯤ ꯁꯚꯥ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯃꯁꯥꯗ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯚꯥꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯅ ꯃꯐꯝꯁꯤꯒꯤ ꯀꯦꯔꯦꯒꯠꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯑꯥꯏꯕꯔꯒꯤ ꯆꯠꯂꯝꯕ ꯅꯤꯌꯣꯝꯁꯤꯡꯗꯒꯤ ꯄꯨꯡꯇꯣꯟ ꯇꯣꯡꯉꯥꯜꯂꯛꯀꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯥꯛꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯅ ꯂꯥꯡꯖꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯥꯏꯕꯔꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯁꯤꯇꯤ ꯑꯁꯤꯗ ꯀꯣꯏꯔꯛꯄ ꯂꯥꯛꯀꯗꯕ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯃꯠꯇ ꯆꯪꯍꯟꯗꯕꯤꯗ ꯊꯝꯃꯝꯂꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯤꯡꯇꯝꯕꯁꯨ ꯃꯍꯥꯛꯅ ꯄꯨꯡꯁꯨꯞ ꯁꯨꯞꯆꯟꯗꯨꯅ ꯊꯝꯃꯝꯂꯤ ꯁꯤꯇꯤ ꯑꯁꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕ ꯁꯤꯇꯤ ꯑꯃꯅꯤ ꯑꯩꯅ ꯑꯥꯏꯕꯔꯅ ꯊꯤꯡꯖꯤꯜꯂꯝꯂꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯂꯣꯏꯅ ꯐꯥꯠꯇꯣꯛꯀꯅꯤ ꯉꯁꯤꯒꯤ ꯁꯚꯥ ꯑꯁꯤ ꯃꯌꯥꯝꯒꯤꯅꯤ ꯈꯟꯕꯤꯌꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯃꯣꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯒꯅꯤ ꯃꯗꯨꯗ ꯑꯩꯅꯁꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯇꯥꯗꯕ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯑꯥꯏꯕꯔꯒꯤ ꯑꯣꯏꯕ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯕꯤꯌꯣꯟꯅ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯥꯀꯟꯗꯒꯤ ꯕꯤꯁꯛꯅ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯏ ꯃꯈꯣꯏꯁꯤꯡꯁꯤ ꯑꯥꯏꯕꯔꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯄꯥꯝꯖꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯑꯥꯏꯕꯔꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤ ꯑꯥꯏꯕꯔꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯨ ꯑꯣꯏꯔꯝꯕꯅꯤ ꯑꯥꯏꯕꯔꯒꯤ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯑꯐ ꯐꯠꯇ ꯈꯟꯗꯗꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯑꯥꯏꯕꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯊꯣꯔꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯄꯨꯟꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯕꯤꯁꯛꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯈꯣꯟ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯇꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯊꯣꯔꯥꯕꯨ ꯑꯥꯏꯕꯔꯅ ꯍꯥꯠꯈꯤꯕꯗꯒꯤ ꯃꯆꯥꯛ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯌꯨ ꯄꯪꯊꯛꯇ ꯊꯛꯆꯟꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯩ ꯕꯤꯌꯣꯟꯅꯁꯨ ꯕꯤꯁꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯋꯥꯐꯝꯁꯤꯅ ꯆꯨꯝꯂꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯤ ꯇꯁꯦꯡꯅ ꯃꯔꯥꯜ ꯂꯩꯔꯦ ꯃꯈꯣꯏꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝꯁꯤꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯃꯣꯠ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥ ꯂꯩꯒ ꯊꯥꯅꯁꯨ ꯕꯤꯌꯣꯟꯗ ꯎꯔꯕ꯭ꯔꯥ ꯕꯤꯌꯣꯟ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄꯁꯨ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯗꯨꯅ ꯃꯄꯥꯟꯗ ꯄꯨꯔꯒ ꯊꯣꯛꯂꯛꯂꯤ ꯕꯤꯌꯣꯟꯅ ꯃꯌꯥꯝꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯃꯁꯥꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯔꯥꯟꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤꯗꯒꯤ ꯍꯦꯟꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯗꯟꯗꯤ ꯈꯔꯁꯨ ꯂꯩ ꯃꯈꯣꯏꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯃꯈꯣꯏꯁꯤ ꯎꯃꯪꯗ ꯁꯥꯒꯨꯝꯅ ꯃꯄꯨꯟꯁꯤꯁꯤꯡ ꯑꯁꯤ ꯂꯦꯟꯖꯔꯨꯔꯁꯅꯨ ꯃꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯌꯨꯝ ꯀꯩ ꯂꯟ ꯊꯨꯝꯁꯤꯡꯁꯨ ꯉꯁꯤꯗꯒꯤ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯜꯂꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯁꯤꯕꯨ ꯁꯥ ꯑꯃꯒꯨꯝ ꯈꯟꯕꯤꯌꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯣꯛꯄꯗ ꯃꯗꯨꯒꯤ ꯗꯟꯗꯤꯁꯨ ꯑꯃꯠꯇ ꯐꯪꯂꯣꯏ ꯃꯈꯣꯏ ꯉꯁꯤꯗꯒꯤ ꯁꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯉꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯗꯟꯗꯤ ꯑꯁꯤ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯟꯗꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯎꯃꯪꯗ ꯂꯝꯃꯥꯛꯅꯗꯨꯅ ꯇꯧꯖꯔꯨꯕ ꯃꯔꯥꯟꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯂꯕ ꯖꯤꯕ ꯑꯃꯅꯤ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯌꯥꯕꯤꯔꯒꯗꯤ ꯌꯥꯏ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝꯅꯁꯨ ꯌꯥꯔꯕꯅꯤꯅ ꯐꯤꯔꯦꯞ ꯑꯁꯤ ꯃꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯩ ꯏꯠꯂꯕ ꯌꯣꯠꯆꯩ ꯑꯃꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯃꯥꯏꯗ ꯃꯥꯛ ꯑꯃꯃꯝ ꯊꯝꯗꯨꯅ ꯃꯊꯪ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯥꯏꯕꯔꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯃꯩ ꯏꯠꯂꯕ ꯌꯣꯠꯆꯩꯁꯤꯅ ꯃꯃꯥꯏꯗ ꯅꯝꯃꯛꯄ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯤ ꯃꯁꯤꯗ ꯅꯤꯄꯥ ꯑꯃꯗꯤ ꯑꯥꯏꯕꯔꯒ ꯈꯤꯇꯪ ꯅꯛꯅꯅ ꯂꯩꯔꯝꯕ ꯈꯔ ꯁꯥꯊꯤꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯤ
ꯃꯍꯥꯛꯇꯤ ꯕꯤꯌꯣꯟꯗ ꯁꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯝꯗꯨꯅ ꯁꯤꯇꯤꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯂꯩꯒꯔꯊꯥꯅꯁꯨ ꯕꯤꯌꯣꯟꯗ ꯅꯪꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯥꯏꯚꯔ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯁꯤꯡꯁꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯕꯤꯁꯛꯇ ꯑꯗꯨꯕꯨ ꯕꯤꯁꯛ ꯑꯩꯗꯤ ꯑꯥꯏꯚꯔ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯚꯔ ꯍꯣꯏꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯞꯅ ꯁꯒꯣꯜ ꯈꯔ ꯊꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯁꯤ ꯑꯥꯏꯚꯔꯅꯗꯤ ꯇꯥꯔꯦ ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯆꯝꯁꯤꯡꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯌꯣꯝꯁꯟꯗꯨꯅ ꯂꯩꯅꯔꯤ ꯑꯥꯏꯚꯔꯗꯤ ꯍꯧꯖꯤꯛ ꯃꯈꯣꯟꯁꯤ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯀꯗꯣꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯗꯥꯔꯁꯤ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯤꯃꯨ ꯁꯦꯠꯄ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜꯁꯤꯡꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯖꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯒꯣꯜꯁꯤ ꯊꯧꯅ ꯊꯧꯅ ꯌꯦꯠꯂꯣꯝ ꯆꯣꯡꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯥꯏꯚꯔꯒꯤ ꯃꯅꯥꯏꯁꯤꯁꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯇꯣꯛꯂꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯀꯥ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯦꯅꯥ ꯑꯃꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡ ꯑꯁꯤ ꯀꯟꯊꯣꯛꯈꯤꯗꯨꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ꯆꯦꯛ ꯇꯧꯍꯜꯂꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯞꯅ ꯆꯪꯁꯜꯂꯨꯕꯗ ꯑꯥꯏꯚꯔꯅ ꯁꯣꯔꯤ ꯃꯆꯥ ꯈꯔ ꯂꯪꯊꯣꯔꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨꯗꯤ ꯍꯥꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯥꯏꯚꯔꯁꯤ ꯐꯥꯗꯨꯅ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤ ꯑꯥꯏꯚꯔꯁꯨ ꯃꯄꯥꯟꯗ ꯎꯞꯇꯨꯅ ꯇꯥꯔꯦ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯉꯁꯥꯏ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯈꯤꯕꯗꯨꯗ ꯑꯥꯏꯚꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛ ꯕꯥꯏꯀꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃꯅꯤ ꯃꯃꯤꯡꯅ ꯑꯥꯏꯚꯔ ꯀꯧꯕꯅꯤ ꯃꯍꯥꯛꯅ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯆꯟꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯩ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥ ꯑꯁꯤꯅ ꯑꯥꯏꯚꯔꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯛꯁꯜꯂꯛꯇꯨꯅ ꯔꯁꯤꯌꯥꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯅꯤꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯃꯥꯟꯗꯦ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯁꯤ ꯈꯪꯗꯕꯗꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯅꯤꯄꯥꯁꯤꯅ ꯑꯥꯏꯚꯔꯅ ꯍꯪꯉꯤꯕꯁꯤ ꯈꯨꯝꯗꯕꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯗ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯈꯤꯕꯗꯨ ꯑꯩꯅꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤꯒꯤꯗꯃꯛ ꯑꯩ ꯃꯅꯥ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯄꯩꯁꯥ ꯈꯔ ꯂꯪꯁꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯗ ꯄꯤꯔꯤ ꯑꯥꯏꯚꯔꯁꯨ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯖꯔꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥꯁꯤꯁꯨ ꯄꯩꯁꯥꯁꯤ ꯈꯤꯇꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯚꯔꯅ ꯃꯉꯣꯟꯗ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯈꯣꯏꯁꯤ ꯔꯁꯤꯌꯥꯟꯅꯤ ꯑꯗꯨꯒ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯃꯤ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯥꯏꯚꯔ ꯍꯣꯏꯁꯤ ꯔꯁꯤꯌꯥꯒꯤ ꯂꯝ ꯐꯥꯎꯖꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯆꯧꯕ ꯃꯅꯥ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯒ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯚꯔꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗꯅꯤ ꯃꯐꯝꯗꯨꯒꯤ ꯃꯃꯤꯡꯅ ꯀꯦꯐ ꯍꯥꯏꯅ ꯀꯧꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯒꯤ ꯃꯅꯥꯏꯁꯤꯁꯨ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯅ ꯂꯩꯔꯤ ꯑꯥꯏꯚꯔꯅ ꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥꯁꯤꯗ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯐꯝꯗꯨꯗ ꯔꯨꯜ ꯇꯧꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯣꯂꯤꯛ ꯀꯧꯕꯅꯤ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯅꯥꯏꯁꯤꯡꯗ ꯑꯥꯏꯚꯔ ꯍꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯚꯔꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯀꯥꯈꯠꯄ ꯉꯝꯗꯕꯤꯗ ꯁꯤꯠꯇꯨꯅ ꯆꯠꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ ꯅꯤꯄꯥꯁꯤꯗ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛꯇꯤ ꯁꯣꯏꯅꯥꯏꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯅꯣꯛꯁꯟꯗꯨꯅ ꯁꯣꯏꯅꯥꯏꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯁꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯑꯥꯏꯚꯔ ꯍꯣꯏꯁꯤ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤ ꯁꯨꯝ ꯂꯥꯛꯂꯒ ꯀꯦꯐ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯔꯦ ꯀꯣꯅꯨꯡꯁꯤ ꯎꯕꯗ ꯑꯥꯏꯚꯔꯁꯨ ꯉꯛꯅ ꯌꯦꯡꯖꯔꯤ ꯃꯐꯝꯁꯤ ꯀꯦꯔꯦꯒꯠꯀ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯥꯏꯚꯔ ꯍꯣꯏꯁꯨ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯤ ꯑꯃꯁꯨ ꯁꯤꯡꯖꯪꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯤ ꯇꯥꯟꯖꯥꯁꯤꯗ ꯑꯥꯏꯚꯔꯁꯨ ꯄꯨꯁꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯣꯂꯦꯛꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯗ ꯑꯥꯏꯚꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯑꯗꯨꯝ ꯅꯤꯄꯥꯁꯤ ꯅꯣꯔꯋꯦꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨꯁꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯥꯟꯁꯜꯂꯛꯄꯗꯒꯤ ꯐꯥꯗꯨꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯁꯨ ꯅꯣꯔꯋꯦꯒꯤ ꯃꯔꯝꯗꯗꯤ ꯐꯖꯅ ꯈꯪꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯥꯏꯚꯔꯗ ꯑꯣꯟꯖꯜꯂꯛꯇꯨꯅ ꯔꯁꯤꯌꯥ ꯃꯔꯣꯟꯗ ꯕꯥꯏꯀꯤꯡ ꯑꯃ ꯑꯣꯏꯔꯒ ꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤ ꯅꯈꯣꯡꯗꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯥꯏꯚꯔꯅ ꯑꯩ ꯑꯁꯣꯛꯄ ꯃꯤ ꯅꯠꯇꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯈꯣꯡ ꯑꯁꯤ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯄꯅꯤ ꯅꯣꯏꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯅꯣꯏꯅꯁꯨ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅ ꯑꯩꯈꯣꯏꯁꯨ ꯔꯁꯤꯌꯥꯒꯤ ꯕꯥꯏꯀꯤꯡ ꯑꯃꯅꯤ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯗ ꯍꯪꯉꯛꯂꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛ ꯍꯣꯏꯁꯨ ꯑꯥꯏꯚꯔ ꯍꯣꯏꯒꯤ ꯂꯣꯟꯁꯤ ꯐꯖꯅ ꯈꯪꯂꯒ ꯂꯩꯔꯝꯂꯤ ꯑꯥꯏꯚꯔꯅ ꯑꯩꯒꯤ ꯃꯤꯡꯅ ꯑꯥꯏꯚꯔ ꯀꯧꯏ ꯃꯌꯥꯝꯅ ꯑꯩꯕు ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯚꯔ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞ ꯑꯩꯅꯁꯨ ꯃꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯑꯥꯏꯚꯔ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯑꯥꯏꯚꯔ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯚꯔ ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯖꯒꯥ ꯑꯁꯤ ꯂꯥꯟꯁꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯥꯏꯚꯔ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯁꯤꯇꯤ ꯑꯗꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯅ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯥꯏꯚꯔꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩ ꯂꯝꯃꯥꯛꯅꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯗꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦꯅꯦ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯧꯔꯛꯂꯦ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯨ ꯅꯪ ꯍꯥꯡꯇꯛꯇꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤ ꯑꯩꯁꯨ ꯇꯥꯕ ꯌꯥꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯁꯤ ꯆꯠꯈ꯭ꯔꯦ ꯑꯥꯏꯚꯔꯁꯨ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯅ ꯎꯕꯥ ꯍꯣꯏ ꯃꯃꯥ ꯂꯩꯒꯔꯊꯥ ꯍꯣꯏꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯃꯐꯝꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯄ ꯄꯥꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯏꯃꯥ
ꯑꯩꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤ ꯂꯦꯀꯔꯊꯥꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯕꯣꯔ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯊꯕꯛꯁꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔꯗꯗꯤ ꯑꯩ ꯌꯥꯎꯗꯅ ꯇꯧꯕꯒꯤꯁꯨ ꯃꯊꯧ ꯂꯥꯛꯂꯒꯅꯤ ꯕꯤꯌꯣꯟꯁꯨ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯉꯥꯎꯗꯨꯅ ꯏꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯦꯀꯔꯊꯥꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯃꯤꯠꯃꯥꯡꯁꯤꯗ ꯑꯁꯤꯕ ꯀꯌా ꯑꯃ ꯎꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯩꯕꯥꯛ ꯁꯥꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯊꯕꯛ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯁꯤꯗ ꯀꯔꯤꯝꯇ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯏꯅꯧ ꯅꯧꯕ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯕꯤꯌꯣꯟꯁꯨ ꯃꯃꯥꯒꯤ ꯋꯥꯇꯥꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯦꯀꯔꯊꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯝ ꯇꯧꯗꯨꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯀꯟꯅ ꯈꯜꯂꯤ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯕꯕꯥ ꯔꯦꯛꯅꯔꯒ ꯑꯩꯒ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯉꯩꯗ ꯐꯥꯝ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤ ꯃꯇꯝꯗꯣ ꯉꯁꯤ ꯑꯃꯨꯛ ꯄꯥꯝꯂꯛꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯐꯥꯝ ꯇꯧꯕ ꯌꯥꯕ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯄꯥꯝꯃꯤ ꯃꯗꯨꯁꯨ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗꯨꯅ ꯔꯤꯇꯤꯌꯔ ꯇꯧꯗꯨꯅ ꯃꯥꯡꯈꯤꯕ ꯄꯥꯝꯃꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯁ꯭ꯀꯦꯟꯗꯤꯅꯦꯚꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅꯁꯨ ꯎꯕꯥꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯖꯜꯂꯛꯂꯤ ꯎꯕꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯂꯦꯀꯔꯊꯥꯅ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯡꯆꯠ ꯂꯩꯕ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯕ ꯂꯩꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯌꯥꯗꯕ ꯌꯥꯔꯔꯣꯏ ꯏꯃꯥ ꯐꯤꯔꯦꯞ ꯑꯁꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯅꯔꯕꯁꯨ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯁꯤꯇꯤꯁꯤꯗ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤ ꯊꯣꯡꯅꯥꯎ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯌꯦꯡꯕꯁꯤ ꯄꯦꯜꯂꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯀꯦ ꯇꯧꯕꯗ ꯊꯣꯡꯖꯤꯟꯁꯤꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯉꯥꯛꯇꯨ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯑꯥꯏꯕꯔꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯥ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯍꯦꯟꯗꯣꯛꯇꯕꯤꯗ ꯂꯩꯕꯗ ꯇꯥꯔꯦ ꯁꯣꯝꯗꯅ ꯑꯥꯏꯕꯔꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏ ꯑꯗꯨ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯐꯝ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯑꯥꯏꯕꯔꯒꯤ ꯂꯥꯟꯃꯤꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯒꯤ ꯏꯔꯥꯠ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯖꯔꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯃꯔꯨꯞ ꯅꯪꯅ ꯅꯈꯣꯏꯒꯤ ꯀꯤꯡ ꯑꯥꯏꯕꯔꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯒꯟꯍꯥꯜꯅ ꯕꯤꯌꯣꯟꯗ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯦꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯃꯊꯟꯇ ꯄꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯕꯁꯨ ꯃꯊꯟꯇ ꯑꯗꯨꯃꯛ ꯁꯤꯈꯤꯒꯅꯤ ꯕꯤꯌꯣꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯄꯣꯔꯠꯇꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ ꯏꯁꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯩꯁꯨ ꯒꯟꯍꯥꯜ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯔꯤ ꯒꯟꯍꯥꯜꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯔꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅꯁꯨ ꯌꯥꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛ ꯃꯩꯅꯨꯡꯗ ꯆꯣꯡꯁꯟꯗꯨꯅ ꯁꯤꯕꯁꯨ ꯉꯝꯒꯅꯤ ꯕꯤꯌꯣꯟꯁꯨ ꯒꯟꯍꯥꯜꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯁꯤꯗ ꯑꯥꯏꯕꯔꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏꯁꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯅꯤꯄꯥꯁꯤꯗ ꯅꯪꯒ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯆꯠꯄ ꯉꯝꯗꯕ ꯅꯤꯄꯥꯁꯤ ꯇꯁꯦꯡꯅ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯤꯄꯥꯗꯨꯔ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯅ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯑꯥꯏꯕꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯃꯍꯥꯛꯅ ꯂꯥꯟ ꯑꯃ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯗꯒꯤꯅꯤ ꯕꯤꯌꯣꯟ ꯎꯕꯥ ꯑꯃꯗꯤ ꯕꯤꯁꯛ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄꯅꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯃꯤꯡ ꯂꯩꯔꯕ ꯔꯦꯡꯅꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯥꯏꯕꯔꯁꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯁꯈꯤ ꯁꯥꯕꯣꯟ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯅꯈꯣꯏꯅ ꯁꯈꯤ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩꯁꯤ ꯑꯄꯪꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯈꯟꯗꯨ ꯅꯪꯒꯤꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤ ꯑꯣꯂꯦꯛꯀꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯕ ꯅꯤꯄꯥꯁꯤꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯒꯤ ꯇꯧꯈ꯭ꯔꯦ ꯑꯥꯏꯕꯔꯒꯤ ꯃꯅꯥꯏꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯈꯛꯇ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅ ꯀꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯅꯤꯄꯥꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯥꯏꯕꯔꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯧꯈꯛ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯏꯪꯉꯛ ꯅꯤꯄꯥꯁꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯣꯂꯦꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯛꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯤꯠꯅ ꯎꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯑꯃ ꯂꯩꯖꯔꯤ ꯅꯪꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔꯁꯤ ꯑꯥꯏꯕꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯝꯕꯤ ꯂꯝꯃꯥꯛꯅꯗꯨꯅ ꯍꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯋꯥꯐꯝꯁꯤꯅ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯑꯆꯨꯝ ꯍꯦꯟꯒꯠꯍꯜꯂꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯦꯡꯕꯗꯨꯅꯤ ꯑꯁꯦꯡꯕꯁꯤꯡꯁꯤ ꯅꯪꯅꯁꯨ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯅ ꯑꯩꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯀꯥꯁꯤꯗ ꯃꯌꯥꯝꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯥꯏꯕꯔꯅ ꯐꯝꯍꯟꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯤꯄꯥꯁꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤ ꯎ ꯃꯇꯣꯟ ꯑꯅꯤ ꯆꯤꯡꯊꯗꯨꯅ ꯅꯥꯃ ꯀꯤꯁꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯅꯪꯒꯤ ꯃꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯑꯃꯠꯇ ꯄꯥꯡꯗꯦ ꯍꯥꯏꯔꯤ
आइबरना अꯩꯅ मतांगसिदा चममनबा अमा लेरे मंगोंदा नखोइना ओटपी नैबिरिसि करिगिनो मागी मरानसि करिनो हाइदुन हंगे ओलेगना मागी मरान हाइबाबु नंगी मरमदा माना करिमता हायो हाइबा यादे नंगना लोना थुपना अखोगी लमसिदा चंगसललिप्सि करिगिनो मसिगी मरमदु महांगना हायो यादबगिनी हाइरे आइबरना खितंग साउरपना अइना नंगोंदा मांगजोंना हाना हाइख्रबदुनि अइना मफमसिदा लाक्पगी मरम अमता लैते हाइरे ओलेगना थाजाददुना नोकेम हाइगेमनरगा मरम लैतबा थबा अमता लैते हाइदुना पुन्दुना थमलिबा निपा असिगी मनाक्तंग जंगसनग्रे निपा असिगी ममाइदा थांग लेनखिबगी दागसिंग असि पाइदुना सानरगा ओलेगना मनाइसिंगदा इंगित तौख्रे मसिदगी आइबरगी मनाइसिनासु सोइदना सिरैनि खंगबदगी ईश्वर आइबरगी जोय हाइदुना लाउरमलगा उ मतोनसिंगसि हाइगतखिदुना मसासि तंखाइ ताना सेगाइदुना हातोख्रे पात खरसु आइबरगी ममांगसिदा चपचाना तारगले आइबरसु मसि उदा मथ्वाइ नुंगाइत्रे साथीरे हाइना लेजरुबा मंगोंदगी हेना साथीबा मिबा कयासु लेरमने मसिदगी सिनसि लगाठागी सिंदमु लाख्रे लगाठासि हुजिक माकी मसुसिंगजिगा ही मा तोंदुना लागे उबा होय तोरबी होयनासु लगाठाबु तिनतोकबा थोलगले मखोइना लाग्लिबसि लगाठाना मथंदा फाम तौदुना लैगे हारिबा मफमदु मफम चाबा थिरकलिबने तोरबीनासु मफम चाबा अमा उबदगी लगाठाना तुमलपसि हौदोक्तुना येंगले लगाठासु जगासिबु येंगजदुना मफमसि चंगसनदुना येंगलुरसि हाइख्रे हुजिक मफमसि यौरक्लबकान लगाठाना महाकी हौख्रबा पुंसि कया निंगसिंगलगले सिनसिदा दिससिगी अहानबा एपिसोडदा यावखिबा लैखिद्रबा मचानुपी गाइदागा महाका nga फाबगी सक्तम अदु उरी मथंगदना लैखिद्रबा मपुरोइबा रेगनरगा नहा ओइरिङै नुंगाइ मफमसिदा नुंगाइना लैखिबगी सिन अदुसु उरी मथंगदना रेगनरना इंग्लैंड हानबा चखिबदा लगाठाना मचानुपा बियोन अमदि गाइदादा नुंदांग वारी लिबिखिबगी सिन अदुमु उरी मथंगदना रेगनरना इंग्लैंड चलमदागी सिन अममु उरी मथंगदना लगाठाना मपुरोइबा रेगनरबु ngaijabagi सक्तम अमखा उरी हौजिक लगाठासे महाकी हौख्रबा पुंसिगी वाखनसिदा मंगदुना लैख्रे मसिदगी सिनसि मखोइना मफमसि कोइना चतुना येंगसिल्ले लगाठाना नंगना हाइखिबदो अचुम्बनि तोरबी आई मफमसिदा फाम तौदुना हिंगबा सोइदना यारगनी आई मसिदा लैरगा आइगी लेमहौरिबा पुंसि मते खरसि पोथाबा फंगलगनी हाइरि उबाना आइखोजु मतम खरा मफमसिदा लैदुना अदोंगी mateꯡ सोइदना पांगनी मफमसि मपुंग फाबा फाम अमा ओइद्रि फावबा आइखोइ लेंदना लैखिगनी हाइरि लगाठाना उबादा उबा आई मफमसिदा आइगा लैमिननबा जीव खरा पामी यामना यामबबुदि नति हामें खरा ओक अमा अदुगा आइना थौनबा सगोन अमासु पामी हाइरि मसु नुपासिना लगाठादा बोबोक नंग तसेंगना मफमसिदा लैरद्रा हाइदुना हांगली लगाठानासु होय लैरदबनी हाइरि मसु नुपीसिना मु लोन थोकपोइ थोक्तबोय कनामता यावदना नथंदा लैगदोरिबरा हाइदुना हांगली लगाठाना मसु अनीसिदा आई मफमसिदा इथंदा लैरोय हेरि मरमदि नखोगी पुपु रेगनरगी भूत अमदि लैखिद्रबा इमानबसिंगी बुचिंग अदु आई बुनबा तोइना तोइना लाकनी हाइरि तोरबीना आई अदोमदा वाफम खरा हाइगदबा लै हाइरि लगाठाना भाप तादुना वाफमदु नंगना फोंदोक्त्रबसु यारे तोरबी अइना हाना खंग नंग ममा अमु हना ओइगदोरबा नत्रा हाइदुना हांगली तोरबी सुमाना हाइगे तोरबा वाफम अदु लगाठाना हाना हाइदोरपदगी तुमिना लैख्रे लगाठाना मखा तारदुना मदु पुंसिगी खोंचन तोरबी मतम चुपदा पुंसी खोंचती अदुमक चथादुना लैगनी हाइरि मसिदगी सिनसि होंखिदुना रशिया रोमदा मु लाख्रे मसिदा ओलेक्की लानमिसिंगसिना चावरबा बेलुन अमा पाइहन्नबा कन्ना थौरांग तौदुना लैरि ओलेक्का आइबरगसु बेलुनसिदा तोंगनबगिदमक थोलगली ओलेक्ना आइबरदा नंगदी करी खली आइबर नोंथक्ता पाइबासि नंगदी पामदबरा हाइदुना हांगली आइबरदी मसासि पापाखतना अइदी नोइना तौरिसिंगसि करिनो हाइबा यान तादे हाइदुना इंगंगंना लैजरी ओलेक्ना मसिदा नंगना भाप ताचलुबगिसु याम मरु ओइदेदा आइबर मतम खरगी ओइना इबानी नोंथक्ता पाइदुना पृथ्वी सिदगी लापथोकपगी वानी मी खुदिमंगनासु नोंथक्ता पाइबासि सोइदना पामंगदबा माली हाइरि आइबरना मसासि पाखतना दुमक अइदी नोंगता पामुदी मदु अइगी मंगलांदा यावदे हाइरि ओलेक्ना नंगिसु अपामा सोइदना ओइगनी अइना थाजे मरमदि नंग चटपा ngamdaba मी अमनि लाइबाकता सित्तुना लैबगी महूत नोंथक्ता पाइदुना चटपासि नंगसु सोइदना पामंगनी आइबर अइना हाइबसि असेंग मंगाक्ता नतरा हाइदुना मखोइनिसि बेलुनदगी थादारिक्लिबा थौरी सिंसिना पुनसनग्रे आइबरदी मसासे हौजिक फावबा दुमक पाखत्तुना लैरि मसिदगी ओलेक्ना सगोना हाना मखोइबु चिंगनबा याथंग पीख्रे हौजिक मखोइनिसि सगोना हाना थौदुना कन्ना चिंगकपा असिदा आइबरदी पाखत्तुना लाव खोंदुना लैजरी ओलेक्ना आइबरदा नंगसि सुंजी सिरोय आइबर मरमदि नंगा पुन्ना आइसु लैरि हाइरि हौजिक मखोइनिसि लाव खोंदुना दुमक बेलुनसिना पुखत्पा हौख्रे ओलेक्ना आइबरदा पाइना नंगबु ओइना मसिदा पाइहनबा पामलिबनि हाइरगले करिगिनो हाइदुना हंजरी ओलेक्ना मदुगी मरम हाइबबु नंगदी ईश्वरने हाइरिबदुदी हाइदुना करेमनरगले आइबरसु महाक्सि ईश्वरने हाइबा वाहिसि अमुहन्ना ताबदगी अकीबा पुनमक मांख्रे महाक्ना पाइरिबसिदा कीबगी महूत इन्जॉय तौबा हौरगले तांजासिदा बेलुनसि खंगनेम नेमथरकपदगी निंथौ ओलेक्सि पाखत्तुना महाकी थौरीसि चेना पाइसन्दुना लाव खोंदुना कीरगा लैख्रे बियोंदी मसादा अकीबा मता यावदना आइबरदी मसादा अकीबा मता यावदना नंग सुंसि सिरोय निंथौ ओले मरमदी आइसु नंगी नाकता लेंगना लैरि हाइरगले निंथौ ओलेक्ति मसासि पाखत्ना नंगी ईश्वरसु नत्रु नतना हौजिक नंगोंदा पुल्लिबा थौरीदो अइना कथलबदी मखादा सोइदना तागनीने कथलगा येंगसिरा हाइदुना हंजलगले आइबरनासु मसासि अकीबा मता यावदना दुमक नंगना मदुमक खनबरा हाइदुना हंगले हौजिक मखोइनिसि मखोइ कोनुंसिगी युमतोनसिंगसि खेतुना लाक्लगा उचिना चिना लमांग अमदा मुक तारे हौजिक मखोइनिना लैमाइसिदा तादुना हराउना नोक्लगा लैरिङै बेलुनसि अमुहना पाइखत्खिदुना मखोइनिसि चिंगगा तत्ख्रे मखोइनिसि अमुक लाव खोंदुना अमुक पाइखत्ख्रे
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯁꯛꯈꯪꯗꯕ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅꯤꯅ ꯕꯤꯌꯣꯟꯗ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯊꯥꯔꯛꯄꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯕꯤꯌꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯑꯩꯈꯣꯏꯅꯗꯤ ꯅꯤꯡꯊꯧ ꯍꯦꯔꯜꯗꯨ ꯂꯥꯟꯐꯝꯗ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯅ ꯃꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯍꯣꯏ ꯅꯤꯡꯊꯧ ꯍꯦꯔꯜ ꯂꯥꯟꯐꯝꯗꯨꯗ ꯁꯣꯛꯄꯨꯗꯤ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯀꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯂꯥꯟꯃꯤꯁꯤꯅ ꯃꯗꯨꯁꯨ ꯑꯔꯥꯟꯕꯅꯤ ꯏꯅꯤꯡꯊꯧ ꯕꯤꯌꯣꯟ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯍꯦꯟꯖꯜꯂꯤꯕ ꯃꯈꯩ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯍꯦꯔꯜꯒꯤ ꯂꯝꯁꯤꯡꯕꯨ ꯂꯣꯏꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯕꯗ ꯂꯩꯔꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯄꯥꯎꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯏꯊꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯃꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯕꯗꯤ ꯄꯥꯝꯗꯦ ꯑꯣꯂꯥꯐꯅ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯣꯝꯅ ꯑꯥꯏꯚꯔꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯈꯤꯕꯗ ꯃꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤ ꯍꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯉꯁꯤꯗꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯈꯣꯏꯅꯤꯅ ꯉꯥꯡꯂꯤꯕꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯗꯣꯝꯁꯤ ꯀꯦꯗꯦꯀꯠꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯗꯣꯝꯅ ꯑꯣꯏꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯅꯤꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯣꯟꯅ ꯈꯜꯂꯒ ꯐꯤꯔꯦꯞ ꯑꯗꯨ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯑꯣꯂꯦꯛ ꯅꯤꯡꯊꯧ ꯑꯣꯂꯦꯛꯅ ꯑꯥꯏꯚꯔꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯂꯤ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯃꯐꯝꯁꯤꯒꯤ ꯃꯑꯣꯡꯁꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯅꯤ ꯀꯣꯅꯨꯡꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ ꯍꯥꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯣꯂꯦꯛꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯤ ꯑꯥꯏꯚꯔꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯗꯨ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯪꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔꯨꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯩꯅ ꯂꯥꯟ ꯆꯠꯂꯤꯉꯩ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯌా ꯑꯃꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯅ ꯂꯩꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯃꯤ ꯂꯩꯅꯗꯕ ꯀꯥ ꯀꯌꯥ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕꯅꯤ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯐ꯭ꯔꯦꯗꯤꯁꯄꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯣꯂꯦꯛꯇ ꯅꯪꯒꯤ ꯆꯩꯅꯥ ꯑꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯃꯤ ꯄꯪꯄꯨꯅ ꯄꯨꯁꯟꯕ ꯍꯥꯏꯕꯗꯨ ꯇꯧꯗꯦ ꯑꯩꯒꯤ ꯆꯩꯅꯥꯁꯤ ꯈꯪꯕꯤꯕ ꯃꯤ ꯑꯗꯨ ꯈꯛꯇ ꯄꯨꯁꯟꯕꯅꯤ ꯑꯩ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯅꯕꯒꯨꯝ ꯇꯧꯏ ꯃꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯩꯒꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯈꯔ ꯀꯟꯅ ꯇꯧꯊꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯑꯃꯠꯇ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯒꯟꯍꯥꯏꯜꯗ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯄꯥꯎꯃꯤ ꯑꯅꯤꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯈꯟꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯁꯨ ꯑꯁꯥ ꯇꯧꯔꯨꯗꯕꯅꯤ ꯃꯈꯣꯏꯅꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯉꯝꯕ ꯀꯣꯏꯁꯟꯗꯣ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯒꯟꯍꯥꯏꯜꯅ ꯅꯪꯅ ꯍꯦꯔꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯒ ꯄꯥꯡꯗꯕꯅ ꯅꯪꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯕꯤꯌꯣꯟ ꯑꯗꯨꯗꯤ ꯀꯔꯝꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯟꯍꯥꯏꯜꯅ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯒꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯈꯔ ꯅꯪꯅ ꯇꯧꯔꯀꯥꯟꯗ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟ ꯕꯕꯥꯗꯤ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯁꯨ ꯃꯃꯤꯡ ꯐꯅ ꯆꯠꯆꯔꯕꯁꯨ ꯃꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯒꯟꯍꯥꯏꯜꯅ ꯕꯤꯌꯣꯟ ꯅꯪꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯃꯛ ꯂꯩ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯔꯤ ꯕꯤꯌꯣꯟ ꯑꯩꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯝꯅ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯒꯟꯍꯥꯏꯜꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯍꯧꯒꯠꯇꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯒꯟꯍꯥꯏꯜꯗ ꯑꯩꯅ ꯅꯍꯥꯟꯈꯩꯗꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯌꯦꯡꯕꯗ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯕꯨ ꯑꯗꯨꯃꯛ ꯎꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯩꯁꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯗꯨ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤ ꯃꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯃꯁꯤꯔ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯑꯍꯣꯡꯕ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤꯌꯥꯝꯁꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯕꯤꯌꯣꯟꯗ ꯑꯥꯏꯚꯔꯗ ꯑꯩꯅ ꯐꯤꯔꯦꯞ ꯑꯃ ꯍꯟꯗꯛ ꯂꯦꯞꯂꯦ ꯑꯥꯏꯚꯔ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯌꯧꯔꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯐꯝꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯔꯣꯂꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯜꯂꯝꯃꯤ ꯃꯍꯥꯛꯅ ꯅꯣꯡꯆꯨꯞꯀꯤ ꯂꯩꯕꯥꯛ ꯅꯈꯣꯏꯔꯣꯝꯗ ꯆꯠꯇꯨꯅ ꯂꯝ ꯀꯌా ꯑꯃ ꯈꯣꯞꯆꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯊꯦꯡꯅꯕꯗ ꯅꯈꯣꯏꯒꯤ ꯀꯦꯔꯒꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯌꯥꯝꯕꯁꯤꯡꯗꯁꯨ ꯂꯃꯟ ꯈꯨꯝꯕ ꯑꯗꯨ ꯉꯝꯂꯒꯅꯤ ꯑꯥꯏꯚꯔꯁꯨ ꯉꯁꯤꯗꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯖꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯨ ꯈꯪꯖꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯂꯩꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯃꯁꯤ ꯅꯠꯇꯕ ꯃꯔꯝ ꯀꯔꯤ ꯂꯩꯅꯤꯡꯉꯥꯏ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯥꯏꯚꯔ
ꯉꯁꯤꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯃꯤꯡꯗ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅꯁꯨ ꯑꯣꯗꯤꯟꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯗꯒꯠꯇ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯒ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁꯣꯏ ꯃꯗꯨꯒꯤ ꯃꯈꯥ episode 71 asigi ahanba sin asida Ketagal lomdagi hawri hojik mafamsida nipa amakak mathanta hi honduna lagli masibu mana laglibasi ubana su uri ubana su lagliba hi si proki na sakiba hi ne habdu dikhangi lagliba makokuma nipa si su sum thawdalaktuna Ketagat ki hitangfam si yoksilakli ubana su proki orboi ningduna yam harauna kau do changakli adubu hojik laglibani makokuma nipa si di Ketal Flanos oidun leramni ubana Ketal Flanos nang oire nanga mohna unaba phangani haibasi mangda phawba khalludrabani hairi Ketal Flanos na adubu ngasi ta sengna uraba natra tekta kaidana uba phanglaba natra hairi ubana aina khalubadi dangsi proki oiraba ninglure hairi Ketal Flanos na aigi phibam sibu proki ga manabara ne haiduna phagi tawragli ubana adubu nang ngasi tongduna laiba hi sidi proki gi natra nakoi punna anawa lama ma thengnare haiduna chatkibani mafam dugi matangda aingonda su khara hayuduna hairi Ketal Flanos na ahambadadi uba mafam du hek yaubagai khoi awaba kudongtiba kaya ama nangki miyoi kaya amasu chada thakdaba amadi narakpadagi sikre maduda aina su ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯏꯁꯂꯦꯟꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯑꯥꯏꯁꯂꯦꯟ ꯍꯥꯏꯕ ꯍꯥꯏꯔꯛꯂꯤ Ketal Flanosna ꯍꯣꯏ ꯃꯐꯝꯗꯨ ꯑꯩꯈꯣꯏꯅ ꯑꯥꯏꯁꯂꯦꯟ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯔꯝꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯐꯝꯗꯨ ꯑꯥꯏꯁꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯐꯝꯗꯨ ꯏꯁꯤꯡ ꯅꯨꯡꯁꯤꯠꯄꯨꯗꯤ ꯑꯗꯨꯃꯛ ꯐꯅ ꯂꯩ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯃꯥꯏ ꯄꯥꯛꯄꯗꯤ ꯍꯧꯔꯦ ꯎꯕꯥꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯕꯤꯌꯣꯟꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ Ketal Flanosna ꯑꯩꯅꯁꯨ ꯄꯥꯎꯗꯨ ꯍꯥꯟꯅ ꯇꯥꯔꯦ ꯑꯩꯁꯨ ꯆꯠꯇꯨꯅ ꯃꯥꯒ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯒꯗꯕ ꯂꯩꯔꯤ ꯍꯣꯔꯦꯟ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯁꯚꯥꯗꯨꯗ ꯊꯦꯡꯅꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯎꯕꯥꯗ ꯎꯕꯥ ꯑꯩ ꯅꯪꯒꯤ ꯄꯥꯎꯇꯥꯛ ꯈꯔ ꯇꯥꯕ ꯄꯥꯝꯃꯤ ꯅꯤꯡꯊꯧ ꯍꯦꯔꯜ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯂꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯔ ꯄꯥꯡꯂꯣꯏꯁꯤꯔ ꯍꯥꯏꯕꯗꯨ ꯑꯩ ꯏꯊꯟꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗ ꯅꯪꯒꯤ ꯃꯣꯠ ꯈꯔꯁꯨ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯎꯕꯥꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯨꯗꯤ ꯅꯪꯅ ꯂꯦꯞꯆꯒꯗꯕꯅꯤ ꯍꯣꯏ ꯅꯍꯥꯟ ꯅꯪꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯗꯤ ꯁꯤꯇꯤꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯊꯕꯛ ꯈꯔ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯂꯥꯟ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯝꯕꯅꯤ ꯑꯩꯈꯣꯏꯅ ꯑꯥꯏꯕꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯃꯥꯅ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯇꯛ ꯑꯃꯨꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯅꯤꯔꯛꯄ ꯑꯁꯤꯗ ꯑꯩꯅ ꯄꯥꯡꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯀꯔꯝꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏ ꯎꯕꯥꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗꯕꯁꯤ ꯌꯥꯝ ꯐꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯅ ꯉꯁꯤ ꯁꯥꯔꯤꯕ ꯀꯣꯛ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯅꯪꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯗꯨꯅ ꯃꯅꯥꯎꯄꯥ ꯕꯤꯁꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯤ ꯕꯤꯁꯛꯅ ꯑꯩꯗꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯅꯪꯒꯤꯁꯨ ꯃꯣꯠ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄ ꯐꯕꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ ꯕꯤꯌꯣꯟꯅ ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯒꯗꯤ ꯉꯁꯤ ꯑꯥꯏꯕꯔꯅ ꯂꯣꯠꯈꯤꯕꯁꯤ ꯊꯤꯕ ꯐꯪꯂꯝꯕꯁꯨ ꯌꯥꯏ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯥꯏꯕꯔ ꯍꯥꯟꯅ ꯊꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯃꯗꯨꯗꯤ ꯅꯪ ꯈꯛꯇꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯁꯨ ꯃꯌꯥꯝꯕ ꯎꯕꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯥꯅ ꯊꯛꯂꯤꯕ ꯌꯨꯁꯤ ꯍꯩꯗꯣꯛꯂꯝꯂꯒ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯆꯠꯈ꯭ꯔꯦ ꯎꯕꯥꯁꯨ ꯕꯤꯌꯣꯟꯗ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯇꯥꯡꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯕꯤꯌꯣꯟ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯍꯧꯔꯤ ꯎꯕꯥꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯁꯤꯗ ꯊꯣꯛꯂꯛꯄꯗ Ketal Flanosꯁꯨ ꯊꯦꯡꯅꯔꯦ ꯎꯕꯥꯅ ꯅꯪꯅ Kedagatꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ Ketal Flanosꯅ ꯑꯥꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯃꯤ ꯈꯔ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯐ꯭ꯔꯣꯀꯤꯗꯤ ꯀꯝꯗꯧꯍꯧꯔꯤ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥ ꯍꯜꯂꯛꯑꯕꯗꯤ ꯑꯩꯁꯨ ꯍꯦꯟꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯒꯗꯕꯅꯤ ꯍꯥꯏ Ketal Flanosꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯎꯕꯥ ꯐ꯭ꯔꯣꯀꯤꯅ ꯃꯐꯝꯗꯨꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯃꯌꯥꯝ ꯂꯩꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯄꯨꯡꯆꯣꯛ ꯆꯣꯛꯊꯕ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯗꯨꯁꯨ ꯃꯥꯏ ꯏꯄꯥꯛ ꯄꯥꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯈꯟꯖꯔꯤꯕꯗꯨꯒ ꯃꯐꯝꯗꯨꯗ ꯇꯧꯔꯤꯕꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯎꯕꯥꯁꯤ ꯋꯥꯐꯝꯁꯤꯗꯗꯤ ꯀꯦꯇꯜꯗ ꯈꯤꯇꯪ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ ꯎꯕꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯅꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯊꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ Ketal Flanosꯅ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯅꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩꯔꯤ ꯑꯩꯅ ꯋꯥꯔꯤꯁꯤ ꯀꯌꯥꯔꯛ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯈ꯭ꯔꯕꯅꯤ ꯂꯝꯀꯣꯏꯕ ꯅꯤꯄꯥ ꯑꯃꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯃꯊꯟꯇ ꯆꯠꯄꯗ ꯀꯥ ꯍꯦꯟꯅ ꯐꯖꯔꯕ ꯑꯄꯤꯛꯄ ꯂꯝꯗꯝ ꯑꯃ ꯎꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝꯗꯨ ꯌꯧꯁꯟꯕ ꯉꯝꯈꯤꯗꯦ ꯍꯥꯏ Ketal Flanosꯅ ꯑꯩꯅꯁꯨ ꯋꯥꯔꯤꯗꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯅꯤꯄꯥꯗꯨ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯉꯤ ꯃꯍꯥꯛꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯥꯏꯁꯂꯦꯟꯗꯨꯗ ꯂꯩ ꯃꯃꯤꯡꯅ ꯑꯣꯇꯦꯔ ꯀꯧꯏ ꯎꯕꯥꯅ ꯑꯩꯗꯤ ꯃꯥꯅ ꯎꯈꯤꯕ ꯐꯖꯔꯕ ꯂꯝ ꯑꯗꯨ ꯄꯥꯝꯃꯤ ꯃꯗꯨ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤ Ketal Flanosꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯂꯦꯟꯗꯨꯗ ꯆꯠꯄꯅ ꯐꯒꯅꯤ ꯑꯗꯨꯒ ꯑꯣꯇꯦꯔꯒ ꯎꯅꯕꯅ ꯐꯒꯅꯤ ꯍꯥꯏꯔꯤ ꯎꯕꯥꯁꯨ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯂꯤꯛꯀ ꯑꯥꯏꯕꯔꯒꯁꯤ ꯂꯥꯏꯙꯤꯁꯤꯡꯅ ꯁꯥꯟꯅꯕ ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯇꯤ ꯗ꯭ꯔꯃꯥ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯃꯄꯤꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯥꯏꯕꯔꯗꯤ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯔꯁꯤꯌꯥ ꯃꯔꯣꯟꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯆꯃꯝꯅꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯑꯩ ꯅꯣꯚꯒꯣꯔꯣꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯃꯗꯨꯗꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯃꯐꯝꯗꯨ ꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯀꯣꯅꯨꯡ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃꯅ ꯃꯐꯝꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ
मागा वारी अमा सानदबा यारो मदुगी मतुंग आइगी लानमीसिंगसि मसिंग यामखत्नबगीदमक होटनाबदा कोक अचि थादबा यारगनि मफमदुदा नंगना अहानबा ओइना उनगदौरिबसि आइगोर कौबा नुपा मचा अमा उनगदबनि महाक अखोइगी लैखिद्रबा निंथौरोरिक्की अमता ngai मचानुपा अखोइगी रसिया लेबाक्सि अंगांगदुगी दाइते यामना लैरिबनि हाइरि मसिदगी सिनसि केटगलोमदा मुक लाख्रे मसिदा निंथौ बियोंदा गनहालगी ओइना लैबा मिनाइ नुपी इंग्रिड कौबा नुपी अमना अपामा मियेंग अमा येंगबसु उरि मसिबु गनहालनासु खंख्रे मसिदगी सिनसि अमु होंखिदुना रसिया रोमदा मुक लाख्रे मसिदा ओलेका आइबरगसि महाकी लानमीसिंगसिगा ngasai hainakibा मफमदुदा चटनबगीदमक थौरांग तौख्रे हौजि मखोइना lamang kaya umang kaya phaudu laklaga oleki manau pana leiriba hainakibा मफमदुदा यौरगले हौजि मखोइना सभा असिदा चंगलुबदा मियोइ कया अमसु पार्टी तौदो लेरमले आइबरगी मोंगसि उबदा मफमसिदा हाना लेरमलिबा मियामसिनासु अंगकपा मगलोइना येंगले ओलेकनासु मफमसिदा लेरमलिबा लानमीसिंगसिदा मनau पादु कौथोरु हाइख्रे आइबरना ओलेकता अइना नहानदगी नंगोंदगी खंगनिंगबा अमा लै नंगोंदा मयामना मतिक मगुन चेनबा ईश्वरगी अचानबा मनाइनि हाइना कौरिबसि करमननो हाइदुना हंगे ओलेकना सेंगना हारबदा अइना मतम अमा कॉन्स्टेनोपल कौबा लम अमा माइथीबा पीदुना खुदुम चनसनगी मदुगी मतुंग मफमदुगी अंगम अथौसिंगना अइबु कौरगा शांतिगी वारी साननबा होनगी अइना मफमदुदा शांतिगी वारी सानबदु चत्रिङै ममांगदा मंग अमा मंगखि मंगदुदा मखोइना अइगी थक्नबा यु अदुदा हु यानसलक्कि मदुदगी ताइबंगदसु शांतिगी वारी अदु सानबा चटपदा अइना मखोइना पीरिइबा यु अदु थक्खिदे हाइदुना हौजि हौजि थक्के तौरिबा युसि मनाक्तगी तपना इनथोरगली आइबरसु माना थक्लिबा महिसि थक्के हेक तौबगा ओलेककी वारीसिदा चिंगनबा फावरक्तुना थक्तबिदा अदुमक पाइदुन लैख्रे ओलेकना वारीसि मखा तादुना मदुदा अइना थक्तबिदा थंबा यु अदु अइगी लानमी अनिना थउबदगी मखोइ अनिमक मफमदुदा खुदक्ता सिखि थौदोक्तुदगी अइबु मयामना तुंगदा थोकदबा थौदोक्सिंग खंगने हाइदुना देवदूत हारिबा मिंथोन असि फंखिबनि हाइ तंजासिदा आस्कोल कौबा मनाउपासिगा निंथौगी असेंग मचानुपा ओइरिबा इगोरसि पुदुना चंगले ओलेकनासु मनाउनुपा आस्कोलदा चंगसनदुना नुंसिना कोले अदुगा निंथौगी मचानुपा असेंगबा ओइरिबा इगोर कौबा नुपामचासिदासु बेभार मा उल्ली ओलेकना इगोरदा अइगा ngasi lakminaribani paasi maming aibar kau mahak soinaiba misak amani adugi sumatakta norwegi biking amsu oiribani maga wari sanage harabadi makoi gi lonna sanagadabani mahakna khoi russia lon si khangde aduga aibar ngasi nangi mangda lepliba nipam chasin aina hana haikiba igor haibado hairi aibar na so angang sida ningthogi machanu pa ama oibani na bebhar ma ulli askolna aibar nangi mingsi aina hana takre nangsi maming chatlaba mi amani nangna inglena chatlaga landa aduna ningthau ani ma punna hatkibagi pawsu tare hairi आइबर सुमाबु थागत पिरपगिदमक हराउन लैजरी आस्कोल सोमु ओले कवरी सादो लैख्रे सोमदना आइबरना इगोर हारिबनि पामचासिदा पैसा अमा पुथोक्तुना मेजि खरा सो तौसन्दुना लैरी अंगांगसिसु आइबरगी मोंगसिदा नुंगाइना येंगजरी सोमदना एस्कोलना ओलेक्ता नंगना हतक नॉर्वे रोमदा चतुना लंदाबगी थौरांग अमा तौवे हारिबसि चुमलबरा हाइदुना हंगी ओलेक्ना मदुमा अचुमनि अइना हतक मतम अयामबसि मदुगिदमक वाखन कया अमा खंदुना लैरमलिबनि अदुबु आइबरना अइगी नाक्ता हेक लाखिबदगी पुकनिंगदा थबा असि यामना थुना तौबा पामकली अइना अखोइगी ओइरमबा लमसिंग अदु अमुहना पामले अइगी हंतकी थौरांगसि नंगदी यानिंगदबरा हाइदुना हंगली आस्कोलना अइना मदुदा यानिंगदबा अमता लैतेदा अइनासु नंगी अंगम मतेंग पांगनी नंग अइबु थाजदबरा हाइदुना हंगली ओलेक्ना याम हराउना करिगी थाजरोइदोरबनो हाइदुना मयाम पुन्ना थमिननबा यु खरा पोरो हाइदुना ऑर्डर तौख्रे हौजि युसि हाइदुना आइबरगा मखोयम पुन्ना थमिननबा थांकातुना लैख्रे मसिदा आस्कोलदी युसि करिमता खंजदबदिना परबरब थकचनग्रे अदुबु मरौ लैरबो ओलेक्ति थक्के हाइदुना थांकालुरबा युसि अमुक थांथरगली मसि उदा आइबरसु माना थक्के हाइदुना थांकालुरबा युसि चिंगनबदगी थक्तबिदा मवोंग येंगदुना लैख्रे तांजासिदा मपांदा मी हाना सुनबगी मखोन असि तारगले मसिदगी ओलेकना मपांदा लांगलिबसिंगसि तानिंगदि अदुना अखोइसु मनुंगसिदा जगोइदुम सादुना लैसि हाइदुना जंत्रनुंगदा खोंगनदुना अंगाव फैगुम जगोइ सादुना लैथोख्रे आइबरसु ओलेकि मवोंगसिदा करिनो हाइबा चममनबम फावरि सोमदा आस्कोलदी हु यावरबा युसि थकजलुरबनिना मनातोंदा इ तारक्तुना ममित ममाइ ngaksan mahakpo amukta kanbiyu haiduna makhoi isorbu khonjaduna lejari igor kobani pamchasisu kibadagi table makhasida lotkre askolna mangonda namthak tawduna olekna hu pite ekhangmadagi jagoi saduna leriba olekki manakta thang satokuna tap tapna changsalagli oleksu karimta thawa sadabida bang jagoi saduna leri masidagi askol olekki manak yawba ngamdawi laimai sida tuduna sikre ma hek sikibadagi oleksu magi jagoi sariba se toktokre aduga nokem hagem duna table makhada lotun leriba egorbu rajkumar nangsu hojikti pothabagi matam yawre haikre मफमसिदा महाकी लामी कयाबसु चेंसलकलगा आस्कोलगी मियोय कया अमसु फाजनख्रे मपालोमदसु आस्कोलगी मफमसिगी लामी सिंगसि लोइना हातोक्तुना तारगा लेमले मसिबु हालिबसिना ओलेकी लामी सिंगदनि ओलेकना मसिबु तौरिबसिना रशियागी असेंग बनिंग थौगी हक्ति अंगांगसिदा लेबनिना अंगांगसि मुनना भोनबदा मचिमिनाउसि हानरिबनि आइबरसु मपानदा थोलक्तुना अछिबसिंगसि येंगदुना अंगक्प म फावजरी मसिगी सिंगसि केरेगा लोमदं लाख्रे मसिदा बियोना चिंदोंग अमदा फमदुना केरेगा छिति सिबु येंगजदुना महाकी वाखंदा मखोगी लैखिरबा तांत्रिक अदुगा वारी खरा सानरी बियोना अइना हंतक निंथौएरलगी मतेंग पांगबासि अचुम खोंथांगना नत्रगा अरानबरा हाइदुना हंगली तांत्रिकना खोंजेल ओइना मदु नंगी अपामनि बियोन नसागी वाखंदु नसाना थाजद्रबरा हाइदुना हंगली बियोना अदोमदि तुंगदा थोकदबा थौदोक मयाम मांगजौना खंगबनि अइना हुजिक पामलिबसि अइना निंथौएरलगी मतेंग पांगुरगा थोलकदबा थौदोकसिंदु खंगनिंगी हंतकी फिरेबसि यामना मरु ओइबा अचौबा फिरेब अमनि
ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯗ ꯉꯥꯏꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯅꯁꯥ ꯅꯊꯟꯇꯒꯤ ꯋꯥꯈꯜꯅꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯈꯛꯇꯒꯨꯝꯕꯅꯤ ꯅꯪ ꯅꯁꯥꯒꯤ ꯅꯃꯤ ꯑꯗꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯆꯠꯄꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅ ꯅꯃꯤ ꯑꯗꯨ ꯃꯥꯡꯗ ꯂꯥꯛꯇꯨꯅ ꯅꯪꯒ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯕꯤꯌꯣꯟꯁꯨ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯥꯏꯔꯤꯕꯁꯤ ꯚꯥꯞ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯗ ꯍꯪꯉꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪꯅ ꯂꯧꯅꯤꯡꯕ ꯐꯤꯔꯦꯞ ꯂꯧꯔꯕꯁꯨ ꯅꯪꯒꯤ ꯏꯁꯣꯔꯁꯤꯡꯕꯨꯗꯤ ꯃꯤꯔꯥꯏꯕ ꯇꯧꯒꯅꯨ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯩ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯁꯣꯔꯕꯨ ꯀꯔꯝꯅ ꯃꯤꯔꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯃꯊꯟꯗ ꯆꯤꯡꯗꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯎꯕꯥꯁꯤ ꯀꯦꯗꯦꯒꯠꯇꯒꯤ ꯂꯩꯒꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯩꯒꯊꯥꯅ ꯍꯥꯏꯈꯤꯕ ꯖꯤꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯂꯩꯒꯊꯥꯅ ꯎꯕꯥꯗ ꯀꯦꯗꯦꯒꯠꯀꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯍꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯑꯗꯣꯝꯕꯨ ꯀꯅꯥꯅ ꯀꯥꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩ ꯕꯤꯌꯣꯟꯒ ꯕꯤꯁꯛꯀꯁꯨ ꯎꯅꯔꯦ ꯕꯤꯌꯣꯟꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯕꯤꯁꯛꯇꯤ ꯑꯥꯏꯕꯔꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯂꯩꯒꯊꯥꯅ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯥꯏꯕꯔꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯥꯝꯗꯒꯤ ꯈꯔꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯩꯅ ꯍꯟꯗꯛ ꯀꯦꯗꯦꯒꯠ ꯆꯠꯂꯨꯕꯗꯨꯗ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯨ ꯎꯅꯔꯛꯏ ꯍꯥꯏꯔꯤ ꯂꯩꯒꯊꯥꯅ ꯃꯍꯥꯛꯇꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯑꯥꯏꯁꯂꯦꯟ ꯑꯗꯨꯗ ꯎꯅꯕꯒꯤꯗꯃꯛ ꯃꯤ ꯈꯔ ꯊꯤꯍꯧꯔꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯑꯥꯏꯁꯂꯦꯟ ꯍꯥꯏꯅ ꯊꯣꯜꯂꯤ ꯍꯥꯏꯔꯤ ꯂꯩꯒꯊꯥꯅ ꯐ꯭ꯂꯣꯀꯤꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯇꯥꯔꯛꯇꯕ꯭ꯔꯥ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯅ ꯂꯥꯛꯇꯦ ꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯐ꯭ꯂꯣꯀꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯍꯥꯏꯔꯤ ꯐ꯭ꯂꯣꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯩꯒꯊꯥꯁꯨ ꯃꯊ꯭ꯋꯥꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐ꯭ꯂꯣꯀꯤꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯐ꯭ꯂꯣꯀꯤꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯥ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯇꯣꯔꯕꯤꯗ ꯀꯦꯇꯜꯅ ꯍꯥꯏꯕꯗ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯂꯝꯀꯣꯏꯕ ꯅꯤꯄꯥꯗꯁꯨ ꯂꯩꯍꯧꯋꯤ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯣꯇꯦꯔ ꯀꯧꯏ ꯍꯥꯏ ꯑꯩꯅꯁꯨ ꯃꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯂꯕꯅꯤ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯀꯩꯅꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯒꯦ ꯈꯜꯂꯤꯕ ꯂꯝ ꯑꯗꯨ ꯅꯤꯄꯥꯗꯨ ꯊꯦꯡꯅꯔꯕꯗꯤ ꯂꯥꯏꯅ ꯊꯣꯛꯑꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯂꯦꯛ ꯆꯪꯉꯛꯇꯨꯅ ꯑꯥꯏꯕꯔ ꯍꯧꯒꯠꯂꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯍꯧꯒꯠꯂꯒ ꯑꯣꯂꯦꯛꯇ ꯑꯩ ꯍꯧꯖꯤꯛꯇ ꯃꯪꯂꯥꯟ ꯑꯃ ꯃꯪꯈꯤ ꯑꯩꯅ ꯊꯛꯅꯕ ꯌꯨꯗ ꯀꯅꯥꯒꯨꯝꯕꯅ ꯍꯨ ꯍꯥꯞꯆꯟꯕ ꯊꯦꯡꯅꯈꯤ ꯑꯩꯅ ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯤ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎꯄꯥꯗꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥꯝꯆꯥꯁꯤꯗ ꯌꯦꯡꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯂꯟꯅꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯁꯤꯟꯅꯔꯝꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯝꯇꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯃꯁꯤꯗ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯑꯥꯏꯁꯀꯣꯜꯒꯤ ꯃꯔꯥꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯃꯥꯅ ꯑꯉꯥꯡ ꯑꯁꯤꯗ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯥꯎ ꯇꯥꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯅꯕꯁꯨ ꯍꯣꯠꯅꯩ ꯍꯥꯏ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯌꯥꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛꯁꯤꯒꯤ ꯁꯣꯖꯩ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯝꯕꯒꯤ ꯃꯔꯝꯅ ꯂꯩꯕꯥꯛꯁꯤ ꯑꯉꯥꯡꯁꯤꯒꯤ ꯑꯣꯔꯗꯔꯅ ꯆꯂꯥꯏꯕ ꯌꯥꯔꯤꯕꯅꯤ ꯑꯉꯥꯡꯁꯤ ꯂꯩꯈꯤꯕ ꯃꯐꯝꯗꯨ ꯅꯤꯡꯊꯧꯒꯤ ꯁꯛꯇꯤꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯈꯣꯡꯂꯛꯂꯦ ꯑꯥꯏꯕꯔꯁꯨ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯣꯂꯦꯛꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯈꯔ ꯋꯥꯠꯍꯧꯔꯦ ꯑꯥꯏꯕꯔ ꯑꯩꯒꯤ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯁꯤ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯑꯣꯂꯦꯛꯀꯤ ꯃꯌꯥꯝꯕ ꯑꯁꯤꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯆꯪꯁꯤꯜꯂꯛꯂꯦ ꯑꯣꯂꯦꯛꯁꯨ ꯃꯨꯛꯈꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯝꯕꯁꯤꯅ ꯑꯣꯂꯦꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯣꯔ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯉꯥꯡꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯅ ꯊꯝꯂꯤ ꯍꯥꯏꯔꯤ ꯃꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯑꯥꯏꯕꯔꯗ ꯌꯦꯡꯉꯛꯇꯨꯅ ꯅꯥꯝꯃ ꯁꯣꯏꯔꯕ ꯅꯤꯄꯥꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯃꯍꯥꯛꯁꯤ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯃꯍꯥꯛꯁꯤꯅ ꯀꯤꯡ ꯑꯥꯏꯕꯔ ꯍꯥꯏꯔꯤꯕꯗꯣ ꯚꯥꯏꯀꯤꯡ ꯑꯃꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝꯕꯁꯤꯅ ꯑꯣꯂꯦꯛꯇ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯐꯥꯒꯠꯅꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯑꯥꯁꯀꯣꯜꯕꯨ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯁꯨ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯃꯔꯝ ꯂꯩꯇꯦꯗꯤ ꯍꯥꯏꯅꯨ ꯏꯌꯥꯝꯕ ꯑꯩꯅ ꯈꯟꯕꯗ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯔꯝꯗꯨꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯔꯝꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯕꯁꯤꯅ ꯑꯣꯂꯦꯛ ꯅꯪ ꯅꯁꯥꯅ ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯂꯥꯡꯗ ꯊꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯅꯪꯅ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯖꯟꯕ ꯉꯝꯃꯤ ꯃꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯅꯪꯅ ꯃꯤꯍꯥꯠ ꯑꯁꯤ ꯅꯪꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯇꯣꯛꯂꯕꯁꯨ ꯑꯁꯀꯣꯜꯒꯤ ꯃꯤꯍꯥꯠꯁꯤꯒꯤ ꯃꯃꯤꯁꯤ ꯅꯈꯨꯠꯇꯨꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯅꯪꯅ ꯏꯜꯂꯕꯗꯤ ꯅꯪꯒꯤ ꯃꯥꯡ ꯇꯥꯛꯂꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯖꯕ ꯉꯝꯒꯅꯤ ꯃꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯥꯏꯒꯣꯔꯕꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯗ ꯁꯤꯟꯅꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯕꯔ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯟ ꯇꯥꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯁꯨ ꯈꯤꯇꯪ ꯃꯨꯛꯈꯠꯂꯛꯇꯨꯅ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯁꯤ ꯅꯈꯣꯏꯅ ꯙꯞ ꯇꯧꯔꯒ ꯀꯤꯕꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯁꯤ ꯗꯦꯕꯗꯨꯠꯀꯤ ꯃꯤꯡꯊꯣꯟ ꯐꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯥꯏꯒꯣꯔꯒ ꯄꯨꯟꯅ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯊꯣꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯎꯕ ꯍꯧꯔꯦ ꯃꯗꯨꯁꯨ ꯆꯍꯤ ꯑꯃ ꯉꯥꯏꯒꯗꯕ ꯅꯠꯇꯦ ꯊꯥ ꯈꯔꯗꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯞꯇꯥ ꯈꯔꯗꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯕꯁꯤꯅ ꯎꯁꯤꯠꯇꯅ ꯅꯣꯛꯁꯜꯂꯛꯂꯒ ꯑꯣꯂꯦꯛ ꯅꯪꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯁꯨ ꯀꯤꯒꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯑꯣꯂꯦꯛꯁꯨ ꯁꯥꯎꯔꯞꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯌꯥꯝꯕꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯄꯨꯡ 2ꯒꯤ ꯃꯇꯝ ꯄꯤꯔꯤ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯥꯏꯒꯣꯔꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯤꯟꯅꯧ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯉꯣꯟꯗ
ꯄꯤꯔꯛꯀꯗꯕ ꯗꯟꯗꯤꯗꯨ ꯉꯥꯏꯗꯨ ꯂꯩꯌꯨ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯥꯏꯒꯣꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯑꯉꯥꯡꯁꯤ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯃꯦꯖꯤꯛ ꯈꯔ ꯇꯧꯗꯨꯅꯁꯨ ꯎꯠꯂꯤ ꯑꯉꯥꯡꯁꯤꯁꯨ ꯑꯥꯏꯕꯔꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯒꯤꯇꯔꯒꯨꯝꯕ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯃ꯭ꯌꯨꯖꯤꯛ ꯈꯔ ꯈꯣꯡꯗꯨꯅ ꯑꯥꯏꯕꯔꯗ ꯇꯥꯍꯜꯂꯝꯃꯤ ꯑꯥꯏꯕꯔꯁꯨ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯨꯕꯗ ꯃꯌꯥꯝꯕ ꯁꯤꯒꯠꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯑꯥꯏꯕꯔꯒꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕ ꯁꯤꯒꯠꯁꯨ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯝ ꯄꯥꯝꯖꯔꯝꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯣꯂꯦꯛ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯔꯇꯦꯀꯔ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯅ ꯃꯍꯥꯛꯀꯤ ꯁꯤꯇꯤꯁꯤꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯒꯤ ꯁꯦꯕꯥꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯕꯨ ꯕꯤꯌꯣꯅꯁꯨ ꯎꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥꯔꯤꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯏꯪꯒ꯭ꯔꯤꯠ ꯀꯧꯏ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯪ ꯑꯁꯤꯒꯤ ꯀꯂꯛꯃꯤ ꯍꯧꯕ ꯁꯪꯁꯥꯔꯁꯤꯗꯒꯤ ꯆꯦꯛꯁꯟꯅ ꯂꯩꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯩ ꯆꯦꯛꯁꯟꯅ ꯂꯩꯕ ꯑꯗꯨ ꯏꯁꯥꯅ ꯄꯥꯝꯖꯗꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯒꯤ ꯑꯥꯊ꯭ꯔ ꯑꯁꯤ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯂꯒꯔꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯁꯨ ꯃꯃꯥꯒ ꯋꯥ ꯈꯔ ꯇꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯕꯤꯌꯣꯟꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯁꯤꯡꯁꯤ ꯎꯕꯗ ꯍꯔꯥꯎꯅ ꯈꯨꯠ ꯁꯝꯃꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯒꯔꯊꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯂꯩꯔꯕ ꯂꯧꯃꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯅꯤꯡꯊꯧꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯕꯤꯌꯣꯟꯅꯁꯨ ꯃꯃꯥꯗ ꯏꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯤ ꯇꯣꯔꯕꯤꯒ ꯎꯕꯥꯒꯁꯨ ꯂꯒꯔꯊꯥꯒꯤ ꯈꯨꯡꯒꯪꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯒꯔꯊꯥꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯁꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯣꯔꯕꯨ ꯃꯌꯥꯝꯕꯁꯤꯗ ꯄꯤꯗ꯭ꯔꯕꯗꯤ ꯈꯨꯗ ꯑꯁꯤꯗ ꯂꯣꯏꯁꯟꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯃꯅꯨꯡꯂꯣꯝꯗꯅ ꯃꯌꯥꯝꯕꯅ ꯉꯁꯥꯏ ꯊꯥꯈꯤꯕ ꯄꯨꯡ 2 ꯑꯗꯨ ꯃꯄꯨꯡ ꯐꯥꯕꯗꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯂꯧꯅꯕ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝꯕꯁꯤꯅ ꯑꯣꯂꯦꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯄꯨꯡ 2ꯒꯤ ꯃꯇꯝꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯔꯦꯞ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯀꯔꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯌꯥꯝꯕꯁꯤꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯣꯔꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯅꯥꯃ ꯁꯣꯏꯔꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯅꯁꯨ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯞꯅ ꯑꯗꯨꯃꯛ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯅꯪꯗꯤ ꯌꯥꯝ ꯊꯨꯅ ꯀꯥꯎꯔꯝꯃꯤꯅ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯣꯔꯒ ꯑꯩꯒ ꯑꯥꯏꯕꯔꯒ ꯑꯩꯈꯣꯏ ꯍꯨꯝ ꯃꯐꯝꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯅꯪꯂꯒꯅꯤ ꯋꯥꯐꯝꯁꯤꯃꯛ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯕꯁꯤꯅ ꯅꯪꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ ꯅꯪ ꯂꯥꯏ ꯅꯠꯇꯦ ꯑꯣꯂꯦꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯩꯅ ꯈꯟꯕꯗ ꯑꯣꯂꯦꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯅ ꯌꯥꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯖꯜꯂꯛꯂꯤ ꯃꯌꯥꯝꯕꯁꯤꯅ ꯑꯥꯏꯕꯔꯗ ꯑꯃꯨꯛ ꯃꯇꯥꯡꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯥꯏꯕꯔꯅ ꯑꯩꯒꯤꯕꯨꯗꯤ ꯏꯊꯧ ꯀꯔꯤꯝꯇ ꯂꯩꯇꯦꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯐꯅꯕꯗꯨ ꯍꯥꯏꯕꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯑꯣꯂꯦꯛꯇ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯅꯁꯥ ꯀꯟꯖꯅꯕ ꯆꯥꯟꯁ ꯑꯃꯃꯨꯛ ꯄꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤ ꯇꯁꯦꯡꯕ ꯗꯦꯕꯗꯨꯠꯁꯤꯡꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯕ ꯉꯝꯒꯗꯕꯅꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯌꯥꯔꯣꯏ ꯑꯩꯅ ꯍꯟꯇꯛ ꯅꯨꯄꯤ ꯑꯃꯒ ꯑꯔꯣꯟꯕ ꯃꯦꯔꯦꯖ ꯑꯃ ꯇꯧꯈꯤ ꯃꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯣꯂꯦꯛ ꯅꯪꯗꯤ ꯈꯪꯉꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯔꯒꯦ ꯃꯔꯝꯗꯤ ꯅꯪ ꯗꯦꯕꯗꯨꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ ꯑꯣꯂꯦꯛꯅꯁꯨ ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯩ ꯁꯦꯡꯅ ꯈꯪꯉꯤ ꯑꯩ ꯅꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯕꯁꯤꯁꯨ ꯉꯛꯂꯞ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯃꯅꯨꯡꯂꯣꯝꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯣꯔꯒꯤ ꯃꯅꯥꯛꯇ ꯑꯣꯂꯦꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯅ ꯊꯥꯡ ꯐꯦꯡꯗꯨꯅ ꯁꯪꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯒꯔꯊꯥꯅ ꯕꯤꯌꯣꯟꯗ ꯅꯪꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯦꯔꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯤ ꯍꯦꯔꯜꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ ꯃꯍꯥꯛꯅ ꯑꯦꯁꯇ꯭ꯔꯣꯏꯗꯄꯨ ꯏꯅꯥꯛꯇꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯀꯌꯥꯁꯨ ꯉꯥꯡꯁꯜꯂꯝꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯍꯦꯔꯜꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯥꯏ ꯕꯤꯌꯣꯟ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ ꯏꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯂꯩꯔꯝꯃꯒꯁꯨ ꯍꯦꯔꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯌꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩ ꯏꯃꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯃꯃꯥꯡꯗ ꯑꯥꯏꯕꯔꯒ ꯊꯦꯡꯅꯈꯤꯕ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯩ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯕꯔꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯍꯦꯔꯜꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯍꯟꯇꯛꯁꯨ ꯑꯩꯈꯣꯏꯅ ꯑꯥꯏꯕꯔꯕු ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯇꯝꯗꯨꯗ ꯍꯦꯔꯜꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯀꯟꯕꯤꯈꯤ ꯑꯗꯨꯅ ꯍꯦꯔꯜꯁꯤ ꯑꯩꯅꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯂꯒꯔꯊꯥꯅ ꯑꯩꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯕꯤꯌꯣꯟ ꯑꯩꯅꯁꯨ ꯃꯇꯝ ꯑꯃꯗ ꯔꯦꯡꯅꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯗꯕ ꯑꯗꯨ ꯀꯦꯔꯒꯠꯁꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯅꯪꯅ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯁꯤꯇꯤꯁꯤ ꯀꯅꯥꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯎꯕꯥ ꯅꯠꯇ꯭ꯔꯒ ꯕꯤꯁꯛꯅ ꯄꯨꯕ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯕꯤꯁꯛꯇꯤ ꯁꯤꯇꯤꯗꯨꯗ ꯂꯩꯔꯤꯗꯨꯗꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯤ ꯃꯨꯟꯅ ꯌꯦꯡꯅꯔꯛꯂꯤ ꯎꯕꯥꯅ ꯕꯤꯌꯣꯟꯗ ꯑꯩꯅ ꯀꯦꯔꯒꯠꯇ ꯍꯟꯇꯛ ꯂꯥꯛꯑꯝꯕ ꯑꯗꯨꯗ ꯕꯤꯁꯛꯀꯁꯨ ꯊꯦꯡꯅꯔꯛꯈꯤ ꯃꯍꯥꯛ ꯑꯥꯏꯕꯔꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯃꯍꯥꯛꯅ ꯀꯦꯔꯒꯠꯄꯨ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯕꯤꯌꯣꯟ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯄꯥꯏ ꯑꯃꯁꯨ ꯂꯩꯔꯤ ꯎꯕꯥ ꯇꯣꯔꯕꯤꯒ ꯅꯈꯣꯏꯅꯤꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯗꯨ ꯀꯣꯟꯅ ꯆꯠꯂꯨ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤꯇꯤꯗꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ ꯍꯥꯏꯔꯤ ꯎꯕꯥꯁꯨ ꯄꯥꯝꯗ ꯃꯌꯥꯝꯕ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤ ꯏꯟꯕꯗ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯃꯌꯥꯝꯕꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨ ꯈꯪꯉꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯜꯂꯤ ꯃꯌꯥꯝꯕꯁꯤꯅ ꯑꯣꯂꯦꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪꯅ ꯉꯁꯥꯏꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯁꯨ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯜꯂꯤ ꯃꯌꯥꯝꯕꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯎꯔꯦꯗꯅ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗු ꯃꯍꯥꯛꯅ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯈꯪꯉꯤꯕ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯝꯊꯥꯛ ꯇꯧꯕ ꯑꯁꯤꯅꯤ ꯃꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯣꯂꯦꯛꯅ ꯑꯦꯅꯥ
ꯅꯪꯅ ꯂꯣꯟꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯑꯦꯅꯥ ꯀꯧꯕꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯣꯚꯒꯣꯔꯣꯗꯀꯤ ꯆꯔꯆꯇꯨꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯃꯗꯨꯗ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤꯗꯨ ꯃꯁꯤ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤ ꯃꯌꯥꯝꯕꯁꯨ ꯊꯥꯖꯗꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕ ꯑꯁꯤꯁꯨ ꯑꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯣꯂꯦꯒꯅ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯒ ꯑꯣꯂꯦꯒꯅ ꯃꯌꯥꯝꯕꯁꯤꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯪꯉꯣꯟꯗ ꯇꯥꯒꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯨ ꯍꯧꯍꯜꯂꯁꯤꯔꯥ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯕꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯌꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯝꯕꯤꯁꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯃꯈꯣꯏꯅ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯠꯇ ꯅꯪꯍꯜꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯒꯅ ꯑꯃꯨꯛ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯤꯗ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯋꯥꯕ ꯅꯪꯍꯟꯈꯤꯕ ꯂꯩꯇꯦ ꯑꯦꯅꯥ ꯅꯪꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯣꯂꯦꯒꯅ ꯃꯌꯥꯝꯕꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯔꯛꯇ ꯌꯥꯝ ꯇꯥꯡꯅ ꯎꯅꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯎꯅꯕꯗꯤ ꯑꯐꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯩ ꯎꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯥꯏꯒꯣꯔꯗꯨ ꯂꯩꯔꯗꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯂꯦꯒꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯗꯨꯅ ꯎꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯃꯅꯥꯏꯁꯤꯡꯁꯤꯒ ꯊꯣꯛꯈ꯭ꯔꯦ ꯑꯥꯏꯚꯔꯅꯁꯨ ꯀꯔꯦꯝꯅꯗꯨꯅ ꯑꯗꯣꯝꯅ ꯁꯣꯏꯅꯥꯏꯔꯕ ꯑꯥꯏꯚꯔ ꯑꯩꯉꯣꯟꯗ ꯆꯠꯂꯒꯦ ꯐꯥꯎꯕꯗꯤ ꯍꯥꯏꯕꯤꯔꯝꯕ ꯌꯥꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯇꯦꯀꯔ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯗ ꯑꯩꯅ ꯂꯦꯞꯀꯗꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯂꯦ ꯑꯩ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯁꯨ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯈꯔ ꯆꯥꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯂꯩꯔꯤ ꯕꯤꯁꯛꯅꯁꯨ ꯕꯤꯌꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯨꯅ ꯑꯉꯥꯎꯕꯒꯤ ꯆꯣꯏꯔꯣꯟꯒꯨꯝ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯗꯔꯀꯥꯔ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯨꯁꯤꯡꯁꯤ ꯑꯃꯨꯛ ꯊꯛꯆꯟꯗꯨꯅ ꯂꯩꯔꯤ ꯕꯤꯁꯛꯁꯤ ꯍꯧꯖꯤꯛ ꯑꯥꯏꯚꯔꯒꯤ ꯋꯥꯈꯟꯗ ꯄꯨꯔꯥ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯤꯌꯣꯟꯁꯨ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯅ ꯎꯃꯪꯁꯤꯗ ꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗ ꯕꯤꯌꯣꯟꯅ ꯑꯥꯏꯚꯔꯒꯤ ꯑꯣꯏꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯈꯔ ꯃꯃꯥꯏꯗ ꯗꯥꯛ ꯊꯝꯗꯨꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯦꯒꯔꯊꯥꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯦꯇꯦꯀꯔ ꯂꯣꯝꯗꯅ ꯕꯤꯌꯣꯟꯁꯨ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯕꯤꯌꯣꯟꯅ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯇ ꯄꯥꯎꯁꯤ ꯎꯕꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯅꯤ ꯐ꯭ꯂꯣꯀꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯅ ꯋꯥꯐꯝꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯇꯥꯛꯑꯝꯗꯅ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯐ꯭ꯂꯣꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯛꯄ꯭ꯔꯥ ꯃꯉꯣꯟꯗ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯣꯠꯇꯗꯤ ꯀꯔꯤ ꯂꯩ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯅ ꯃꯗꯨꯃꯛꯇꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯃꯇꯥꯡꯗꯨꯗ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯇ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯈꯟꯕꯗ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯗꯕ ꯋꯥꯐꯝ ꯀꯌా ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯈꯔ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛ ꯑꯆꯧꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯁꯥꯒꯠꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯁꯨ ꯌꯥꯎꯅꯕ ꯇꯧꯔꯣ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯑꯥꯏꯁꯂꯦꯟ ꯑꯗꯨ ꯀꯥꯎꯊꯣꯛꯎ ꯑꯩꯒꯤ ꯌꯥꯊꯪꯁꯤ ꯌꯥꯕ ꯑꯃꯗꯤ ꯌꯥꯗꯕ ꯅꯪꯒꯤ ꯀꯨꯁꯤꯅꯤ ꯍꯥꯏꯕꯨ ꯅꯪꯒꯤ ꯐꯤꯔꯦꯞꯇꯨꯅ ꯑꯩꯅ ꯐ꯭ꯂꯣꯀꯤꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯁꯤ ꯍꯦꯟꯀꯠꯇꯕ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯐꯝꯁꯤꯗ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯕꯤꯌꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯗ ꯇꯥꯈ꯭ꯔꯦ ꯕꯤꯌꯣꯟꯅꯁꯨ ꯅꯪꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯆꯨꯝꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯁꯨ ꯕꯤꯌꯣꯟꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯗꯨꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 72 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯁꯤꯟꯗꯒꯤ ꯍꯧꯔꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯍꯦꯔꯜꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤ ꯈꯔ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯦꯔꯜꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯒ ꯅꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯍꯦꯔꯜ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯅꯪꯕꯨ ꯄꯨꯔꯒ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯤ ꯆꯥꯅꯕ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯣꯂꯥꯐꯅ ꯍꯦꯔꯜꯗ ꯅꯪ ꯁꯒꯣꯜꯒꯤ ꯂꯤꯚꯔ ꯑꯁꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯐ꯭ꯔꯤꯌꯥꯒꯤ ꯄꯥꯝꯖꯕꯤ ꯆꯤꯟꯖꯥꯛ ꯑꯃꯅꯤ ꯍꯦꯔꯜꯁꯨ ꯋꯥꯐꯝ ꯑꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯁꯒꯣꯜꯒꯤ ꯂꯤꯚꯔꯁꯤ ꯌꯥꯝ ꯂꯥꯝꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯍꯦꯔꯜꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯤꯕꯁꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯈꯔꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯐꯝꯗꯒꯤ ꯀꯟꯗꯨꯅ ꯄꯣꯔꯛꯂꯒ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯏꯁꯣꯔꯁꯤꯡꯅ ꯂꯝꯕꯤ ꯑꯃꯒꯤꯗꯃꯛꯇ ꯁꯤꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯩꯅ ꯂꯥꯟꯐꯝꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯀꯜꯂꯝꯗꯕꯤꯗ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯋꯥꯔꯤꯁꯤ ꯇꯣꯉꯥꯟꯕ ꯑꯃꯗ ꯆꯠꯂꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤन ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯡꯗ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯤ ꯂꯩꯖꯩ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯨꯝꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯋꯥꯖꯔꯤꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯅꯪꯅ ꯋꯥꯐꯝꯗꯣ ꯑꯗꯨ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯃꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯅꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯏꯔꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯣꯂꯦꯛꯁꯤ ꯃꯌꯥꯝꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯕ ꯉꯝꯕꯗ ꯅꯠꯇꯅ ꯅꯨꯄꯤꯗꯨ ꯗꯥꯏꯔꯦꯛ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯑꯥꯏꯚꯔ ꯍꯣꯏꯒ ꯄꯨꯟꯅ ꯍꯜꯍꯟꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯣꯝꯗ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯅꯪꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯎꯗꯨꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤꯡꯗꯨ ꯆꯨꯝꯂꯕꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕ ꯅꯌꯥꯝꯕꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ
ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯅꯪꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯑꯩꯅ ꯇꯧꯔꯤꯕꯗꯨꯗꯤ ꯗꯥꯎ ꯌꯦꯡꯕꯅꯤ ꯑꯩꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯔꯝꯅ ꯃꯤꯡ ꯑꯗꯨ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯦꯛꯅ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯄꯒꯤꯅꯤ ꯑꯅꯥ ꯀꯧꯕꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕꯅꯤ ꯃꯥꯅ ꯏꯌꯥꯝꯕꯗ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩꯉꯣꯟꯗꯒꯤ ꯌꯥꯊꯪ ꯂꯧꯈꯤ ꯑꯩꯅꯁꯨ ꯑꯌꯥꯕꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ ꯃꯥꯅ ꯉꯔꯥꯡ ꯄꯥꯈꯠꯄꯒ ꯁꯥꯔꯤꯗꯨꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯁꯟꯅꯔꯤꯕꯅꯤ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯁꯨ ꯅꯤꯡꯊꯧ ꯑꯣꯂꯦꯛꯀꯤ ꯆꯂꯥꯛꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯒꯦꯟꯍꯥꯜꯒꯤ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕు ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯕ ꯄꯥꯝꯕꯗꯒꯤꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯗꯥꯎ ꯌꯥꯍꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯟꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯃꯤ ꯂꯣꯏꯅ ꯑꯣꯏꯈꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯃꯗꯨꯗ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯨꯅ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯑꯩꯅ ꯈꯟꯕꯗ ꯅꯪ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯨꯁ ꯇꯧꯔꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯅ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯅꯪꯅ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯅꯨꯄꯤꯁꯤꯗ ꯀꯦ ꯇꯧꯒꯦ ꯇꯧꯔꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯁꯥꯛꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯕꯤꯁꯥꯛꯁꯤ ꯏꯁꯤꯡ ꯃꯄꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯔꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤ ꯕꯤꯁꯥꯛꯁꯨ ꯌꯥꯝ ꯀꯤꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯔꯥꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯁꯛꯇꯝꯁꯤda ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯕꯤꯁꯥꯛꯁꯨ ꯑꯍꯥꯟꯕꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯕꯤꯁꯛꯅ ꯊꯣꯔꯥꯗ ꯁꯣꯛꯀꯦ ꯇꯧꯕꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯊꯣꯔꯥꯒꯤ ꯃꯤꯡ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯒꯔꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ ꯂꯒꯔꯊꯥꯁꯨ ꯃꯈꯣꯏꯁꯤ ꯎꯕꯗ ꯉꯛꯂꯞ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯂꯒꯔꯊꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯨꯂꯞ ꯆꯪꯁꯜꯂꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯅ ꯑꯗꯣꯝ ꯑꯁꯦꯡꯕꯃꯛꯀꯤ ꯂꯒꯔꯊꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯤ ꯂꯒꯔꯊꯥꯅ ꯍꯣꯏ ꯏꯁꯥꯃꯛ ꯂꯒꯔꯊꯥꯅꯤ ꯃꯌꯥꯝꯁꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯃꯐꯝꯁꯤꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯣꯝꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯂꯒꯔꯊꯥꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯈꯨꯡꯒꯪꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯂꯨꯈ꯭ꯔꯥꯕꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯡꯗු ꯂꯥꯟꯗ ꯑꯃꯗꯤ ꯏꯁꯤꯡꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯅꯪꯕꯗꯒꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯨꯟꯁꯤꯁꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯒꯔꯊꯥꯁꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅꯁꯨ ꯑꯗꯣꯝꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯂꯣꯝꯗ ꯌꯦꯡꯕ ꯇꯝꯒꯗꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯑꯗꯣꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯐꯪꯖꯔꯕꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯒꯔꯊꯥꯒꯤ ꯃꯈꯨꯠꯁꯤꯗ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯆꯨꯞꯄꯛꯂꯤ ꯂꯒꯔꯊꯥꯁꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ ꯎꯕꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯣꯔꯕꯤꯁꯨ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯂꯒꯔꯊꯥꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯅꯤꯁꯥ ꯄꯪꯆꯥꯗ ꯆꯥꯁꯟꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯄꯨꯔꯥ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯒꯟꯍꯥꯜꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯥꯛꯂꯤ ꯒꯦꯟꯍꯥꯜꯅ ꯕꯤꯁꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯕꯤꯁꯛ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯅꯪ ꯋꯥꯈꯟꯗꯨ ꯈꯔ ꯐꯥꯗꯕ ꯇꯝꯃꯨ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯀꯣꯏꯗꯨꯅ ꯂꯩꯔꯤ ꯃꯐꯝꯗꯨꯗ ꯏꯃꯥꯅ ꯂꯩꯈꯤꯗꯕꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤ ꯃꯐꯝꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯊꯣꯔꯥꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯑꯥꯏꯚꯔꯕꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯁꯨ ꯕꯤꯁꯛꯀꯤ ꯋꯥꯈꯟꯗ ꯅꯥꯀꯟꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤ ꯒꯟꯍꯥꯜꯅ ꯃꯐꯝꯁꯤꯗ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛꯅꯗꯤ ꯎꯗꯦ ꯎꯔꯤꯕꯁꯤ ꯕꯤꯁꯛꯀꯤ ꯃꯃꯤꯠꯇ ꯈꯛꯇ ꯎꯕꯅꯤ ꯕꯤꯁꯛꯁꯨ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯑꯥꯏꯚꯔꯗ ꯌꯦꯡꯂꯒ ꯃꯥꯅ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯛꯂꯤ ꯒꯟꯍꯥꯜꯅ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤ ꯒꯟꯍꯥꯜꯅꯗꯤ ꯅꯪꯅ ꯎꯔꯤꯕꯗꯨ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕꯗꯒꯤ ꯎꯕꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯩꯅ ꯎꯔꯤꯕꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯁꯤ ꯑꯥꯏꯚꯔꯒꯤ ꯚꯨꯠꯅꯤ ꯍꯥꯏꯔꯛꯂꯤ ꯒꯟꯍꯥꯜꯁꯨ ꯕꯤꯁꯛꯀꯤ ꯋꯥꯐꯝꯁꯤꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯕꯤꯁꯛꯅ ꯑꯃꯨꯛ ꯒꯟꯍꯥꯜꯗ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣꯝ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯐꯪꯒꯗꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯟꯍꯥꯜꯅꯁꯨ ꯍꯣꯏ ꯑꯣꯏꯒꯗꯧꯔꯕꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯑꯃꯨꯛ ꯀꯞꯄꯛꯇꯨꯅ ꯑꯩꯅꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯥꯝꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯒꯟꯍꯥꯜꯅꯁꯨ ꯀꯣꯟꯕꯤꯔꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯑꯥꯏꯚꯔꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯁꯤ ꯕꯤꯁꯛꯀꯤ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯎꯔꯤ ꯕꯤꯁꯛꯁꯨ ꯑꯥꯏꯚꯔꯗ ꯃꯃꯤꯠ ꯈꯥꯅ ꯑꯗꯨꯃꯛ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯂꯦꯛ ꯍꯣꯏ ꯑꯥꯏꯚꯔ ꯍꯣꯏꯁꯤ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗꯒꯤ ꯀꯨꯝꯊꯅꯕ ꯇꯧꯔꯤ ꯃꯁꯤꯗ ꯑꯥꯏꯚꯔꯗꯤ ꯃꯈꯣꯡ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯥꯏꯒꯣꯔ ꯀꯧꯕ ꯅꯤꯄꯥꯝꯆꯥꯁꯤꯅ ꯑꯥꯏꯚꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯣꯂꯦꯛꯁꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯗ ꯑꯥꯏꯒꯣꯔꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯣꯔꯕꯤꯒ ꯎꯕꯥꯒ ꯂꯒꯔꯊꯥꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯒꯔꯊꯥꯅ ꯑꯅꯤꯁꯤꯗ ꯅꯈꯣꯏꯅꯤꯅ ꯍꯟꯇꯛ ꯑꯅꯧꯕ ꯂꯝ ꯑꯃ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯦꯂꯤꯒ ꯑꯁꯥꯒꯁꯤꯁꯨ ꯄꯨꯒꯗꯧꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯍꯦꯂꯤꯒ ꯑꯁꯥꯒ ꯍꯥꯏꯔꯤꯕꯁꯤ ꯇꯣꯔꯕꯤꯒ ꯕꯤꯌꯣꯟꯒꯒꯤ ꯃꯆꯥ ꯑꯅꯤꯁꯤꯕꯨꯅꯤ
तसेंबदी अंगानी सी उबागी नत्ते उबागी हुजिक तोरबीगी मबुक्ता मिरोंदा ngairibani लेगठाना मखा तारदुना तसेंगना नखोइनीना खुदोंग थिनिंगाई ओइरबा खोंचेत अदुदा अंगानी सिबु पुगे हायना खल्लबरा हायदुन हंगी उबाना अइदी मतंग सिददी हाना खनबु खल्लुदे हायरगली तोरबीना अइदी हाना खनख्रे अदुबु लेगठा अदोमनदी करी हायनिंगलिबनो हायदुन हंगी लेगठाना अइगी अपांबा हायो हायरगदी अंगानी सी अइगी नाखिदा थमम अइ मखोइनीबु सेनाबदा इसादा नुंगाइबा मसु फावजगनी अदुगा अइना थेंगनरकपा अखंग खुदिमक मखोइनीदसु तंबीगनी तोरबीना मु अदुगा अंगानी सी नंगी नाकता लैरबदी नंगसु नथंदा लैबगी नुंगाइताबदु खरा कोक्लगनी हाय लेगठाना अदुसु अचुम्बनी तोरबी मखोइनीना मरम ओइरगा आइसु अनौबा आसा अमदा हिंगदोरिबनी हाय तोरबीना मु उबादा मतंगसिदा नंगीदी करी मोट लैगे हायदुन हंगली उबाना अइगिदी अंगांसिंगसिना नुंगाइना लैरबदी कैसु काइदे हाय तोरबीना मु लेगठादा अइनासु असुमना खल्ली हाय उबाना मु तोरबीदा नंगसु अइगी इचामा मिरोलिबनिना मफमसिदा लेहौबादु अइनासु पामी हायरक तोरबीसु उबागी वाफमसिदा चागे तौरमलेबा सि चप लेप अदुगा उबादा नंग हौजि हाइकिबदु करीबा हायदुना खितंग सौरमना हंगजलगली उबाना अइना हायबदी नंगसु मफमसिदा लेहौबना फगनी हायरकली तोरबीना नंगना हाइकिबदु अइना हाना ताहौरबनी अदुबु हंगे हायदुन हंगजलिबनी नुपा ओइबना कोइना नुपी ओइबी ओइखोइसि अदु याम सोन उरिबा करीगी अइखोइदसु थौना अमता लैतबोय निंगबरा उबा लॉर्ड ब्रो ngasidi अइ नंगोंदा वाफम अमा हाइगे ता अइ हौजिक्ति मफमसिदा लेहौगदबा नत्ते अइना ममांगी पुंसिदा नुपासिंगी अपामबगी मतुंग इन्ना पुंसिसि लेनखिबनी हौजिक्ति नंगना चटपा मफम खुदिंग अइसु लाक्लगनी नंगना तौबा थबक खुदिमक अइसु लोइना यावगनी पुंसिगी अहौबो ओइरो अरोइबो ओइरो मतम चुपदा अदुबक लोइना अदु लैगनी नुंसिबा हारिबसि मसि नत्रा हायदुन हंगजलगली उबासु तोरबीगी तौसिदा वा मखा ताना ngang ngamde अदुमक माना हारिबसि याबदा ताखरे लेगठासु तोरबीगी थौना फरबा नुपी थोको मतौसिदा नोकचे अदुन येंगे तसेंगदी तोरबीसि हौजिक्ति मसादा अहोंबा कया अमा पोरक्रे मरमदी बियोनगा मागा काइनाख्रिबसि बियोना हाइबा इन इन्दुना माना युमदा सुम अंगांग सेनादुन लेहौरगा बियोना बाइकिंग ने हायदुना लमसुम कोइदुन लैथोखिबा मतम सांगना सांगना काइनारकपदगी मखोइनीगी मरीसि तत्खिबनी अदुबु ngasidi ubaga मखोइनीगी मरीसि अदुम्बा थौदोकदो अमु हन्ना थोअलरोय हाइबगी मतागुम नुपी थोकपा वहाई कया अमा फोंदोरकले मसिदा लेगठानासु हराउजरिबनी हौजिक्ति उबासु यामना मरमकपा नुपा अमा हाइबदो ओइरे मसिदगी सिनसि होंकिदुना केडेगा लोमदोंग लागली मसिदा बियोनगा गनहालगसि वरी खरा सानादो लैरी गनहालना नंगना हतक तौगदोरबिसि हेरलगी मतेंग पांगबा चकदोरिबा नत्रा नंगी फिरेपसि हतक वखन मुन्ना खल्लगा लेपलबा नत्रा हाइद्रो हंगी बियोना नंगना खल्लिबसि अइसि वखन यावदबा मीने हाइना खल्लिबरा अइगी फिरेपसि नंग यानिंगदबरा हाइद्रो हंगी गनहालना अइना अदुमक्ति हाइबदि नत्तेदा इसाना इसाबु थाजरबदि मियामना हाइनिंग बाइजरबसु इसागिदि अफबा फिरेप ngaktani masida luriba mana bisaki fibamdi hौजिक याम हेंजल्ले हाइरि बियोना अइना सु हाना खंगे गेनहाल bisaki fibamsi अइना सु उपाय लैतरे अदुना उबागा तोरबीगदा अइना मखोइनीना चटकनी हाइना तौरिब खोंचा अदु कोना चलु हाइरमलबनी अइना हलक्ति फावबा केटेकट सिटी एसि मखोइनीदा सेनाबिरमु हाइरमलबनी मखोइनीनासु याबिराबनी हाइरि गनहालना नंगना मफमसिदा लैत्रिङै अखोय मयामना नंगी सिटी एसि करी तौजरमु हाइबनो हाइदुना हंगली बियोना अइना पामबदी सिटी एसि चौखटपदु लमकोइबा मयामना मनिंग तमना मफमसिदा लाकपदु सिटी एसि हंसासिदा ममिंग चटपा सिटी बा ओइबदुनी हाइरि गनहालना मुक बियोना नंगना सादी कमदौबा बियोना नंगना हाइबदु करीनो अइ इसागी हारिसिना करीनो हाइदुना हंगली गनहालना मखा तारदुना नंगदी बाकिंग अमनि बियो हानागुम कोइचत चतुना लम कोइदुना लैगदोरिबरा हाइदुना हंगली बियोना अदुमक्ति तौरोइदा अइगी पांदमदि हौजिक फंगलबन अइना निंजरकपा पांदम हाइबबु ngasi अइना लैरिबा फिबमसिन मसिदगी सिनसि होंकिदुना लेगठाना लैरिबा मफमदुदा लाक्रे मसिदा तोरबीना ममाइदा मचु कया संजनदुना मफमसि याइफबा चौखटपा नुंगाइना लैनबगिदमक लाइसोन तिनसोन तौदुना मखोइगी ईश्वरगी मफमदा बलि अमा कक्नबा तौरि लेगठा होय उबा होय अमदि मफमसिदा लैरिबा मियोइसिंगसिसु तोरबीना लोलिबा लाइसोनसिंगसि तुमिन तुमिन तादुना लैरि केटेके लोमदना बियोनसु महाकी नुपी गनहालगी सेबारी अमा ओइरिबि इग्री कोबा नुपी एसिगा उननबगिदा ngaइदो लैरि हुजिक नुपी सिसु इसिंगसिदगी बियोनगी मनाक्ता फी याउदबि काखलगली लेगठा होयगी मनाक्तना तोरबीना लाइसोन असि सोलबा मतुंग हामेंग अमा बलि कक्तुना मखोइगी ईश्वरदा बोर कया नीखरे केटेगा लोमदना बियोनसु नुपी सिना कौसलकपदगी एंटीमेट तौनबगिदमक चंगसनखरे मसिदगी सिनसि खंगोंग होंकिदुना बियोनसि महाकी लामी मयामसिगा हेरल बुकन्नबगिदमक केटेगा चि थादोखरे महाकी नुपी गनहालसु बियोनदा येंगजादु लेहौरी मतुंगदना बियोनगा मरी लैनखरबा महाकी सेबारी नुपी सि लेपतु लैरि बियोनसु अनिमक्सिदा अदुमक मुन्ना येंगलमनगा चटखरे सिनसि लेगठाना लैरिबा मफमदुदा अमुक लागरे मसिदा तोरबीगा उबागासु बियोना केटेगा थादोखरबनिना मफमदु सेनानबगिदमक लेगठागी मनाक्सिदगी लाक्नबा तौरि मसिदा उबाना तोरबीगी मचानीसिदा नंगी बाबाना केटेगता हलक्ट्रि फावबा मफमदु सेनानबगिदमक अखोइदा सिनरमने नखोइनिसु बोबोक लेगठाबु सेक्शनदा येंगसनदु लैरम अदुगा नोइनिना निंसिंगदबा मना अखोइनासु नोइबु अदमक नुंसिदु लैगनी तोंगान तोंगान मफमदा लैनरबसु अखोइना नखोइबु काउथोपा सुतौ तौरो अंगांग ओइरिबा हेलिना मु उबादा अदुगा अमुहना अखोइ उनादुना पुन्ना मुक लैखिगनी हाय आशा कौबी पिकलिबि नुपी मचासिना मु अइनासु ददाना हाइरिबसि थुंगनबगिदमक ईश्वरदा निजगनी हायरि उबाना मु अंगांगसिदा चुपीदुना अखोइनासु ईश्वरदा निजगदोरिबनी तोरबीना मु अंगांगनिसिदा अइगिदि नखोइदा करीमता हाइनिंगाइ लैते अइना हाइगदबसिंगदु उबाना लोइन हाइदोअमे हाइरगली हेलीना इमा सोइखोइदा वाफम खरदि फोंदोकपिरमु हाइरि तोरबीना अइना खोइबु थमोइ सेंगना नुंसि
नखोइनिमक ईश्वरना थौजानबीबा ngaktani adunabuk Legarthana takpi tambiduna senabigidoribani masidamak ainasu yamna nungaiba phawi hairi Legarthana su angani si kausankre dorbiga ubaga su angani si Legarthana section sinaramaga kerega tamna chakhinaba mafam si thadokre masidagi sanchi Russia romda mulakre masida Oleg ka Ivar ga si yu thakminaduna wari khara saado leiri Ivar na Oleg ta aina nangonda hangadaba wafam amakak leiri kerega ta landabagi matamadu karam kanda lepage haduna hangli Oleg na aina madugidamak thorang mayam tawribani nangna kaimta waru asigumba thabaksidi matam khara changba habsi mathau tabani lanfamdugidamak tayari khara tawdabsu yaru adubu aina thabasi paikhatringaida aigi iyamada para ama tambiramgadaba watli hairagli Ivar na aidi nangna haribadu yan taba ngamdre hairi Oleg na mana nahan aingonda dhap mayam tawrakraban madugidamak ainasu ngasi phawa ngakpiba ngamdana leiri tungdasu aigi lebaksigidamak aigi iyamaduna khudongthiba oigadori mana hoji khanjaribsi masasi nongsani haina khanjari adubu ainadi mahakpu huigumna uri haiduna makoini si nokminaduna leiri Ivar nasu nokna huigi khonjen khara saduna khongakli Oleg nasu khongdo leikre masidagi sinchi hongkhiduna Oleg ki mayambasi lamangmada micham praja kharaga mahaki lami singa dharma khara sanaduna kumai ama pangthokto leiri masida uliba drama sisu jisuna pangtingamdagi cross ama chingduna porahanbagi saktam adu uri hoji mana haijaba pamjaba kya performance utuna kumai si pangthokto leiri ngai ningthau Oleg ki mu phimu setpa lami singsi sagon amam tongduna umangsi de kanna thogjalakli adubu somdadi Oleg ki mayambasi kumai sina langmana sagon thorak libisingsi amata tadi hoji Oleg ki lami singsina sagon si yangna thogjalaklaga mafam sida attack taw hawkhre masidagi micham praja mayam sisu kai do chenari ngasai drama ulamliba jisu sabani pa sisu chenkhre hoji Oleg ki mayam basidi hana tayari da lehaudrabani na fight kanna tawrambadagi Oleg ki lami singsina phajankre masidagi sinchi Legarthagi manak tong lagli Legarthana pasu ani sida wari khara liduna tahalli mahakna sumna leiringai nakan amaromdana mafam sigi Legarthagi manakta leiriba mapuroiba leijadraba nupi ngakta leiba yum singsida Ivar gi mara leiriba miyosing Biona mamaida dak thamduna thatokiba miyosingdu laklaga attack tawba hawkhre makoina Bionda laman khumba ngamdrabanina Legarthaga laiminaraba miyoisingsida khut thaba hawrakre masidagi sinchi Russia romda mulakre masida ningthau Oleg ki manakta mayambasi manaisingna puduna changakli mayambasina Oleg ta nangonda aigonda asumna tawbagi hak amata leite hairi Oleg na sodumak mi usitana noklaga aingonda masi tawbagi hak su lei thongna su lei hairagli mayambasina nangna ngasi aingonda tawribasi karigino haiduna hangli Oleg na nangna aingondagi Rajkumar Igorbu munnaba khonnaridudi adugi matung aibu hanabasu sillibadudi hairagli mayambasina nangna aikhoigi inawpabu hatrabani adugidamak aina nangonda action khara lokhanaba honarure matungdadi aduguma thawdodu amhonna thoklaroi ai amhonna tawraroi hairi Oleg na adubu nangsi aina karamna thajagadoribano haidun hangli mayambasina aina ngasi ipabu panduna wasaklibisi aduga nangi laikhidraba nupibu panduna wasakli ai nangonda yengsanbagi mahut ngaksendu leiragani hairagli Oleg na mafam sinataba hena phaba jaga ama leiri maduda chatlaga ichina wari sarusi haiduna puraga chatkre hoji makhoina lakliba kaasina mi phaduna ohang pang chathabam tamthina lakna pham mafam adudani mayambasinasu mafam si ubada khangli aduga Oleg ta nangna ingonda tawgodoribsi karino mafam sidi aphaba mafam di natte hairi Oleg na aina nangonda tawgodoribsi nangonda matik chaba thabaktuni aigi nuksirba iyamba masina nangidi matik khwaidagi charabani hairi mayambasina leichalakuna aina ngasaisu nangonda haikrabaduni ngasidagi aisi nangna thajaba yaba mi habadu oirabadi aina akhoigi isorbu panduna wasakrabaduni masina taba apama legasu hairu hairi Oleg na isor odingi mingkhaibu sonduna thamoi senga wasa u hairagli mayambasidi odin diningba natabanina masada siriba Christian gi crossma asi yengjaduna madumati ai sungang amoy haikre Oleg na adu warabadi phare nang mafam sida lehoro haiduna chakhige taw mayambasina nang ta sengna adumna tawrabara aikhoigi isorbu miraiduna migi isordu thajarabara haiduna hangli Oleg su thajare haibagi matagum ngak ilamnaga mafam sidagi thokre mayambasisu mafam sida leiriba sathiraba miyoisingsina mai itlaba yochai kaya ama pusalaga thritan tawba hawkhre mahaksu law khongnu lehori masigi sinchi ketagalomda mulakre masida ubana saba ama kauduna mayamda wafam khara phongdoknu leiri aina ngasi famliba mafam sida aigi baba rengnar su phamamani aduga masigi mathang aigi ima Esloka Legarthaga su phamkhre hojingna aigi yamba Biona mafam se sindu leiri aina famlibsidi matam khara khaktagini Biona chatkiba lanfamdudagi mai paktuna halakti phawba mafam si waina section na senakhigani aina matam kharigi oina Bion ge mhut sindu leirabasu mafam sigi niyom singdi hanadagi amata kaiba lei mayamna hainingba khudima aingonda haiba yagani yumlonaba amadi family gi nungainadaba isada kanagumbana niyom nataba thabak sing tawraklabadi aigi naksida lakpi aina su aphaba phagadaba bicharu tawjagani aduga amana aina phire ama lepre aikhoina England gi ningthau Alfred ka amadi France ta lehorba Rologa France ta lehoriba aikoi ka Rologa shanti gi wari sanaduna aikoi gi jati kaya ama sandokpa hawkhre aduna aigi inawa Bishak haina leithorakpada Bishak sidi mafam sida leiramdre ubasu mayam sida ikairap tawduna magi basansi makha adumak tari Bishakna aikoi gi mission ama oiriba lam singda aikoi gi khunggang sandokpagi thaba asi mangonda sinaragani mahakna lam kaya chatuna
ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯈꯨꯡꯒꯪꯁꯤ ꯁꯟꯇꯣꯛꯅꯕ ꯍꯣꯠꯅꯍꯟꯒꯅꯤ ꯑꯗꯨꯒ ꯆꯤꯅꯥ ꯐꯥꯎꯕ ꯌꯧꯍꯟꯅꯕꯁꯨ ꯃꯉꯣꯟꯗ ꯍꯣꯠꯅꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯁꯤꯅꯗꯤ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤ ꯈꯪꯂꯕꯅꯤꯅ ꯅꯣꯛꯁꯜꯂꯛꯂꯤ ꯎꯕꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯔꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯆꯤꯅꯥꯁꯤ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯥꯞꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯃꯨꯛꯇꯪ ꯈꯪꯅꯈ꯭ꯔꯕ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯃꯔꯨ ꯑꯃꯨꯛꯇꯪ ꯁꯥꯟꯅꯈ꯭ꯔꯕꯗꯤ ꯌꯥꯝ ꯅꯛꯁꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯅ ꯕꯤꯌꯣꯟꯅ ꯆꯠꯂꯨꯕ ꯚꯨꯃꯇꯤ ꯁꯥꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒ ꯅꯛꯁꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯈꯣꯏꯗꯤ ꯚꯥꯏꯀꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕ ꯃꯁꯤꯅꯤ ꯅꯤꯡꯊꯧ ꯕꯤꯌꯣꯟꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯀꯌꯥꯕꯨ ꯀꯣꯏꯒꯗꯕꯅꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯌꯧꯔꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯑꯣꯏꯍꯟꯁꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯃꯛ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝꯅꯁꯨ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯦꯔꯦꯒꯠ ꯁꯤꯇꯤꯁꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯥꯎꯔꯕ ꯁꯤꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯎꯕꯥꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯕꯤꯁꯛꯇꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯁꯛꯁꯤ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯥꯅ ꯆꯥꯔꯤꯕ ꯅꯤꯁꯥꯁꯤ ꯄꯪꯆꯥꯗ ꯆꯥꯁꯟꯗꯨꯅ ꯂꯩꯔꯤ ꯃꯄꯥꯟꯂꯣꯝꯗꯅ ꯎꯕꯥꯅ ꯊꯥꯔꯛꯈꯤꯕ ꯅꯨꯄꯤꯁꯤ ꯕꯤꯁꯛꯄꯨ ꯀꯧꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤ ꯃꯁꯤꯗ ꯕꯤꯁꯛꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅꯁꯨ ꯕꯤꯁꯛꯄꯨ ꯀꯧꯗꯨꯅ ꯊꯣꯡꯁꯦ ꯑꯗꯨꯃꯛ ꯊꯤꯟꯗꯨꯅ ꯂꯩꯔꯤ ꯕꯤꯁꯛꯅ ꯈꯥꯡꯕ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯕꯤꯁꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯕꯤꯁꯛꯅꯗꯤ ꯃꯃꯤꯠꯇ ꯑꯃꯨꯛ ꯅꯨꯄꯤꯁꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯔꯥꯅ ꯃꯩ ꯆꯥꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯃꯨꯛ ꯎꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯤ ꯑꯃꯨꯛ ꯈꯪꯗꯨꯅ ꯏꯃꯨꯡꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯅꯁꯨ ꯕꯤꯁꯛꯇ ꯊꯦꯝꯖꯤꯟꯗꯨꯅ ꯃꯥꯅ ꯀꯤꯔꯤꯕꯁꯤ ꯀꯤꯗꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯤꯁꯛꯇꯤ ꯊꯣꯔꯥ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯃꯃꯤꯠꯁꯤ ꯑꯌꯦꯡꯕ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯅꯗꯤ ꯕꯤꯁꯛꯅ ꯌꯦꯡꯂꯤꯕꯁꯤꯗꯤ ꯌꯦꯡꯕꯗ ꯀꯔꯤꯝꯇ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯕꯤꯁꯛꯀꯤ ꯃꯃꯤꯠꯇꯗꯤ ꯃꯐꯝꯁꯤꯃꯛꯇꯗ ꯁꯤꯈ꯭ꯔꯕ ꯊꯣꯔꯥꯒꯤ ꯁꯛꯇꯝꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯕꯤꯁꯛꯁꯨ ꯃꯊꯟꯇ ꯆꯣꯏꯔꯣꯟꯒꯨꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯊꯣꯔꯥ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯂꯩꯒꯔꯊꯥꯕꯨ ꯀꯧꯔꯛꯂꯤ ꯂꯩꯒꯔꯊꯥꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯂꯩꯒꯔꯊꯥꯗ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯂꯩꯒꯔꯊꯥꯅ ꯃꯈꯣꯏꯗꯨ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤ ꯑꯃꯅ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ ꯃꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯖꯕ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯦ ꯍꯥꯏꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯉꯥꯡꯗꯨ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯛꯂꯥꯡꯗ ꯅꯝꯁꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯕꯨ ꯎꯈꯣꯡꯗ ꯍꯥꯏꯍꯠꯇꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯔꯦꯞ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯔꯤ ꯂꯩꯒꯔꯊꯥꯁꯨ ꯄꯥꯎꯁꯤꯡꯁꯤ ꯇꯥꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯋꯥꯈꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯋꯥꯀꯠꯆꯅꯕ ꯃꯐꯝꯁꯤꯗ ꯅꯤꯄꯥ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯂꯩꯒꯔꯊꯥꯅꯁꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯨꯞꯈꯤꯕ ꯅꯨꯄꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯤꯔꯤꯕꯁꯤ ꯃꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯂꯩꯒꯔꯊꯥꯅ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯇꯥꯅ ꯃꯈꯣꯏꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤꯗ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜꯁꯤ ꯑꯣꯂꯥꯐꯅ ꯀꯥ ꯑꯃꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗ ꯑꯣꯂꯥꯐꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯃꯤ ꯃꯆꯥ ꯑꯁꯤ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯍꯦꯔꯜꯅ ꯆꯥꯅꯕ ꯁꯥ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯍꯦꯔꯜꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯂꯩꯔꯝꯂꯤ ꯃꯤ ꯃꯆꯥꯁꯤꯅ ꯍꯦꯔꯜꯗ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯔꯨꯔꯦ ꯑꯗꯨꯅ ꯉꯁꯤ ꯍꯧꯒꯠꯂꯛꯄꯗ ꯏꯁꯥꯁꯤ ꯇꯦꯛꯈꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤ ꯃꯆꯥꯁꯤꯅ ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯄꯣꯔꯛꯏꯕꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯤ ꯃꯆꯥꯁꯤꯅ ꯑꯣꯛ ꯃꯈꯣꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯁꯤ ꯍꯥꯏꯗꯣꯛꯄꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯔꯜꯗ ꯄꯤꯁꯟꯈ꯭ꯔꯦ ꯍꯦꯔꯜꯅ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯅꯍꯥꯟꯅ ꯅꯤꯡꯇꯝꯅ ꯁꯤꯖꯔꯗꯕꯅꯤ ꯍꯥꯏꯔꯤ ꯃꯤ ꯃꯆꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯍꯥꯠꯄꯒꯤ ꯌꯥꯊꯪ ꯑꯗꯨ ꯄꯤꯅꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯒꯤ ꯅꯪ ꯑꯄꯥꯝꯕ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯃꯤ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯑꯩꯁꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯛꯆꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯀꯣꯟ ꯑꯃ ꯎꯞꯁꯟꯗꯨꯅ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯅꯤꯡꯊꯧꯒꯤ ꯄꯣꯏꯁꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤ ꯎꯕꯗ ꯍꯦꯔꯜꯁꯨ ꯀꯟꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯤ ꯃꯆꯥꯁꯤ ꯉꯥꯏꯍꯥꯛ ꯑꯦꯛꯇꯤꯡ ꯇꯧꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯇꯧꯈ꯭ꯔꯦ ꯍꯦꯔꯜꯅ ꯃꯐꯝꯁꯤꯗ ꯑꯩꯒ ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯕ ꯐꯤꯜ ꯑꯃ ꯐꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤ ꯃꯆꯥꯁꯤꯅ ꯑꯩ ꯃꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯅꯪꯅꯁꯨ ꯍꯥꯟꯅ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯦꯔꯀꯦꯒꯤ ꯅꯤꯡꯊꯧ ꯕꯤꯌꯣꯟ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯆꯥꯁꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯕꯤꯌꯣꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯕꯤꯌꯣꯟ ꯍꯣꯏꯁꯨ ꯏꯁꯤꯡ ꯃꯄꯥꯟ ꯑꯃꯗ ꯀꯦꯝ ꯇꯧꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁ ꯍꯣꯏꯒ ꯋꯥ ꯀꯟꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯍꯦꯔꯜꯒꯤ ꯑꯍꯥꯟꯕ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯅꯤꯄꯥ ꯑꯅꯤꯁꯤꯁꯨ ꯌꯥꯎꯔꯤ ꯑꯅꯤꯁꯤꯅꯗꯤ ꯃꯐꯝꯁꯤ ꯌꯧꯔꯕꯅꯤನ ꯃꯈꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯅꯤꯁꯤꯗ ꯆꯤꯡꯅꯕꯗꯒꯤ ꯅꯈꯣꯏꯅꯤꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯂꯩꯒꯔꯊꯥꯒꯤ ꯃꯐꯝ ꯑꯁꯤꯗꯅ ꯃꯐꯝꯁꯤꯗꯁꯨ ꯍꯥꯟꯅꯒꯨꯝ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯂꯩꯒꯔꯊꯥꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ
ꯂꯒꯔꯊꯥꯅ ꯃꯁꯨ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯩꯖꯨꯞ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯔꯨꯕꯗ ꯃꯁꯨ ꯅꯨꯄꯥ ꯍꯦꯂꯤꯁꯤꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯀꯣꯟꯗꯨꯅ ꯇꯨꯝꯃꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯂꯒꯔꯊꯥꯁꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯂꯥꯟ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯊꯝꯖꯤꯟꯈꯤꯕ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯨ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈꯠꯄꯗ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯒ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯒꯁꯤ ꯂꯣꯟ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯍꯨꯏ ꯀꯟꯅ ꯈꯣꯡꯂꯛꯄꯁꯤ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯇꯞ ꯇꯞꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯅ ꯎꯕꯗ ꯃꯈꯥꯗ ꯁꯥꯔꯪ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯒ ꯍꯨꯏ ꯑꯃꯅ ꯈꯣꯡꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯃꯁꯤꯕꯨ ꯈꯪꯅꯤꯡꯕꯗꯒꯤ ꯃꯈꯥꯗ ꯆꯦꯟꯊꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯃꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯅ ꯂꯩꯔꯝꯂꯤ꯫ ꯈꯖꯥꯏꯗ ꯌꯣꯠꯂꯤꯡ ꯊꯥꯡꯖꯤꯟꯗꯨꯅ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯣꯟꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯑꯥꯏꯚꯔꯗꯤ ꯑꯣꯂꯦꯒꯀꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯦ꯫ ꯅꯤꯄꯥꯁꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯗꯅ ꯑꯗꯨꯃꯛ ꯉꯪꯗꯨꯅ ꯂꯩꯖꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯍꯦꯔꯜꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯏꯁꯤꯡꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯒꯤꯅꯤ ꯍꯥꯏꯕ ꯄꯥꯎ ꯄꯣꯔꯛꯈꯤꯕ ꯂꯥꯟꯃꯤ ꯑꯅꯤꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁꯅ ꯀꯟꯅꯗꯤ ꯉꯥꯡꯕ ꯌꯥꯗꯅ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯅꯤꯁꯤꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯌꯣꯟ ꯍꯣꯏ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯣꯂꯥꯐꯅ ꯕꯤꯌꯣꯟ ꯍꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯟꯐꯝꯗ ꯉꯥꯡꯕ ꯆꯨꯔꯣꯟꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯩꯅ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯑꯩ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩ ꯆꯥꯛꯂꯕ ꯇꯦꯟ ꯈꯔ ꯀꯥꯞꯊꯔꯛꯂꯤ꯫ ꯇꯦꯟꯖꯩꯁꯤꯅ ꯏꯁꯤꯡꯗ ꯇꯥꯕꯗ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡꯁꯤꯗ ꯊꯥꯎ ꯆꯈꯥꯏꯗꯨꯅ ꯊꯝꯃꯝꯕꯗꯒꯤ ꯃꯩꯒꯤ ꯄꯟ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯦ꯫ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯎꯔꯝꯃꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩ ꯆꯥꯛꯂꯕ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯔꯛꯇꯨꯅ ꯁꯣꯝꯗꯁꯨ ꯃꯩꯒꯤ ꯄꯜ ꯑꯃꯅ ꯑꯃꯨꯛ ꯈꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯑꯀꯣꯏꯕꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯒ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯔꯛꯇꯨꯅ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯆꯦꯟꯅꯔꯣ ꯍꯥꯏꯕ ꯌꯥꯊꯪꯁꯤ ꯄꯤꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯃꯗꯨꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 73 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯔꯁꯤꯌꯥꯔꯣꯝꯗꯒꯤ ꯍꯧꯔꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯎꯗꯕꯗꯒꯤ ꯑꯥꯏꯚꯔꯅ ꯏꯒꯣꯔꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯏꯒꯣꯔꯁꯨ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯏꯒꯣꯔꯅ ꯑꯥꯏꯚꯔꯗ ꯑꯩ ꯃꯊꯛꯁꯤꯗ ꯂꯩ ꯑꯥꯏꯚꯔ, ꯁꯔꯨ ꯌꯥꯎꯗꯅ ꯆꯠꯄ ꯉꯝꯕ ꯅꯤꯄꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯑꯉꯥꯡꯁꯤꯅ ꯃꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯉꯥꯡꯉꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯐꯖꯅ ꯈꯪꯉꯝꯃꯦꯅ, ꯅꯪꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯕ ꯉꯝꯕ ꯑꯁꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤ꯫ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯑꯩꯁꯨ ꯅꯪꯕꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯩꯒꯤ ꯁꯣꯏꯅꯥꯏꯔꯕ ꯃꯔꯨꯞ꯫ ꯑꯥꯏꯚꯔꯅ ꯏꯕꯥꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯒꯅꯤ꯫ ꯑꯉꯥꯡꯁꯤꯅꯁꯨ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯏꯒꯣꯔꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯔꯣ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯃꯥꯡꯗ ꯏꯁꯣꯔ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯉꯛꯄꯒꯨꯝ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯉꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯒꯣꯔꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯑꯃꯈꯛꯇꯅꯤ, ꯃꯗꯨꯁꯨ ꯑꯣꯂꯦꯒꯀꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡꯁꯤꯅꯗꯤ ꯑꯣꯂꯦꯒꯁꯤ ꯂꯥꯏ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ ꯅꯣꯛꯇꯨꯅ ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯒꯣꯔꯅ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯒꯣꯔꯗꯤ ꯈꯪꯖꯗꯕꯅꯤꯅ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯅꯠꯇꯦ ꯏꯒꯣꯔ, ꯅꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁꯤꯇꯤ ꯈꯨꯗꯤꯡꯃꯛ, ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ, ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛꯁꯤꯗꯒꯤ ꯍꯧꯔꯒ ꯁꯔꯒ ꯐꯥꯎꯕ ꯅꯪꯒꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯒꯣꯔꯅ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯐꯥꯒꯤꯅꯤ, ꯅꯪꯒꯤ ꯐꯥꯒꯤꯗꯨꯗꯤ ꯑꯩꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯈꯪꯉꯤ, ꯅꯪꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯣꯂꯦꯒꯀꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯚꯔꯅ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯅꯪꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯕ ꯉꯝꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄ ꯌꯥꯔꯒꯅꯤ, ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯅ ꯇꯥꯛꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯥꯏꯚꯔꯒꯤ ꯋꯥꯐꯝꯁꯤ ꯂꯨꯁꯜꯂꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯑꯣꯂꯦꯒꯀꯤ ꯑꯃꯠꯇ ꯅꯠꯇꯦ, ꯑꯣꯂꯦꯒꯁꯤ ꯏꯁꯣꯔ ꯑꯃꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯏꯒꯣꯔ, ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯅꯪꯒꯤꯅꯤ ꯏꯒꯣꯔ꯫ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯒꯣꯔꯁꯤꯁꯨ ꯈꯔ ꯚꯥꯞ ꯇꯥꯔꯛꯄꯒꯨꯝ ꯑꯥꯏꯚꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯂꯥꯐꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯀꯦꯇꯜꯐ꯭ꯂꯥꯅꯣꯁꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ, ꯁꯤꯒꯗꯕ ꯂꯩꯔꯕꯁꯨ ꯈꯨꯠ ꯄꯦꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯒ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯉꯛꯁꯤ ꯊꯥꯡꯀꯠꯂꯝꯃꯒ ꯁꯤꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕꯤꯌꯣꯟ ꯍꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯕ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯄꯥ ꯑꯁꯤ ꯕꯤꯌꯣꯟꯅꯗꯤ ꯍꯦꯔꯜꯒꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯂꯥꯐꯀꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯕꯤꯌꯣꯟꯁꯤ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯦꯔꯜꯒꯤ ꯃꯤ ꯁꯥꯗꯨꯅ ꯑꯣꯂꯥꯐꯅ ꯊꯑꯣꯏꯀꯩ ꯕꯤꯌꯣꯟꯁꯤ ꯀꯧꯕ ꯑꯣꯏꯔꯝꯂꯦ꯫
ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯃꯈꯥ ꯇꯥꯕꯗ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ ꯕꯤꯌꯣꯅ ꯅꯤꯄꯥꯁꯤꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯅꯪꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯝꯊꯥꯛ ꯇꯧꯅꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯤꯄꯥꯁꯤꯅ ꯑꯩ ꯑꯗꯣꯝꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯄꯥꯎ ꯑꯃ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯄꯨ ꯎꯅꯕ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯥꯟꯗꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯤꯄꯥꯁꯤꯒꯤ ꯃꯐꯝꯁꯤꯗ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯄꯥꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯃꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯕꯤꯌꯣꯅ ꯅꯤꯄꯥꯁꯤꯒꯤ ꯃꯃꯥꯏꯗ ꯃꯀꯣꯛꯅ ꯊꯣꯝꯖꯤꯟꯗꯨꯅ ꯅꯤꯄꯥꯁꯤ ꯂꯣꯡꯈꯥꯛꯂꯣꯡ ꯇꯥꯔꯦ ꯑꯗꯨꯒ ꯕꯤꯌꯣꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯇꯨꯗ ꯇꯝꯃꯨꯁꯨ ꯆꯠꯂꯨ ꯑꯩ ꯃꯥꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯅꯤꯡꯊꯧ ꯍꯦꯔꯜꯗꯨ ꯑꯩꯅ ꯍꯤꯡꯅ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯅꯤꯄꯥꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯤꯌꯣꯅ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯇ ꯑꯃꯨꯛ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯁꯨ ꯕꯤꯌꯣꯟꯒꯤ ꯃꯐꯝꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯦꯒꯔꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ ꯃꯁꯤꯗ ꯂꯦꯒꯔꯊꯥꯅ ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯈꯣꯝꯖꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯦꯒꯔꯊꯥꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯡꯁꯤꯒꯤ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏ ꯈꯔ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯡ ꯆꯪꯗꯨꯅ ꯂꯨꯠ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗꯁꯨ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯥꯟꯅ ꯇꯌꯥꯔꯤ ꯈꯔ ꯇꯧꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯐꯪꯂꯕ ꯂꯥꯟꯊꯦꯡꯅꯕ ꯐꯖꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯨꯄꯤ ꯑꯃꯗ ꯂꯦꯒꯔꯊꯥꯅ ꯑꯣꯟꯖꯟꯗꯨꯅ ꯃꯇꯝ ꯑꯃ ꯑꯗꯣꯝꯒ ꯄꯨꯟꯅ ꯑꯩꯒ ꯄꯦꯔꯤꯁꯇ ꯂꯥꯟꯗꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯩ ꯑꯃꯠꯇ ꯀꯥꯎꯗ꯭ꯔꯤ ꯂꯦꯒꯔꯊꯥ ꯍꯥꯏꯔꯛꯂꯤ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣꯝꯒꯤ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯂꯩꯔꯤ ꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥꯁꯤꯡ ꯅꯈꯣꯏꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯎꯔꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯊꯨꯅ ꯄꯤꯅꯕ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯃꯆꯥꯁꯤꯡ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡꯁꯤ ꯅꯈꯣꯏꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯂꯨꯠ ꯇꯧꯕ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯅꯤ ꯆꯤꯟꯖꯥꯛꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯏ ꯃꯊꯧꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯅꯔꯤ ꯂꯦꯒꯔꯊꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯎꯃꯪꯗ ꯑꯀꯟꯕ ꯎꯔꯤꯁꯤꯡ ꯑꯃꯗꯤ ꯇꯦꯟ ꯁꯥꯕ ꯌꯥꯕ ꯎꯁꯤꯡ ꯊꯤꯔꯨꯒꯗꯕꯅꯤ ꯃꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯍꯟꯕꯗꯤ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯒ ꯍꯜꯂꯛꯀꯗꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯥꯀꯟꯗꯒꯤ ꯂꯦꯒꯔꯊꯥ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯍꯥꯏꯔꯤ ꯂꯦꯒꯔꯊꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯕꯤꯌꯣꯟꯁꯤ ꯍꯧꯖꯤꯛ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯑꯣꯂꯥꯐꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯍꯦꯔꯜꯁꯨ ꯑꯣꯂꯥꯐꯀꯤ ꯃꯃꯥꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯂꯥꯐꯅ ꯕꯤꯌꯣꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯕꯤꯌꯣꯟ ꯃꯐꯝꯁꯤ ꯅꯪꯒꯤꯁꯨ ꯏꯌꯨꯝꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯔꯝ ꯑꯃꯗꯒꯤ ꯎꯅꯕ ꯐꯪꯂꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯁꯨ ꯃꯊꯧ ꯐꯖꯅ ꯇꯧꯕꯖꯥꯠꯅꯤ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯕꯨ ꯊꯥꯖꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯗꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯕꯤꯌꯣꯟꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯣꯂꯥꯐꯅ ꯃꯈꯥ ꯇꯥꯗꯨꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯎꯅꯈꯤ ꯑꯩꯅ ꯈꯟꯕꯗ ꯈꯨꯗꯤꯡꯃꯛꯁꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯤꯅ ꯊꯋꯥꯏ ꯑꯃꯈꯛꯇꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯥꯂꯪꯕꯗ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯒꯅꯤ ꯍꯦꯔꯜꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗꯨ ꯅꯠꯇꯕ ꯑꯁꯦꯡꯕ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜꯁꯤ ꯈꯤꯇꯪ ꯈꯜꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯄꯨꯟꯅ ꯅꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯨ ꯊꯥꯖꯧ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯅꯪꯅ ꯃꯐꯝꯁꯤꯗ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯤ प्रꯖꯥꯁꯤꯡꯁꯤꯅ ꯅꯪꯕꯨ ꯌꯥꯒꯗꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯍꯧꯖꯤꯛꯀꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯅꯤꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯕꯤꯌꯣꯟ ꯅꯪꯒꯤꯁꯨ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ ꯕꯤꯌꯣꯟ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯒ ꯐꯖꯅ ꯂꯥꯟꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯄꯥꯡꯒꯜ ꯁꯣꯏꯗꯅ ꯁꯣꯟꯊꯔꯝꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯂꯝꯗꯝ ꯑꯁꯤ ꯅꯪꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯕ ꯉꯝꯃꯝꯃꯣꯏꯗꯕꯅꯤ ꯅꯪꯁꯨ ꯃꯥꯏꯊꯤꯗꯨꯅ ꯅꯌꯨꯝꯗ ꯍꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯈꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯤ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯈꯤꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯆꯣꯛꯊꯔꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯋꯥꯈꯜ ꯈꯔꯁꯨ ꯈꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜ ꯅꯪꯁꯨ ꯅꯪꯒꯤ ꯑꯩꯅ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯅꯕ ꯇꯧ ꯑꯗꯨꯒ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯀꯦꯝꯗꯨꯗ ꯍꯟꯖꯈ꯭ꯔꯖꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯊꯤꯜꯂꯛꯅꯕ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯗ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯒꯟꯗ ꯐꯨꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯑꯣꯂꯥꯐꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤꯜꯂꯒ ꯊꯥꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯨꯠꯂꯥꯏ ꯁꯥꯕ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯦꯒꯔꯊꯥꯗ ꯃꯁꯨꯅꯨꯄꯥ ꯍꯦꯂꯤꯅ ꯕꯣꯕꯣꯛ ꯑꯁꯦꯡꯕꯃꯛꯀꯤ ꯃꯐꯝꯁꯤꯗ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯒꯔꯊꯥꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯟꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯅ ꯀꯤꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯑꯅꯤ ꯚꯥꯏꯀꯤꯡ ꯑꯃꯅꯤ ꯊꯧꯅꯥ ꯂꯩꯔꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏ ꯃꯁꯨ ꯍꯦꯂꯤꯅꯁꯨ ꯋꯥꯐꯝꯁꯤꯗ ꯍꯔꯥꯎꯖꯗꯨꯅ ꯑꯩꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ
ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯑꯩꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯛꯂꯤ ꯂꯒꯊꯥꯅꯁꯨ ꯃꯁꯨꯁꯤꯡꯁꯤꯗ ꯆꯨꯞꯄꯤꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯎꯕꯥꯒ ꯕꯤꯁꯛꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯕꯤꯁꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯉꯤꯕ ꯃꯐꯝꯁꯤ ꯅꯤꯁꯥ ꯆꯥꯐꯝ ꯖꯒꯥ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯤꯁꯥꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤꯅꯁꯨ ꯕꯤꯁꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯍꯧꯖꯤꯛ ꯕꯤꯁꯛꯁꯤ ꯀꯥꯆꯤꯟ ꯇꯥꯁꯟꯗꯨꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯎꯕꯥꯅ ꯕꯤꯁꯛꯇ ꯀꯝꯗꯧꯔꯤ ꯕꯤꯁꯛ ꯅꯪꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯁꯨ ꯑꯉꯥꯎꯕꯒꯨꯝ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯕ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯌꯥꯝꯕ ꯎꯕꯥꯅ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯊꯧꯗꯥꯡ ꯈꯔ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡ ꯈꯔ ꯑꯅꯧꯕ ꯂꯝꯁꯤꯡꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯈꯔ ꯇꯧꯔꯤ ꯃꯁꯤꯗ ꯅꯪꯅ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯂꯝ ꯆꯠꯇꯨꯅ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯟꯗꯨꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯍꯣꯏ ꯑꯩꯁꯨ ꯉꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯔꯣꯏ ꯎꯕꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯧ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯕꯤꯁꯛꯁꯤ ꯀꯞꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯎꯕꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯂꯩ ꯕꯤꯁꯛꯅ ꯉꯁꯤ ꯑꯁꯨꯝꯅ ꯀꯞꯂꯤꯕꯁꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕ ꯎꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯈꯪꯉꯛꯄꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯀꯦꯝ ꯃꯅꯨꯡꯁꯤꯗꯅ ꯕꯤꯌꯣꯟꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯇ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯃꯇꯝ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯇꯝꯅꯣ ꯂꯥꯛꯂꯤꯕꯕꯨ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯍꯣꯏ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁ ꯅꯪꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯔꯨꯕ ꯑꯥꯏꯁꯂꯦꯟ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯅꯪꯅ ꯍꯥꯟꯅ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯈꯔꯗꯤ ꯈꯪꯉꯝꯃꯒꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯑꯍꯥꯟꯕ ꯆꯠꯄꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯅꯪꯈ꯭ꯔꯦ ꯃꯐꯝꯗꯨꯗ ꯆꯥꯅꯕꯁꯨ ꯋꯥꯁꯜꯂꯛꯈꯤ ꯏꯚꯤꯟ ꯀꯧꯕ ꯃꯤꯐꯠꯇ ꯑꯃꯁꯨ ꯌꯥꯎꯏ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯇꯧꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯐ꯭ꯂꯣꯀꯤꯗ ꯇꯥꯏꯁꯟꯅꯅꯕ ꯍꯣꯠꯅꯩ ꯐ꯭ꯂꯣꯀꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯣꯔꯒꯤ ꯂꯥꯏꯁꯪ ꯑꯃꯁꯨ ꯌꯥꯝ ꯋꯥꯅ ꯁꯥꯖꯈꯤ ꯃꯗꯨꯁꯨ ꯏꯚꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯔꯒ꯭ꯔꯤꯝꯕꯨꯁꯨ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯔꯣꯟꯗꯨꯅ ꯂꯩꯖꯔꯤꯕꯤ ꯊꯣꯔꯨꯟꯕꯨꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯣꯟꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯤ ꯎꯪꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯕꯤꯌꯣꯅ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯂꯣꯏꯅ ꯈꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯐꯝꯗꯨꯗ ꯐ꯭ꯂꯣꯀꯤꯅꯗꯤ ꯌꯥꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯈꯤ ꯍꯥꯠꯅ ꯁꯨꯅꯕ ꯇꯧꯕꯅ ꯃꯐꯝꯗꯨ ꯃꯥꯡ ꯇꯥꯛꯅꯕ ꯃꯆꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯅꯗꯤ ꯀꯟꯅ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯐ꯭ꯂꯣꯀꯤꯒꯤ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯏꯚꯤꯟꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ ꯀꯔꯤꯒꯤꯁꯨ ꯍꯥꯠꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯕꯥꯏꯀꯤꯡ ꯑꯃꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯅ ꯐ꯭ꯂꯣꯀꯤꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯖꯈꯤꯕꯅꯤ ꯏꯚꯤꯟꯒ ꯅꯪꯒꯒꯤ ꯆꯥꯎꯈꯠꯇꯕ ꯅꯠꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯤ ꯐ꯭ꯂꯣꯀꯤꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅꯒꯗꯤ ꯍꯥꯠꯈꯤꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯅꯠꯇꯦ ꯕꯤꯌꯣꯟ ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯐ꯭ꯂꯣꯀꯤꯗ ꯈꯨꯠ ꯊꯥꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯈꯣꯏꯅꯤ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯌꯥꯏ ꯃꯗꯨꯗ ꯅꯪꯅ ꯁꯣꯏꯕꯗꯒꯤ ꯑꯣꯏꯔꯣ ꯁꯥꯎꯕꯗꯒꯤ ꯑꯣꯏꯔꯣ ꯐ꯭ꯂꯣꯀꯤꯕꯨ ꯅꯪꯅ ꯈꯨꯠ ꯊꯥꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯅꯠꯇꯦ ꯕꯤꯌꯣꯟ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯐ꯭ꯂꯣꯀꯤꯅ ꯃꯐꯝ ꯈꯪꯗꯅꯉꯁꯤ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡꯒꯤ ꯈꯨꯖꯤꯁꯤꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯅꯪ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔ ꯅꯤꯡꯖꯗꯨꯅ ꯂꯩ ꯐ꯭ꯂꯣꯀꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯅꯪ ꯏꯁꯣꯔꯗ ꯅꯤꯡꯖꯗꯨꯅ ꯂꯩꯌꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯅꯪ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯐ꯭ꯂꯣꯀꯤ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝ ꯕꯤꯌꯣꯟꯁꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯁꯨ ꯕꯤꯌꯣꯟꯗ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯕꯤꯌꯣꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯎꯕꯥꯒꯤ ꯌꯥꯊꯪꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯃꯔꯝꯗꯤ ꯕꯤꯁꯛꯁꯤ ꯅꯤꯁꯥ ꯆꯥꯐꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯅꯕꯅꯤ ꯍꯧꯖꯤꯛ ꯕꯤꯁꯛꯅ ꯊꯣꯡꯁꯤ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯅꯕ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯥꯁꯤꯁꯨ ꯅꯤꯁꯥ ꯐꯪꯉꯛꯇꯕꯒꯤ ꯄꯪꯑꯣꯗ ꯑꯣꯗꯨꯅ ꯂꯩꯔꯤ ꯃꯄꯥꯟꯂꯣꯝꯗꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯅ ꯁꯤꯟꯗꯨꯅ ꯕꯤꯁꯛꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯖꯍꯥꯖꯁꯤꯡꯁꯤꯗ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯕꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯕꯤꯁꯛꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯤꯁꯛꯀꯤ ꯗꯥꯏꯇ ꯂꯩꯇꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯎꯕꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯎꯕꯥꯅ ꯃꯌꯥꯝꯗꯁꯨ ꯕꯤꯁꯛꯄꯨ ꯊꯤꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯁꯤꯅꯁꯨ ꯕꯤꯁꯛ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛ ꯅꯤꯁꯥ ꯆꯥꯐꯝ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯕꯤꯁꯛꯁꯤ ꯎꯕꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯎꯕꯥꯅ ꯕꯤꯁꯛꯀꯤ ꯈꯇꯥꯡꯁꯤ ꯄꯥꯏꯗꯨꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯕꯤꯁꯛ ꯑꯩꯅ ꯅꯉꯣꯟꯗ ꯑꯆꯧꯕ ꯆꯥꯟꯁ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯣꯛꯇꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯕꯤꯁꯛꯇꯤ ꯅꯤꯁꯥ ꯉꯥꯎꯃꯟꯕꯗꯒꯤ ꯃꯔꯣꯟ ꯐꯥꯎꯕ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯎꯕꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯎꯕꯥꯅ ꯕꯤꯁꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯃꯍꯥꯛ ꯌꯥꯎꯗꯅ ꯆꯠꯅꯕ ꯇꯧ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯅꯈꯣꯏꯅꯁꯨ ꯈꯟꯖꯔꯣ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯅꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯌꯥꯟꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯗꯤ ꯕꯤꯁꯛꯁꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯎꯕꯥꯅ ꯕꯤꯁꯛꯇ ꯑꯃꯨꯛ
ai nangbu yamna nungsibi sa nungsiduna su adum maklali aduga makha tana adum nungsiduna laigani nang ngasi tawrib si kari ai gi ijat amadi nasagi ijat fawu yengde nasana nasabu amukta yengjaw nang si regnagi maja no pane habada liemlibar bisakna su ubada mahak pungang piyo haduna makonji thak thak ni pumakai haijari ubana hojiki madugi matam hen kare ai nangbu ngapi bangamaro nangna amuka su aingonda namthak tawraban ai nangbu amuhna yengba pamde aduga wari sanab su pamde nasaktu aingonda amuhna ulakanu haiduna bisaksi mafam sidagi tanthokre uba su tawphom khangdana kitang saurap tawdu lehore masidagi bisaksi mayam ubana tanthorapdagi nong maraksida angawbagum lamjaw sorokta ko chat bahorok mayam su mangonda noksanbi noknabi hojik mahana sum laklaga mafam amada phamuda aibar na mahapo hana bachin salakpasi mamisida mu uri masida mathanda mu khangduna masa sita sanduna yang kina lejari manakong da su aibar gi khonjen kaya ma tari bisakchi hojik pura angawba habdu oire masida gi sinchi hongiduna Russia rom dong lakre masida aibar na wakhana mada hiptu leiringai angang oirba Rajkumar Igor si changangli Igor na aibar da munna yengnu leiba sida aibar na angang sida kari leire haidun hangli Igor na nang ngarang haikiba leibak sigi amadi pot khudibaki mapusi aine haribadu achumbra haidun hangli aibar na aina haribadu achumbani Igor mafam sida leiriba khudimaki nangi nang khaktagi nongmari soidana nang aina harib singsi thajarakhini hairi Igor na ngahak tumi leramlaga Oleg na nang kauribani haramlaga chatkre masidagi aibar su Oleg bu unanabagi damak lakli aibar na Oleg ta aiga unaba pamagi maram si karino haidun hangli Oleg na ai wafam khara nangonda tamningbagi kaubani aina aigi lanmisinga order loina tawkhrabani nakhoromda landanabagi damak thawrang tawro haidun matam adu masidi yawraklabani aibar hai aibar su wafam chitabada arauduna aisu nangna haribo wafam du tabada thamoi pena nungaiba phawi hairi Oleg na aigi nangse yam kana ningai oiba mi nang maming lairaba regnagi macha nupa amasu oiribi ai ngachidi nangonda ningthaugi khubam ama pirage hana leple nangna masigi phamasi pairabadi mayamna nangonda yaningdabagi kholau phawba lawba ngamoidori aibar na nangna haisi aisi nangi makhada leiba nangna hari kai yaba ningthau macha adu aina oyo hariba natra haiduna hangli Oleg su aibar na mana piriba phamaji aibar na harau harau na low haiba yadaba sida ngasi aina nangonda harau harau piriba phamasi nangna yaningdabsi karigi aigi koksi amona chahel agano aibar aina ngasi piriba si nangonda di laibak yamna phariba nangi phibam du ko hairogadi yamna raibak pharaban nangsu nangi laibak tu da rule mayama chalai doriban aigi makhada lei haibagi nungai tribasina karigi nangsu pharasu patrabasu ningthau ama habadu di oigadorban nang mafam sida maming chatpa habsu oigadoriban nakoi biking kangu gidi pamlebsi masi natra hairi aibarna nofret tawduna nangna akaw ama leire haiduna hairagi Oleg na kitang saurama karino haiduna duma khangni aibarna aisi ishorni haiduna hairagi Oleg na kitang saurapna nang ishor ama nate aibar aina so hana haikrabadu nang aigi damakadi yam kana ningai oiba mioi madugi damak aina nangonda piriba phamasi chapchana matik charaba masidagi nangna hentoktana aingonda nam thak tawno phonarabadi nangi saru yawdra hakjangsi aigi nupigi mongphamsida punna phumjankini aibar su Oleg da kharapna yengali Oleg su aibar da sauba hau hauji makhoi ni si yanada manungda yanada khara khara di horagli makha taba makhoi ni si karama mari leina ai habatu yengminarasi masidagi senche mu hongkiduna ningthau Olaf ki sindam lak hauji Olaf ki manakta Herald ga biwon ga su kauduna amohana makhoi om si wari ma sanana bagi damak tawri Olaf na ani sida ai mafam sida numit kiyani pung kaya phamno leirabani aina tawri basi aikhoigi ariba niyom singsigi maramda khallibani aikhoigi Norway laiba asigi apik pa laibak singsi amana amada onsanaduna loiba nairoidaba lan mayama tawnari aina khanbada masi aikhoigi apangba thawongni haina khalli harakli Herald nangna apangba thawongni haiba thaba aduda nangsu yawribani nangna ngasi aingonda tawri basisu nangna phatte haiba apangba thabakni haiba thaba aduna tabara haidun hang Olaf nangna haribadu achumbani ningthau Herald adubu achumba sigi marumda achumba masu lotun leiri masibu aikhogi isor singna aingonda thawjanbiduna mayek sengna uhalle harakli biona adu warabadi pharene nangna uribasina karino haiduna hangli Olaf na hawjikti aikhogi aribagi niyom singasi loina khongthokpa mathau tarabani aikhoi masen lan tawnaribisi tokthokuna amato oina punsanbagi matam adu yawrabani masigi dama aikhoi Norway pumbasigi ningthau ama khanba mathau ta asigumba ningthau ama leirabadi aikhoida achauba pangan ama oigani masigi dama matik chaba hairogadi bion nang natana ataidadi aina uba ngamde aina Norway sida laiba ningthausingsि makhoigi su mot loina takini aina hairisi makhoina su ayaba pibirabadi aigi lejariba pham aigi lanmising amadi aigi iramdam phawba bion nangonda katpa ngamgani aduna masigi damak nakhoini su ngasidi aina loina thadoklabani nakhoini gi motusu aingonda thuna tahalaknaba taw adubu nakhoina phire basi lepada matamdi yamna changanbadi tawgan ai thaba asi yam thuna thabak to onthokpa pami hairi bion gi Herald su Olaf ki wafam chi munna taramlaga makoi gi phire lepchenabagi damak mafam sidagi chatkre masidagi senchi hongkeduna lagar thagi sindam lakre hojik lagar thawagi khungangi ngang singsi lutto miyoi singdu lakpra haiduna section mikupna hom singna yengdu lei hoji anga amana uthaktagi yengmada lutto miyoi singsi makoi khungang tamna lakpa chi ure masidagi mana uchek di makhon chaduna makharom da leiba angang khara singnena mu piragli nupim chakara sinasu umang singchida mai hogatuna umangi jaga da mai khu kahanuna thamamni
ꯑꯗꯨ ꯁꯣꯝꯗꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏ ꯎꯆꯦꯛꯀꯤ ꯃꯈꯣꯟ ꯁꯥꯗꯨꯅ ꯈꯣꯡꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯀꯞꯊꯈ꯭ꯔꯦ ꯈꯨꯡꯒꯪ ꯃꯅꯥꯛꯂꯣꯝꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯎꯃꯪꯁꯤꯗ ꯃꯩꯈꯨ ꯀꯥꯔꯛꯄꯁꯤ ꯎꯔꯒ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯣꯡꯗꯨꯅ ꯃꯌꯥꯝꯗ ꯁꯤꯒꯅꯦꯜꯁꯤ ꯄꯤꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯁꯤꯗ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯥꯛꯇꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯉꯥꯡ ꯑꯃꯁꯤ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯅꯨꯄꯤꯃꯆꯥꯁꯤ ꯆꯦꯜꯂꯛꯂꯕꯁꯨ ꯈꯨꯡꯒꯪ ꯌꯧꯕ ꯉꯝꯗꯅ ꯅꯤꯄꯥꯁꯤꯅ ꯊꯥꯡꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯈꯨꯡꯒꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤना ꯂꯣꯏꯅ ꯇꯌꯥꯔꯤꯗ ꯂꯨꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯅꯤꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯗ ꯃꯐꯝꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯗꯦ ꯃꯈꯣꯏ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯨꯡꯒꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯒꯊꯥ ꯑꯣꯏꯅ ꯁꯥꯔꯝꯕ ꯒꯦꯠ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯟꯅꯕ ꯇꯧꯔꯤꯉꯩ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯈ꯭ರೆ ꯃꯈꯣꯏꯅ ꯊꯣꯡꯁꯤ ꯑꯃꯨꯛ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯁꯨ ꯂꯒꯊꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯨꯝꯊꯛꯇ ꯂꯣꯏꯅ ꯇꯣꯡꯗꯨꯅ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯔꯛꯇꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯥꯠꯂꯛꯂꯤ ꯂꯒꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯈ꯭ꯔꯦ ꯂꯒꯊꯥ ꯍꯣꯏꯅꯁꯨ ꯂꯥꯟ ꯑꯁꯤ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯇꯣꯔꯕꯤꯒ ꯕꯤꯌꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯤꯁꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯠꯁꯤꯗ ꯂꯦꯞꯂꯒ ꯃꯕꯣꯛ ꯂꯒꯊꯥꯗ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯕꯣꯕꯣ ꯑꯩ ꯀꯤꯕꯗꯒꯤ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯕꯤꯌꯣꯟꯗ ꯌꯦꯛꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯎꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤ ꯇꯝꯅ ꯁꯒꯣꯜ ꯑꯁꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯤ ꯂꯒꯊꯥꯁꯨ ꯃꯁꯨꯁꯤ ꯅꯤꯄꯥꯁꯤꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯪꯕꯗꯒꯤ ꯍꯦꯂꯤꯗ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯌꯥꯊꯪ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯇꯥꯗꯕꯗꯒꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯅꯤꯄꯥꯁꯤꯅ ꯂꯒꯊꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯥꯡꯅ ꯌꯥꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯂꯒꯊꯥꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯨꯁꯤꯕꯨ ꯀꯣꯡꯈꯠꯇꯨꯅ ꯀꯞꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯟꯍꯥꯏꯜꯒꯤ ꯃꯃꯥꯡꯗ ꯂꯒꯊꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯒꯊꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯃꯐꯝꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯦ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯥꯏꯚꯔꯅ ꯑꯣꯂꯦꯛꯀꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯎꯍꯟꯗꯕꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯂꯦꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯆꯥꯅꯕ ꯈꯔꯁꯨ ꯄꯤꯗꯨꯅ ꯅꯤꯄꯥꯁꯤꯗ ꯆꯥꯍꯜꯂꯤ ꯑꯥꯏꯚꯔꯅ ꯑꯩꯅ ꯅꯪꯕु ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈꯤꯕꯁꯤ ꯄꯥꯝꯗꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯐꯥꯖꯤꯜꯂꯤꯕꯁꯤꯗꯒꯤ ꯅꯤꯡꯇꯝꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯀꯤ ꯃꯌꯥꯝꯕꯁꯤꯁꯨ ꯏꯪꯉꯛ ꯉꯛꯅ ꯅꯤꯡꯇꯝꯕ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯩꯁꯨ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯅꯪꯅꯁꯨ ꯎꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯅꯪ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯁꯤ ꯅꯪꯅ ꯃꯪꯗ ꯐꯥꯎꯕ ꯎꯔꯝꯈꯤꯔꯣꯏ ꯅꯪꯅ ꯅꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯥꯏꯚꯔꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗ ꯑꯩꯅ ꯄꯦꯟꯒꯗꯕ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯅꯠꯇꯦ ꯑꯩ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯄꯨ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯄꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯀꯤ ꯃꯌꯥꯝꯕꯁꯤꯅꯁꯨ ꯑꯥꯏꯚꯔꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯣꯔꯕꯤꯗ ꯒꯟꯍꯥꯏꯜꯅ ꯑꯩꯅ ꯉꯔꯥꯡ ꯃꯪ ꯑꯃ ꯃꯪꯉꯤ ꯇꯣꯔꯕꯤ ꯃꯪꯗꯨꯗ ꯈꯨꯡꯒꯪ ꯑꯃꯁꯨ ꯃꯩ ꯆꯥꯛꯄ ꯎꯏ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯒ ꯎꯊꯛꯇ ꯌꯥꯟꯕꯁꯤ ꯎꯏ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯁꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯏ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯅꯪꯒꯤ ꯃꯪꯗꯨꯒꯤ ꯑꯥꯊ꯭ꯔꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯟꯍꯥꯏꯜꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯒꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯑꯗꯨꯗꯤ ꯅꯠꯇꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯣꯔꯕꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯃꯌꯥꯝ ꯄꯣꯛꯂꯛꯂꯤ ꯎꯕꯥꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯉꯁꯥꯏꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯎꯕꯥꯅ ꯒꯟꯍꯥꯏꯜꯗ ꯅꯪ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯒꯟꯍꯥꯏꯜ ꯑꯗꯨꯅ ꯃꯐꯝꯗꯨ ꯑꯣꯟꯅꯔꯝꯒꯅꯤ ꯍꯥꯏ ꯒꯟꯍꯥꯏꯜꯅ ꯍꯣꯏ ꯑꯩ ꯃꯐꯝꯗꯨ ꯆꯠꯄꯨꯗꯤ ꯆꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯒꯊꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯏ ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯗꯣꯝ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯤꯔꯣꯜꯂꯤꯕꯅꯤ ꯈꯨꯡꯒꯪꯗꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯂꯥꯞꯄꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯒꯟꯍꯥꯏꯜꯗ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯕꯥꯅ ꯑꯃꯨꯛ ꯇꯣꯔꯕꯤꯗ ꯈꯥꯝꯗꯨꯅ ꯃꯗꯨ ꯌꯥꯔꯣꯏ ꯇꯣꯔꯕꯤ ꯃꯐꯝꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯕꯤꯌꯣꯟꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯅꯪꯒꯤꯁꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯈꯔ ꯃꯐꯝꯗꯨꯗ ꯊꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅꯗꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯎꯕꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯖꯧ ꯇꯣꯔꯕꯤ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯄ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯦꯇꯦꯀꯠ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤꯁꯨ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯏꯕꯥꯅꯤꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯒꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯒꯊꯥ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤ ꯂꯒꯊꯥꯅ ꯃꯌꯥꯝꯗ ꯂꯨꯠ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯆꯥꯅꯕ ꯆꯦꯡꯆꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯖꯔꯤꯕ ꯁꯥ ꯁꯟꯁꯤꯡꯒꯤꯗꯤ ꯄꯨꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ ꯑꯍꯥꯟꯕ ꯂꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯕꯅꯤ
ꯑꯗꯨꯒ ꯑꯃꯅ ꯑꯅꯛꯄ ꯈꯨꯡꯒꯪꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯈꯣꯝꯖꯤꯟꯗꯨꯅ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯒꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯃꯈꯣꯏꯒ ꯑꯉꯝꯕꯤ ꯊꯥꯛꯇ ꯂꯥꯟꯊꯦꯡꯅꯔꯝꯕꯗꯨꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯕꯅꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ, ꯃꯌꯥꯝꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯆꯠꯄꯤꯈꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯉꯣꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯟꯗꯨꯅ ꯃꯈꯣꯏꯒ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯤꯐꯝ ꯊꯣꯛꯇꯦ, ꯄꯤꯛꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯂꯤꯅ ꯐꯥꯎ ꯃꯈꯣꯏꯕꯨ ꯀꯤꯔꯝꯗꯦ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯒꯔꯊꯥꯅ ꯑꯃꯨꯛ ꯃꯁꯨ ꯅꯨꯄꯥ ꯍꯦꯂꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯆꯨꯝꯕꯅꯤ, ꯍꯦꯂꯤꯅ ꯃꯈꯣꯏꯕꯨ ꯀꯤꯔꯝꯗꯦ, ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ, ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯉꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯟꯍꯥꯏꯜꯁꯤ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯇꯥꯟꯅꯔꯛꯇꯨꯅ ꯒꯟꯍꯥꯏꯜꯕꯨ ꯀꯧꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯆꯦꯜꯂꯛꯂꯒ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯑꯩꯅ ꯈꯟꯕꯗ ꯎꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ ꯃꯥꯜꯂꯤ ꯇꯣꯔꯕꯤ, ꯃꯐꯝꯗꯨ ꯂꯩꯒꯔꯊꯥꯒꯤ ꯃꯐꯝ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯩ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯒꯟꯍꯥꯏꯜꯗ ꯄꯣꯠ ꯑꯃ ꯄꯤꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯍꯦꯂꯤꯒ ꯑꯁꯥꯒꯗ ꯄꯤꯌꯨ, ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯔꯕꯤꯁꯨ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯥ ꯌꯥꯝ ꯊꯤꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒ ꯍꯦꯔꯜꯒꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯍꯥꯏꯅꯕꯒꯤꯗꯃꯛ ꯆꯪꯉꯛꯂꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯉꯁꯤꯗꯤ ꯑꯣꯂꯥꯐꯅ ꯃꯅꯤꯡꯇꯝꯕ ꯃꯤ ꯑꯃꯒꯨꯝ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯕꯤꯌꯣꯟꯅ ꯑꯣꯂꯥꯐꯇ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯦ, ꯑꯇꯩ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯁꯨ ꯋꯥꯐꯝꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯀꯧꯕꯅ ꯐꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯂꯥꯐꯅ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯥꯟꯅꯅ ꯂꯣꯏꯅ ꯃꯐꯝꯁꯤꯗ ꯀꯧꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯥꯐꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ एपिसोड असी लोइसनजनी मदुगी मखा एपिसोड 74 असिगी अहानबा सिन असिदा हेरल्गिना असेंगबा मरमदम ओइरिबा हुजिकना ओलामना पाइसनदुना लैरिबा जगा असिदगी हौरे मफमसिदा हुजिक नोर्वेगी निंगथौ अयामबना लोइना थुंगलरे हुजिक ओलाफकी मनाक्ता थोरगिल कौबा निंगथौ अमखक चंगकली ओलाफना सुमहा पुताराम तराम ओगली थोरगिल हरिबा निंगथौ असिना अय अदोंगी पावदु ताबदा इसादा अंगकपम फाव अदोमना सिंदुना नोर्वेगी निंगथौ अमा खनगने हारिबसि अचुम्बरा हाइदुना हंगली ओलाफना अइना अदोमदा हाइजखिबदु अचुम्बा नत्रगदी अइना अदोमबु मफमसिदा कौदुना मतम मांगहनबगी करी कानगनी थोरगिलना नंगना हारिबसि अइंगोंदा लेजरिबा अइगी ममन यामलबा पवार असि अतोपदा सिनौ हारिबरा हाइरकली ओलाफना नंगी लेजरिबा पांगन थौना अमदि पवार अदुदि नंगोंदा लोटुना लैबनि नंगी लानमिसिंसु नंगी दमक्ता थवाई थारगे हाइना लैनरी मसिदि होंगलरोइदा वाफम अदुबु अइना हाइनिंग्लिबदि अखोय मयामसिगी मथक्ता कनागुंबा अमा लैबना फबरा हाइना खनबगी वानी अखोय मयामनासु महाकना हाइबा इंदुना अतोप लमदमसिंगा लानथेंगनरकपदा नोपतनबगी हाइबगी वानी करिगुंबा नोर्वे पुंबगी निंगथौ अमा लैखरबदि लमदमसिदा अखोय मसेन हातनारिबसु तोकलगन अदुगा अतोप लमसिंगनसु अखोयदा पाक हेक्ता लाक्चबा याररो अदुना नोर्वे पुंबगी निंगथौ अमा लैबा असि अइगी मंगलानी अइनसु ngasi मसिगिदमक नंगोंदगी नीरिबसि याम का हेंबदि नतबरा हाइना खल्ली हाइरकली ओलाफकी वाफमसि ताबदा थोरगिलसिसु याखरे मरमदि ओलाफना खल्लिबसि मयामसिगी नोर्वे पुंबगी याइफनबगिदमक्तनि मसिदगी सिनसि होंखिदुना लैगरथाना लैरिबा मफमदुदा लाखरे मसिदा गनहाल अमदि महाकि लानमिसिंगसि केटगतगी लाक्तुना मफमसि यौसलगली लैगरथासु थोलक्तुना मखोयबु वोगली लैगरथाना गनहालदा नंगना मफमसिदा लाक्लिबसि इशोरना अखोयबु थौजानबीबदगी अदुबु नंगना लाक्लिबसि करि मरम लैबगिनो हाइदुना हंगली गनहालना लैगरथा हंतक अइना मंगलाना मंगकी मंगदुदा खुंगंग अमदा कनागुंबा खरना लांदाबगी सक्तमदु उखि अइगी मंगदा उखिबा मफमदु नंगना लैरिबा मफमसिदा खंदुना चिंगनाबदगी असेंगबा म खंतोकनबा लाक्लिबनि हाइरि लैगरथाना ममितबा पितादुना अइगी सुनुपा हेली ngasiगी संसारसिदा लैथ्रे मसि पुनमक्सि अइगी इरान ngaktani अइना महाकबु ngaksenबा ngamहौद्रे हेली खतनतना अतोपा मियोय कया अमसु मखोयना हातोकपिरमनि गनहालना अदुरबदि अइगी मंगदा उखिबदु असेंगबनि हाइरकली लैगरथाना मानि नंगी मंगदा उखिबदु मफमसिदा थोखिबा थौदोदु मफमसिदा लुत्तौबा कांगु खरना अखोयदा लांदारखि मखोयसिंग अदु बियोना थादोकिबा मियोयसिंगदुनि मखोयना बियोनददि लमन खुंबा ngamdabadagi मफमसिदा खुद थारकलिबनि हाइरि गनहालना अदुना ताकपदि लालेबसि बियोनि महाकना मखोयबु थादो अमोयदबनि लैगरथाना मतांगसिदा अचुम अरांगी वाफमदु तो अखोय खुदिमक अरानबा ngaktani तांकक खुदिमकता सोइबासिदि यावदबा यार हौजिक अचुम अरांगी वाफमसि याम मरु ओइदि मरु ओइरिबदि लुत्तौबा कांगुसिंग अदु मफमसिदा अमुहन्ना लाखिदौरि मरमदि मखोयना मखोयगी अपामबदो हौजिक फावबा फंगद्रि मखोयना मफमसिदगी लुत्तौबा ngamद्रि मखोय अमुहन्ना मफमसिदा सोइदा लाखिगनि हाइरि गनहालना अदुरबदि अइना मफमसिदा लाक्लिबिसु याम फरे अखोय हौजिक तयारी खरा तौबना फगनि हाइरकली लैगरथाना गनहाल नंग अमदि नंगी लानमिसिंगसि यावरबसु मखोयबु अखोयना लाक्सनबा ngamगनि हाबसि अइ थाजदे मखोयदु सागा बांकक ओइरबा मी ngaktani हाइरि गनहालना लैगरथागी वाफमसिदा ममोन नोक्तुना अदोमना ngasi अकीबा वाफमसि फोंदोरकनि हाबसि अइनदि नोंगमदा खल्लुदबनि लैगरथा कौबी अफावबी थौना लेरबि नुपि अमगी मचिंदगी
ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯒꯔꯊꯥꯅ꯫ ꯃꯇꯝ ꯑꯃꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯂꯩꯒꯔꯊꯥ ꯍꯥꯟꯅꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯕꯁꯨ ꯍꯥꯟꯅꯒꯤ ꯂꯩꯒꯔꯊꯥꯗꯨꯗꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣꯏꯕꯁꯨ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯆꯤ ꯀꯦꯔꯦꯒꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯁꯛꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯌꯣꯠꯀꯤ ꯊꯣꯡꯖꯥꯎ ꯑꯃ ꯀꯟꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯕꯤꯁꯛꯅ ꯇꯧꯔꯤꯕꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗ ꯕꯤꯁꯛꯄꯨ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯕꯤꯁꯛꯇ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅ ꯃꯁꯤ ꯑꯥꯏꯕꯔꯅ ꯁꯥꯔꯝꯕ ꯌꯣꯠꯀꯤ ꯊꯣꯡꯖꯥꯎꯅꯤ꯫ ꯁꯤꯇꯤ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯥꯗꯨꯅ ꯊꯝꯃꯝꯕꯅꯤ꯫ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯟꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯏꯟꯗꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯆꯤ ꯂꯩꯒꯔꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯁꯨ ꯒꯟꯍꯥꯏꯜꯒꯤ ꯇꯤꯝꯁꯤꯒ ꯄꯨꯟꯅ ꯃꯐꯝꯁꯤ ꯂꯨꯠ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯇꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯒꯔꯊꯥꯅ ꯊꯕꯛꯁꯤ ꯇꯧꯅ ꯒꯟꯍꯥꯏꯜꯗ ꯅꯪ ꯕꯤꯌꯣꯟꯒꯤ ꯄꯥꯎꯒꯗꯤ ꯇꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯒꯟꯍꯥꯏꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯕꯤꯌꯣꯟ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯂꯩꯒꯔꯊꯥꯗ ꯅꯥꯀꯟꯗ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯁꯨ ꯅꯨꯄꯤ ꯑꯁꯥ ꯑꯁꯤ ꯆꯔꯨ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯒꯟꯍꯥꯏꯜꯒꯤ ꯇꯤꯝꯁꯤꯒ ꯂꯩꯒꯔꯊꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯒꯟꯍꯥꯏꯜꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯎꯔꯒ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯍꯟ ꯑꯣꯏꯔꯕ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯇꯤꯌꯥꯔ ꯇꯧꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯃꯈꯣꯏꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯈꯪꯗꯨꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯕꯨ ꯎꯔꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯖꯕꯒꯨꯝ ꯇꯧꯔꯤ꯫ ꯒꯟꯍꯥꯏꯜꯅꯁꯨ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯆꯤ ꯀꯦꯔꯦꯒꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯇꯥꯁꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯟꯗꯅ ꯑꯥꯏꯕꯔꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯈꯤꯕꯤ ꯊꯣꯔꯥ ꯑꯁꯤ ꯃꯩ ꯆꯥꯈꯤꯕꯒꯤ ꯁꯛꯇꯝꯁꯤꯗ ꯆꯪꯉꯛꯂꯤ꯫ ꯊꯣꯔꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯕꯤꯁꯛ, ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯑꯥꯏꯕꯔꯅ ꯇꯧꯔꯝꯃꯤ, ꯑꯩꯕꯨ ꯀꯤꯒꯅꯨ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯇꯝ ꯆꯨꯕꯗ ꯀꯤꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯊꯣꯔꯥꯅ ꯕꯤꯁꯛ, ꯑꯩ ꯔꯤꯚꯦꯟꯁ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯂꯃꯟꯁꯤ ꯈꯨꯝꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯅꯪꯅꯤ꯫ ꯅꯪꯅ ꯑꯥꯏꯕꯔꯕꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯂꯃꯟꯁꯤ ꯈꯨꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄꯤꯔꯝꯕꯅꯤ, ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯁꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯃꯟꯁꯤ ꯈꯨꯝꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ ꯕꯤꯁꯛ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅꯁꯨ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ, ꯑꯩ ꯑꯥꯏꯕꯔꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯔꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯋꯥꯁꯛ, ꯅꯪꯅ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯄꯟꯗꯨꯅ ꯋꯥꯁꯛ, ꯑꯥꯏꯕꯔꯕꯨ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯁꯤ ꯆꯨꯞꯇꯨꯅ ꯊꯣꯔꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯁꯤ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯣꯂꯥꯐꯅ ꯀꯧꯕꯗꯒꯤ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯁꯨ ꯊꯨꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯖꯒꯥꯁꯤꯡ ꯑꯁꯤꯗꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝ ꯑꯃꯅ ꯄꯨꯡꯊꯟ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯨꯡꯗꯁꯨ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯊꯣꯔꯀꯤꯜ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯧꯒꯠꯇꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯕꯤꯌꯣꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯉꯁꯤ ꯕꯤꯌꯣꯟꯒ ꯑꯩꯒ ꯎꯅꯔꯤꯕꯁꯤ ꯑꯍꯥꯟꯕꯅꯤ, ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯅꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯣꯟꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯍꯥꯟꯅ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯗꯣꯝꯒ ꯄꯨꯟꯕ ꯐꯪꯖꯕꯁꯤ ꯏꯁꯥꯗ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯍꯥꯟꯅ ꯑꯗꯣꯝꯒ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯑꯗꯣꯝꯒꯤ ꯏ ꯄꯥꯎꯗꯤ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯔꯋꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯒꯤ ꯄꯥꯎꯁꯤ ꯌꯥꯝ ꯊꯨꯅ ꯌꯧꯅꯕꯖꯥꯠꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯕꯤꯌꯣꯟ, ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝ ꯅꯛꯅꯕ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯊꯣꯔꯀꯦꯜꯅ ꯕꯤꯌꯣꯟꯕꯨ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤ ꯈꯟꯅꯕꯒꯤꯗꯃꯛ ꯑꯆꯝꯕ ꯑꯦꯂꯦꯛꯁꯟ ꯃꯆꯥ ꯑꯃꯗꯤ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ꯫ ꯍꯦꯔꯜꯅꯁꯨ ꯊꯣꯔꯀꯤꯜꯒꯤ ꯋꯥꯐꯝꯁꯤ ꯗꯥꯏꯔꯦꯛ ꯄꯣꯏꯟꯗ ꯂꯥꯛꯑꯦ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯅꯁꯨ ꯊꯣꯔꯀꯤꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯔꯦ, ꯑꯩꯁꯨ ꯑꯦꯂꯦꯛꯁꯟ ꯌꯥꯎꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯄꯥꯝꯗꯦ꯫ ꯊꯣꯔꯀꯤꯜꯅ ꯍꯥꯏꯔꯤꯕꯁꯤ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅꯗꯤ ꯕꯤꯌꯣꯟꯁꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯌꯥꯝꯁꯤꯒꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯟ ꯇꯧꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥꯐꯝꯁꯤꯗ ꯌꯥꯕꯗ ꯇꯥꯔꯦ꯫ ꯃꯍꯥꯛꯅꯁꯨ ꯃꯌꯥꯝꯗ ꯑꯦꯂꯦꯛꯁꯟ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯅ ꯄꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯛ ꯈꯪꯅꯗꯕꯗꯒꯤ ꯑꯃꯅ ꯑꯃꯗ ꯄꯪꯐꯨꯗ ꯐꯨꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯃꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅꯁꯨ ꯂꯩꯅꯔꯤ꯫ ꯃꯅꯨꯡꯂꯣꯝꯗꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯊꯨꯡꯗꯨꯅ ꯕꯤꯌꯣꯟꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯦꯇꯜꯐ꯭ꯔꯥꯅꯣꯁꯇꯤ ꯕꯤꯌꯣꯟꯗ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯒꯤ ꯃꯤꯠꯌꯦꯡ ꯉꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕꯁꯤ ꯎꯔꯤ꯫ ꯕꯤꯌꯣꯟꯅ ꯅꯤꯡꯊꯧ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤ ꯃꯊꯪ ꯎꯅꯗꯨꯅ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯀꯣꯟ ꯀꯧꯏ꯫ ꯍꯦꯀꯣꯟꯅ ꯕꯤꯌꯣꯟꯗ ꯅꯪ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯕ꯭ꯔꯥ ꯕꯤꯌꯣꯟ? ꯃꯇꯝ ꯑꯃ ꯄꯦꯔꯤꯁꯇ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯈꯤꯕꯗꯣ, ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯅꯍꯥ ꯑꯣꯏꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯁꯤꯁꯨ ꯃꯇꯝꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯅꯪꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯁꯤ ꯀꯔꯝꯅ ꯇꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯀꯣꯟꯅ ꯖꯍꯥꯖꯇ ꯁꯃꯨꯗ꯭ꯔꯗ ꯊꯣꯛꯄ ꯂꯥꯟꯐꯝ ꯑꯃꯗ ꯇꯧꯈꯤꯕꯅꯤ, ꯃꯗꯨꯗ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯁꯤꯅ ꯊꯣꯔꯀꯤꯜꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯖꯍꯥꯖꯇꯨꯗ ꯀꯥꯈꯠꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯁꯤ ꯀꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯊꯣꯛꯄ ꯂꯥꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯅ ꯑꯩꯅꯁꯨ ꯂꯦꯞꯂꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯅꯣꯔꯋꯦ ꯂꯩꯕꯥꯛ ꯑꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕ ꯊꯕꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ?
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯁꯟꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯣꯔꯋꯦꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯁ꯭ꯋꯤꯗꯦꯟꯒ ꯗꯦꯟꯃꯥꯔꯛꯀꯒꯤ ꯃꯄꯥꯡꯒꯜꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯦꯛ ꯀꯣꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯕꯤꯌꯣꯟ ꯑꯩꯅ ꯊꯥꯖꯩ ꯍꯟꯗꯛꯀꯤ ꯕꯣꯠ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯅꯪ ꯅꯠꯇꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯔꯦꯡꯅꯔꯒꯤ ꯃꯆꯥꯎꯔꯕ ꯑꯍꯟꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯟꯗꯛ ꯊꯥꯗꯒꯗꯧꯔꯤꯕ ꯕꯣꯠ ꯑꯁꯤ ꯕꯤꯌꯣꯟ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯄꯤꯒꯗꯧ ꯂꯩꯔꯦ ꯑꯩꯒꯤ ꯕꯣꯠꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯄꯥꯁꯜꯂꯣ ꯍꯥꯏꯔꯝꯂꯦ ꯑꯣꯂꯥꯐꯀ ꯍꯦꯔꯜꯒ ꯆꯦꯃꯨꯛ ꯆꯥꯡꯇꯨꯅ ꯕꯤꯌꯣꯟꯗ ꯍꯧꯖꯤꯛꯇ ꯖꯍꯥꯖ ꯑꯅꯤ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯋꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯕ ꯅꯤꯡꯊꯧꯁꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯊꯪ ꯂꯥꯛꯅꯔꯤ ꯍꯦꯔꯜꯅꯁꯨ ꯅꯧꯅ ꯂꯥꯛꯏꯕ ꯃꯈꯣꯏꯕꯨ ꯑꯩ ꯑꯣꯛꯅꯕ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯦꯊꯜ ꯐ꯭ꯂꯥꯅꯣꯁꯇꯤ ꯑꯔꯣꯟꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯕꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯦ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯏꯒꯣꯔ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯈꯣꯏꯒꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯁꯨ ꯀꯥꯕ ꯈꯪꯉꯝꯃꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯋꯥ ꯑꯃꯁꯨ ꯅꯉꯣꯟꯗ ꯑꯩ ꯍꯥꯏꯒꯦ ꯑꯣꯂꯦꯛꯅ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯃꯌꯥꯝꯕ ꯗꯤꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯅꯪ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡꯁꯤꯅ ꯂꯥꯏꯗꯤ ꯑꯃ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯥꯏꯕꯔ ꯅꯪꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕ ꯒꯦꯝꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯥꯏꯕꯔꯅ ꯑꯩꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕ ꯒꯦꯝꯁꯤꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯄꯦꯟꯒꯗꯕ ꯒꯦꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤ ꯏꯒꯣꯔꯅ ꯑꯩꯁꯨ ꯄꯨꯛꯅꯤꯡꯅ ꯄꯦꯟꯒꯗꯕ ꯒꯦꯝꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯒꯦꯝꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯧꯕ ꯃꯦꯖꯤꯛꯀꯨꯝꯕꯒꯤ ꯒꯦꯝ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯅ ꯍꯣꯏ ꯃꯥꯅꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯁꯤ ꯃꯦꯖꯤꯛꯀꯤ ꯒꯦꯝ ꯅꯪ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯒꯣꯔꯅ ꯃꯁꯥ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯒꯦꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯒ ꯏꯒꯣꯔꯒꯅ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯂꯦꯛꯀꯤ ꯃꯌꯥꯝꯕ ꯗꯤꯔꯕꯨ ꯁꯪꯉꯤꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯞꯅ ꯆꯠꯍꯟꯗꯨꯅ ꯎꯍꯜꯂꯤ ꯂꯥꯟꯃꯤ ꯑꯍꯨꯝꯁꯤꯅꯁꯨ ꯐꯤ ꯁꯦꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯁꯨꯝ ꯇꯥꯟꯅꯔꯛꯂꯤ ꯑꯥꯏꯕꯔꯒ ꯏꯒꯣꯔꯒꯅ ꯒꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤ ꯇꯥꯟꯅꯔꯤꯉꯩ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯗꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅꯤꯅ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯗꯤꯔꯕꯨ ꯃꯍꯥꯛꯀꯤ ꯁꯥꯔꯪ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯎꯃꯪ ꯇꯥꯕ ꯌꯥꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯒꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯊꯣꯛꯈ꯭ರೆ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯣꯝꯗ ꯗꯤꯔ ꯃꯥꯡꯈꯤꯕꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯅꯔꯛꯂꯤ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯗꯤꯔꯁꯤ ꯁꯥꯔꯪ ꯑꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯥꯏꯕꯔꯒ ꯏꯒꯣꯔꯒꯅ ꯁꯣꯝꯗ ꯗꯤꯔꯕꯨ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯄꯨꯊꯣꯔꯛꯇꯨꯅ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯤ ꯃꯐꯝꯁꯤꯗꯁꯨ ꯗꯤꯔꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯗꯤꯔꯕꯨ ꯑꯥꯏꯕꯔꯅ ꯍꯥꯞꯀꯠꯄꯤꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯔꯤ ꯗꯤꯔꯅ ꯑꯥꯏꯕꯔꯗ ꯑꯥꯏꯕꯔ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯕꯥꯅꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯔꯝꯃꯒ ꯗꯤꯔꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯤ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ ꯏꯒꯣꯔꯅ ꯑꯥꯏꯕꯔꯗ ꯏꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔꯒ ꯏꯒꯣꯔꯒ ꯑꯃꯗꯤ ꯑꯣꯂꯦꯛ ꯑꯁꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯑꯏꯕ ꯆꯦ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤ ꯌꯦꯡꯉꯨ ꯑꯥꯏꯕꯔ ꯅꯪꯅꯕꯨꯗꯤ ꯃꯌꯦꯛ ꯑꯁꯤ ꯄꯥꯕꯗꯤ ꯊꯣꯛꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯂꯒꯦ ꯃꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯏꯅꯈ꯭ꯔꯕ ꯌꯥꯅꯔꯕ ꯆꯦ ꯆꯥꯡ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯅꯣꯔꯋꯦ ꯂꯩꯕꯥꯛ ꯑꯗꯨ ꯃꯃꯥꯡꯗ ꯔꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯌꯥꯅꯔꯕ ꯆꯦ ꯑꯗꯨꯅꯤ ꯑꯥꯏꯕꯔꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯣꯂꯦꯛꯇ ꯃꯨꯟꯅ ꯌꯦꯡꯉꯛꯇꯨꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯆꯦ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯣꯂꯦꯛꯅ ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯥꯏꯕꯔ ꯆꯦ ꯑꯁꯤ ꯅꯀꯂꯤꯅꯤ ꯉꯁꯤꯗꯒꯤ ꯅꯪꯅꯁꯨ ꯈꯪꯖꯤꯜꯍꯧ ꯄꯣꯠꯁꯛ ꯑꯃꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯈꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯥꯅꯕ ꯄꯣꯠꯂꯝ ꯈꯔꯅꯤ ꯍꯥꯏꯗꯨꯅ ꯑꯣꯂꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯨꯝ ꯀꯨꯞꯁꯟꯗꯨꯅ ꯄꯨꯁꯜꯂꯛꯂꯤꯕ ꯆꯥꯅꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯑꯥꯏꯕꯔ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤ ꯑꯥꯏꯕꯔꯒ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯒꯅꯁꯨ ꯃꯁꯤ ꯍꯥꯡꯇꯣꯛꯂꯨꯕꯗ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ ꯑꯥꯏꯕꯔꯁꯨ ꯃꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎ ꯑꯥꯏꯕꯔꯅ ꯑꯣꯂꯦꯛꯇ ꯃꯀꯣꯛꯁꯤꯡꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯣꯂꯦꯛꯅ ꯃꯈꯣꯏꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯤꯔꯕꯨ ꯁꯦꯅꯧ ꯍꯥꯏꯗꯨꯅ ꯊꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯉꯁꯤꯗꯤ ꯅꯥꯟꯊꯣꯛꯈ꯭ರೆ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯕꯅꯤ ꯃꯈꯣꯏꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯐꯤ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃꯗ ꯇꯥꯟꯅꯔꯨꯕꯒꯤ ꯆꯞ ꯆꯥꯕ ꯗꯗꯤꯗꯨ ꯐꯪꯂꯕꯅꯤ ꯑꯗꯨꯒ ꯏꯒꯣꯔ ꯅꯪꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯤꯔꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯈꯤꯕꯁꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ ꯑꯉꯥꯡꯁꯤꯅꯁꯨ ꯃꯁꯥꯁꯤ ꯄꯥꯈꯠꯅ ꯑꯩ ꯀꯔꯤꯝꯇ ꯈꯪꯍꯧꯗꯦ ꯍꯥꯏꯔꯤ ꯑꯥꯏꯕꯔꯁꯨ ꯆꯤꯡꯅꯕꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯣꯂꯦꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯥꯏꯕꯔꯗ ꯑꯩ ꯍꯟꯗꯛ ꯑꯃꯨꯛꯀ ꯍꯟꯅ ꯂꯨꯍꯣꯡꯒꯗꯧꯔꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯥꯏꯕꯔꯅꯁꯨ ꯅꯨꯄꯤꯁꯤꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯐꯦꯗ꯭ꯔꯤꯁꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗ ꯑꯥꯏꯕꯔꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯣꯂꯦꯛꯅ ꯍꯟꯗꯛ ꯑꯩꯒ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯇꯤꯌꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯒ ꯀꯥꯇꯤꯌꯥ ꯉꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯅ ꯏꯒꯣꯔ ꯀꯧꯕꯅꯤ ꯃꯍꯥꯛ ꯃꯐꯝꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯝꯂꯤꯕꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯥꯏꯕꯔꯅꯤ ꯃꯍꯥꯛꯁꯤ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯑꯥꯏꯕꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯕꯔꯁꯨ ꯅꯨꯄꯤꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯕꯗꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯒꯟꯍꯥꯜꯅ ꯂꯩꯒꯔꯊꯥꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯂꯩꯒꯔꯊꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯈ꯭ꯔꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯅꯤ ꯃꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯍꯦꯔꯜꯒꯤ ꯂꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯃꯌꯥꯝꯁꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯀꯦꯇꯜ ꯐ꯭ꯔꯥꯟꯣꯁꯀ ꯍꯦꯔꯜꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯅꯕꯁꯨ ꯎꯔꯤ ꯃꯈꯣꯏꯅꯤꯅ ꯇꯧꯅꯔꯤꯕ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯏꯪꯒꯤꯠꯁꯤ
ꯀꯔꯤ ꯏꯒꯤꯠꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗ ꯎꯔꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯁꯤꯇꯤꯁꯤꯗ ꯑꯣꯂꯦꯒꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯥꯏꯕꯔꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯀꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤꯁꯤ ꯃꯥꯔꯀꯦꯠꯁꯤꯗ ꯊꯣꯛꯂꯛꯂꯤ ꯑꯥꯏꯕꯔꯅꯗꯤ ꯃꯍꯥꯛꯄꯨ ꯌꯦꯡꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯅꯨꯄꯤꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯁꯤ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯀꯥꯇꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯥꯏꯕꯔꯅ ꯑꯩꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯕꯥꯅꯤ ꯈꯛꯇ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯤ ꯑꯗꯣꯝꯅꯁꯨ ꯍꯥꯟꯅ ꯑꯩꯅ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯈꯪꯉꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯀꯥꯇꯤꯌꯥꯅ ꯏꯉꯛ ꯉꯛꯅ ꯑꯥꯏꯕꯔꯗ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ ꯑꯥꯏꯕꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯑꯣꯂꯦꯒꯅ ꯑꯩꯉꯣꯟꯗ ꯒꯦꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯅꯪ ꯐ꯭ꯔꯦꯗꯤꯁ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯕ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯩꯁꯨ ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯃꯇꯝ ꯑꯃ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯐꯦꯗ꯭ꯔꯤꯁꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤ ꯃꯍꯥꯛꯅ ꯂꯤꯊꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯥꯏꯕꯔꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯁꯛꯁꯤ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯗ ꯕꯤꯁꯛꯅ ꯅꯤꯁꯥ ꯌꯣꯜꯂꯤꯕ ꯅꯤꯄꯥꯁꯤꯗ ꯃꯥꯒꯤ ꯆꯥꯅꯕ ꯅꯤꯁꯥ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯅꯤꯄꯥꯁꯤꯅ ꯍꯣꯏ ꯅꯪꯅ ꯄꯥꯝꯂꯤꯗꯨꯕꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯃꯟꯗꯤ ꯄꯩꯁꯥꯗꯤ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ ꯕꯤꯁꯛꯅ ꯃꯗꯨ ꯑꯩꯅ ꯀꯣꯟꯅ ꯄꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯎꯕꯥ ꯅꯪꯅꯁꯨ ꯃꯁꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯍꯥꯛꯄꯨ ꯊꯥꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯎꯕꯥꯕꯨꯗꯤ ꯑꯩꯅ ꯊꯥꯖꯩꯗ ꯀꯔꯤꯒꯤ ꯊꯥꯖꯔꯣꯏꯗꯣꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯊꯥꯖꯗꯦ ꯕꯤꯁꯛ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯩ ꯀꯔꯤꯝꯇ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯕꯤꯁꯛꯅ ꯅꯤꯁꯥ ꯋꯥꯠꯂꯛꯄꯒꯤ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯤꯄꯥꯁꯤ ꯒꯂꯥ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯅꯤꯁꯥꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯁꯜꯂꯤ ꯅꯤꯄꯥꯁꯤꯅ ꯕꯤꯁꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯖꯤꯁꯤ ꯎꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯤꯁꯥꯁꯤ ꯄꯥꯝꯂꯕꯗꯤ ꯈꯨꯖꯤꯁꯤ ꯑꯩꯉꯣꯟꯗ ꯄꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯣꯠ ꯑꯁꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯛꯅꯁꯨ ꯅꯤꯁꯥ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯁꯤꯅ ꯍꯦꯜꯂꯛꯄꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯕꯥꯏꯀꯤꯡꯒꯤ ꯁꯤꯔꯤꯕ ꯈꯨꯖꯤꯁꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯤꯄꯥꯁꯤꯅꯁꯨ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯑꯣꯏꯕ ꯑꯀꯪꯕ ꯄꯣꯠ ꯈꯔ ꯄꯤꯔꯛꯂꯤ ꯃꯁꯤꯕꯨ ꯕꯤꯁꯛꯅ ꯆꯥꯁꯤꯟꯗꯨꯅ ꯌꯨ ꯄꯪꯊꯛꯇ ꯊꯛꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯅꯤꯁꯥꯁꯤ ꯆꯥꯔꯨꯕꯗꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯣꯂꯥꯐꯇ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯉꯛꯄꯅꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯃꯁꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪꯂꯥꯟ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯀꯗꯧꯔꯕꯅꯤ ꯍꯥꯏꯔꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯊꯧꯔꯝ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯀꯤ ꯋꯥꯐꯝꯁꯤꯗ ꯑꯣꯂꯥꯐꯁꯨ ꯆꯤꯡꯅꯔꯞ ꯇꯧꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤक ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯔꯣꯟꯕ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯣꯔꯕꯤꯅ ꯃꯥꯔꯀꯦꯠꯇ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯕꯤꯌꯣꯟꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯈ꯭ꯔꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯎꯕꯗ ꯇꯣꯔꯕꯤꯅ ꯆꯪꯁꯟꯗꯨꯅ ꯅꯪꯅ ꯉꯥꯏꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯔꯤꯕꯔꯥ ꯃꯍꯥꯛ ꯕꯤꯌꯣꯟꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯗꯨ ꯑꯩꯉꯣꯟꯗꯁꯨ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯔꯣꯏ ꯃꯔꯝꯗꯤ ꯅꯪ ꯎꯕꯥꯒꯤ ꯅꯨꯄꯤꯅꯤ ꯕꯤꯌꯣꯟꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧ ꯅꯨꯄꯤꯁꯤꯅ ꯕꯤꯌꯣꯟ ꯄꯜꯂꯛꯄ ꯑꯁꯤꯗ ꯇꯣꯔꯕꯤꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯉꯥꯏꯔꯤꯕꯁꯤ ꯕꯤꯌꯣꯟꯕꯨꯔꯥ ꯅꯪ ꯕꯤꯌꯣꯟꯕꯨ ꯅꯨꯡꯁꯤꯕꯔꯥ ꯅꯨꯄꯤꯁꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯎꯪꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯣꯔꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯩꯅꯁꯨ ꯃꯇꯝ ꯑꯃ ꯕꯤꯌꯣꯟꯕꯨ ꯑꯗꯨꯝ ꯉꯥꯏꯖꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯂꯥꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ಮಿꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕꯤꯔꯛꯈꯤꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝꯅ ꯊꯣꯛꯑꯣꯏ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅꯁꯨ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯑꯦꯂꯦꯛꯁꯟꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯕꯤꯌꯣꯟ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯁꯨ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯕꯤꯌꯣꯟꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤꯗꯃꯛ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯂꯤ ꯕꯤꯌꯣꯟꯅꯁꯨ ꯆꯪꯁꯟꯗꯨꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯃꯥꯅ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯋꯥꯐꯝꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯧꯔꯝꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯗꯣ ꯅꯨꯡ ꯊꯤꯟꯗꯨꯅ ꯕꯤꯌꯣꯟ ꯍꯣꯏ ꯍꯦꯔꯜ ꯍꯣꯏꯁꯨ ꯕꯣꯠ ꯄꯥꯡꯊꯣꯛꯐꯝ ꯑꯦꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯐꯝ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯟꯅꯅ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯍꯦꯔꯜꯒ ꯕꯤꯌꯣꯟꯒꯁꯨ ꯃꯈꯣꯏꯒꯤ ꯐꯝꯐꯝꯁꯤꯗ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯦ ꯑꯣꯂꯥꯐꯅ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯗ ꯕꯥꯁꯟ ꯑꯃ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯂꯦꯛꯁꯟꯁꯤꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯇꯥꯛꯂꯤ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯂꯦꯛꯁꯟ ꯑꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯃꯔꯤ ꯆꯣꯡꯊꯣꯔꯛꯂꯤ ꯀꯦꯟꯗꯤꯗꯦꯠ ꯃꯔꯤ ꯑꯁꯤꯒꯤ ꯃꯆꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯒꯅꯤ ꯅꯤꯡꯊꯧ ꯊꯣꯔꯀꯤꯜꯒꯤꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ ꯅꯤꯡꯊꯧ ꯍꯦꯀꯣꯟꯒꯤꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ ꯕꯤꯌꯣꯟꯒꯤꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯑꯣꯏꯒꯗꯕꯅꯤ ꯕꯣꯠ ꯄꯤꯒꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯅꯨꯡ ꯃꯆꯨ ꯑꯃꯃꯝ ꯈꯟꯗꯨꯅ ꯅꯤꯡꯇꯝꯅ ꯄꯤꯅꯤꯡꯕ ꯃꯤꯑꯣꯏꯗ ꯕꯣꯠ ꯄꯤꯕ ꯌꯥꯒꯅꯤ ꯅꯁꯥ ꯅꯁꯥꯅ ꯄꯥꯝꯂꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯒꯤ ꯅꯨꯡ ꯃꯆꯨ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯁꯤꯡꯁꯤꯗ ꯊꯥꯗꯒꯗꯕꯅꯤ
इहान हानबसिदी अैगी तरन तारबा माले अैदी अैगी बोट असी बियोन ओइना पीरगे हाइदुना ओलाफना अंगांग मचुगी नुंग अमा पाइदुना इसिंगसिदा थादरमदुना चटख्रे मथंगदना निंगथौ हेरल सि चंगकली महाकसु माकी नुंग मचु ओइबा हंगपान सि पाइखत्तबिदा बियोन गी ओइना अंगांग मचुगी नुंग सि पाइखत्तुना बियोन द बोट असी पीरे हाइदुना इसिंगसिदा लंगथरमलगा चंगख्रे बियोन सु हेरल गी मोंगसिदा चिंगनबा मदि फावरी हौजिक निंगथौ मयाम सि मथंग मथंग चंगक्तुना अपांग अपांबा मियोइदा बोट असी पीनरी मसिदगी सिंसि होंकिदुना केडेगलोबदा मुग लाख्रे मसिदा उबाना बिसक यावदबिदा थाखिबा मियोइसिंगदु याम थुना मफमसिदा अमुहन हलकपदगी वहंग पहंग खरा चथदुन लैरि लाक्लिबा मियोइसिंगसिना उबादा अैखोइना अदोंग याथंग मतुंगिना लम कया कया फावदुना चटपदा रसिया फावदी यौसलुरे मफमदुदा अैखोइगी लोन खंगबा मियोइ कया अमसु लेहौ रसियादा नोगोरोड कौबा चौखटलबा सिटी अमसु लेहौ सिटी दु रसियागी ओइनादि याम चौखटबा सिटी मफमदुदा फंगदबा पोट अमता लैते हाइबा यारे अैखोइनासु मफमदुदगी पोट लैथोक लैसिन तौनबा वारी सानरमलबनि हाइ तोरबीना मुक अदुबु मसिदा अैना यान तादबा मा लै नखोइना नखोइ खोंचलु माइ फजना पाक्लबा चौखटबा सिटी अमा थेंगनरगा अदुक थुना अमुहन हलक्लिबसि करिगिनो हाइदुन हंगि मयाम सिदगी निपा अमना होय अैखोइगी मिशन अदु माइबुदि फजना पाक्त्रे मपुंग फाना लोसनबा हाबदुसु ओइद्रे अदुबु अैखोइ मयामगी मनक्तगी मियोइ खरदि मफमसिदा अमुहन हलक्ता यादबगी हलक्लिबनि हाइरे उबाना नखोइना माइ पाक्पगी पावदु तंबा लाक्लिबरा हाइदुन हंगि निपासिना अदुमक्सु नत्ते अतोपा मरुओइबा पाव अमा तंगे हाइदुन लाक्पनि अैखोइना नोगोरोड सिटी दुदा लैरिङैदा अैखोइगी ओइबा याम मरुओइबा पाव खरसु ताखि नोगोरोड नतबा केफ कौबा सिटी अमदा रसियागी मियोइसिंगा पुंदुना अैखोइगी मी खरा लैरे हाबसि पाव ताखि मफमदुगी निंगथौना ओले कौइ महाकी कोनुंगदा महाका लोइनादुना अैखोइगी मियोइ खरा लैरे हाबा पावसि ताबदगी तंबा लाक्पनि हाइरि वाफमसि ताबदा उबाजु चिंगनादुना मफमदुदा लैरिबा मियोइदु आइबार हाइदुन हंगि निपासिनासु उमानि अैखोइना ताबदा निपादु सोइनाइबा मियोइने हाइनासु ताइ अदुना आइबादु आइबारनि महाक निंगथौ ओलेकी मनाक्ता टेक्ता काइदुना नुंगाइना लैरि हाइरक्लि उबाना पावसि ताबदा हराउदुना नंगना नुंगाइबा पावसि पोरकपैदमा अैनासु थागतलि हौजिकति अैखोइनासु करी थौरांसिंग पाइखत्सिगे हाबदु कोना खनरसि ngasidi noi lamsang lakpagi waramagani nungaina cha thakna laikro haikre ubana muk bisakpu senariba nupi duda pawsi bisakta su khangalu mahachu aibargi pawsi khangandaba yadabani haikre somnara bisaksi makoi hitang khamsida mathanda phamnu lairi hojik mana konga aibargi khonjel kayam su tarakli aduga mangda lairiba ising iyai sida karigumba ma yamna chauna olakpasi su uri masi ubda bisaksi khangduna yam kina chensalak ka amada lotu lairi masisu ka sigi floor si thugairakuna karigumba ma phawgalakadagi tawrakli bisaksi kibada loi hojik mahaki mamangda floor si thugaiduna phawgalakli bisina chauraba linnamagi saklon lawraba aibarna hingchabagi saktamda phawgalakli bisaksu angakpa magoloina laikre aibargi tamthiraba saklon asigi loinana episode asengkibani madugi maka episode 75 asigi ahan machine asida bion hoina lairiba mafam ludagi hawre masida hojik mayamna election si pangthokpagi damak yow langno lairi ningthau mayam sisu ising mayai sida noria pumbagi ningthau khannabagi damak bot kanna thadanari hojik masida ningthau ama tholaktuna bionda bot piramlaga changkhre mathangda amamuk tholagli masina muk ningthau heralda bot pirakli heral su bionda tawribasi aisu yan tade haibagi matagum ingit tawrokli hojik nupi amamuk tholaktuna mahaki bot asi thorkel dam piramlaga changkhre hojik phawbagi oindi bot asi biona heli ningthau olaf su mahaknadi bion oina mayam sigi ningthau oiheningmani adubu tawriba election sida bot si chai duna lakpa sida mahaksu yan tadre hojik ningthau amamuk hawgalaga tholagli mahakna muk mahaki bot asi bionda muk pirakli mathangdana nupi amamuk tholagli mahaksidhi hana bion gaso hana khangna khrabati aduna bionadi mahaki bot asi mangonda pirakani haduna thajari adubu nupi sina biongi angang manung si paige tormlaga heral gi machu oiriba hangapan machu ji paikhatuna heral da bot asi pire hadun laukthoragli tawriba thawong sida bion su chingnabam phawragli heral su hojikti masada confidence am laktuna mukhaiduna dum phamnu laikre masi uda biondi sauningba ma phawragli mathangdana ningthau ama muktholagli mahaksu heral gi hangpan machu gi nung asi paikhatuna king heral lani bu ai gi bot asi pire haramdura singsida langtharamma chakre bion su masada chingnaba amadi sauningba sum henkalagli masidagi senchit lagar thana lairiba mafamduda lakre masida lagar thana masunupi asada thaba ingang tambiduna lairi tanjasida mafamsida landarakadore habagi singinena si makon hau na khongakli lagar thana su lutawa kangudu yorok le habsi khangkre masidagi senchit bion hogi sindamu lakli masida ningthong mayam si mathang tholaktuna bot asi sum makha chatharakada hana bion helam labasu hojikti heral na kanna tangkhalakli makha tana tholiba ningthong singsi ayamana heral da bot se loina pinarakli hojik sensi lagar tharom da muk lakli lagar tha hojik langidamak tayari pumbo losanduna masunupi si puduna makoina sengba chakatuna thamlaba mayamna lairiba mafam sida lag mayam sisu section da lainaba makoina luttowa kangu singa du ring thoknaba sagaliba mafam sida loina chensan nakre aduga gan hala made laga thagi kangu sina makoi gate sida leptuna luttowa kangu singa du lag pra haiduna yeng chingthak lomda sunu pam cha mayama tien pai handuna tayari da loina lehen kre laga thana su iknaba singsi naksalak le khangbadagi gan hala madi mahaki kangu singsi magi mafam cha mafam da lainaba loina sinakre gan haina laga thada nang haikib du chumle laga tha makoy amuhana mafam sida luttowa lag le hairi
ꯂꯩꯒꯔꯊꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ ꯌꯦꯡꯉꯨ ꯒꯟꯍꯥꯏ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯂꯤꯕꯁꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯁꯤꯡꯅꯁꯨ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯅꯪꯁꯨ ꯕꯤꯌꯣꯟꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯕ ꯌꯥꯗꯕꯅꯤ ꯅꯪꯒꯤ ꯒꯔꯚꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯒꯟꯍꯥꯏꯜꯅ ꯆꯨꯝꯃꯤ ꯂꯩꯒꯔꯊꯥ ꯑꯩ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯃꯐꯝꯁꯤꯒꯤ ꯒꯦꯠ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯏꯂꯦꯛꯁꯟ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯇꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝꯁꯤꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯃꯐꯝꯁꯤꯗꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯦꯔꯜꯒꯤ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯑꯩꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤꯗꯃꯛ ꯅꯤꯡꯊꯧ ꯍꯦꯔꯜꯗ ꯕꯣꯠ ꯑꯁꯤ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯁꯤꯗ ꯂꯪꯊꯗꯨꯅ ꯊꯝꯃꯝꯂꯤ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ ꯍꯦꯔꯜꯁꯨ ꯕꯣꯠꯁꯤ ꯃꯥꯅ ꯍꯦꯟꯀꯠꯂꯛꯄꯗꯒꯤ ꯕꯤꯌꯣꯟꯗ ꯁꯛ ꯇꯥꯈꯠꯄ ꯍꯧꯔꯛꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯕꯤꯌꯣꯟꯒꯤ ꯕꯣꯠꯁꯤ ꯏꯐꯪ ꯐꯪꯉꯛꯇꯕꯗꯒꯤ ꯃꯊ꯭ꯋꯥꯏꯁꯤ ꯋꯥꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯣꯠ ꯄꯤꯕ ꯆꯪꯉꯛꯏꯁꯤꯅ ꯕꯤꯌꯣꯟꯒ ꯍꯥꯟꯅꯁꯨ ꯃꯁꯛ ꯈꯪꯅꯗꯨꯅ ꯂꯩꯔꯝꯂꯕ ꯍꯦꯀꯣꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅꯤ ꯃꯍꯥꯛꯅꯁꯨ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯄꯥꯏꯒꯦ ꯇꯧꯔꯝꯕꯗꯒꯤ ꯍꯦꯔꯜꯒꯤ ꯍꯪꯒꯄꯥꯟ ꯃꯆꯨꯁꯤ ꯑꯣꯏꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯠꯁꯤ ꯍꯦꯔꯜꯗ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯁꯥꯒꯤ ꯑꯁꯥꯎꯕꯁꯤ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯍꯦꯀꯣꯟꯅꯕꯨ ꯃꯉꯣꯟꯗ ꯕꯣꯠ ꯑꯁꯤ ꯄꯤꯔꯛꯇ꯭ꯔꯦ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯕꯤꯌꯣꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯆꯦꯠꯂꯒ ꯊꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯅꯪꯈꯤꯕꯗꯒꯤ ꯌꯥꯝ ꯁꯤꯡꯅ ꯅꯥꯔꯛꯁꯤꯗ ꯄꯥꯛꯊꯗꯨꯅ ꯂꯥꯛꯂꯤ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯐꯣꯡꯅ ꯂꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯦꯠꯁꯤꯗ ꯑꯍꯜ ꯑꯃ ꯊꯥꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯒꯦꯠꯁꯤꯗ ꯂꯦꯞꯂꯒ ꯉꯁꯤꯗꯤ ꯅꯈꯣꯏ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯎ ꯑꯩꯒ ꯄꯥꯡꯒꯟ ꯆꯥꯡꯌꯦꯡꯅꯁꯤ ꯂꯥꯎ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯀꯤꯕꯤꯒꯗꯕ ꯂꯩꯇꯦ ꯅꯣꯏꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤ ꯌꯥꯝ ꯑꯁꯣꯏꯕ ꯊꯕꯛꯅꯤ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯤꯡꯗꯨ ꯅꯈꯣꯏꯒꯤ ꯅꯆꯤꯟꯗꯨꯗ ꯄꯟꯕ ꯐꯥꯎ ꯉꯝꯃꯣꯏ ꯑꯩꯅ ꯔꯦꯒꯅꯔꯒ ꯄꯨꯟꯅ ꯂꯥꯟꯐꯝ ꯀꯌా ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯔꯣꯂꯣ ꯑꯃꯗꯤ ꯐ꯭ꯂꯣꯀꯤꯒ ꯄꯨꯟꯅ ꯂꯥꯟꯐꯝ ꯀꯌا ꯑꯃ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯧꯅꯥ ꯐꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯛꯂꯤ ꯉꯁꯤꯁꯨ ꯂꯥꯎ ꯅꯈꯣꯏ ꯂꯣꯟꯅ ꯂꯥꯎ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ ꯂꯥꯎ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯕꯦꯟꯍꯜꯂꯥꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯩ ꯕꯦꯟꯍꯜꯂꯥꯗ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝ ꯆꯠꯂꯣꯏ ꯀꯔꯤꯒꯤ ꯂꯣꯠꯂꯤ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯁꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯥꯔꯛꯇꯒꯤ ꯇꯦꯟꯖꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯜꯂꯛꯇꯨꯅ ꯑꯍꯟ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯅꯥꯔꯛꯁꯤꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯒꯦꯠꯁꯤꯗ ꯐꯣꯡꯅ ꯆꯪꯁꯟꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯉꯛꯄꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯂꯩꯒꯔꯊꯥꯒꯤ ꯄ꯭ꯂꯥꯟꯗꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯡꯗꯣꯡ ꯑꯁꯤꯗ ꯇꯦꯟ ꯄꯥꯏꯕ ꯅꯨꯄꯥꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯤꯈꯠꯂꯛꯇꯨꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯇꯦꯟꯗꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯤꯕ ꯂꯩꯒꯔꯊꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯆꯤꯡꯊꯛꯂꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯤꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯂꯩꯒꯔꯊꯥ ꯍꯣꯏꯅꯁꯨ ꯃꯩꯈꯨ ꯀꯌా ꯑꯃ ꯈꯨꯍꯟꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯨꯅꯕ ꯍꯣꯠꯅꯔꯤ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯂꯩꯒꯔꯊꯥꯒ ꯒꯦꯟꯍꯥꯏꯜꯒꯅ ꯂꯣꯟꯖꯜꯂꯝꯂꯤꯕ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤꯅ ꯎꯅ ꯁꯥꯕ ꯋꯥꯜ ꯀꯌా ꯑꯃꯅ ꯈꯥꯖꯤꯟꯗꯨꯅ ꯂꯝꯕꯤ ꯀꯌా ꯑꯃ ꯊꯣꯛꯅ ꯊꯝꯃꯝꯂꯤ ꯂꯝꯕꯤꯁꯤꯡꯁꯤ ꯎꯕꯗ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯏꯂꯦꯛꯁꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯕꯣꯠꯁꯤ ꯊꯥꯗꯒꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯕꯣꯠ ꯃꯁꯤꯡꯁꯤꯅ ꯕꯤꯌꯣꯟꯗꯒꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯃ ꯍꯦꯟꯗꯨꯅ ꯆꯠꯂꯤ ꯑꯔꯣꯏꯕ ꯊꯥꯗꯒꯗꯕ ꯅꯤꯄꯥꯁꯤꯅ ꯃꯁꯥꯃꯛ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯊꯣꯔꯀꯤꯜꯁꯦ ꯊꯣꯛꯂꯛꯂꯤ ꯊꯣꯔꯀꯤꯜꯅ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯥꯏꯖꯔꯛꯄꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯤꯇꯕꯨ ꯄꯥꯝꯖꯈꯤꯕꯅꯤ ꯑꯗꯣꯝꯅ ꯄꯥꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯇꯁꯦꯡꯅ ꯊꯣꯛꯀꯗꯣꯔꯦ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯕꯣꯠ ꯑꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯗ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯅꯨꯡ ꯑꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯏꯂꯦꯛꯁꯟꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯔꯧ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯊꯣꯔꯀꯤꯜꯅꯐꯥꯎ ꯃꯁꯥꯗ ꯕꯣꯠ ꯄꯤꯗꯕꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯗ ꯑꯣꯏꯅ ꯄꯤꯁꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯤꯁꯨ ꯗꯣ ꯅꯨꯡ ꯊꯤꯟꯗꯨꯅ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯦ ꯍꯦꯔꯜꯁꯨ ꯃꯍꯥꯛꯅ ꯅꯤꯡꯖꯔꯛꯄ ꯑꯁꯥꯗꯨ ꯐꯪꯂꯦ ꯈꯟꯕꯒꯨꯝ ꯃꯊꯋꯥꯏ ꯄꯦꯟꯅ ꯍꯔꯥꯎꯖꯔꯦ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯖꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯍꯦꯔꯜꯁꯨ ꯏꯂꯦꯛꯁꯟꯁꯤ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯕꯤꯌꯣꯟꯗ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯖꯜꯂꯛꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯕꯣꯠ ꯑꯁꯤ ꯍꯦꯔꯜꯅ ꯀꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯆꯦꯠ ꯂꯩꯒꯔꯊꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒꯟꯍꯥꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯛꯅꯔꯛꯂꯤ ꯃꯁꯤꯗ ꯃꯗꯥꯎ ꯌꯥꯗꯕꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯇꯦꯟ ꯀꯥꯞꯁꯜꯂꯛꯄꯗ ꯃꯊꯕꯥꯛꯇ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯇꯤꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯣꯏꯅ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯂꯣꯏꯅ ꯆꯪꯁꯤꯟꯅꯈ꯭ꯔꯦ ꯂꯩꯒꯔꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯨ ꯅꯥꯀꯟꯗ ꯂꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯅꯔꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯂꯝꯕꯤ ꯑꯃꯗꯒꯤ ꯑꯃꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯇ꯭ꯔꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯈ꯭ꯔꯦ ꯑꯈꯨꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯅꯥꯀꯟꯗꯒꯤ ꯊꯥꯡ ꯊꯤꯟꯖꯤꯟꯗꯨꯅ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯤ ꯈꯔ ꯑꯃꯁꯨ ꯖꯒꯥ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯤ ꯃꯁꯤꯗ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯌꯣꯟꯗ ꯌꯦꯡꯊꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯒꯔꯊꯥꯅ ꯅꯥꯀꯟꯗꯒꯤ ꯊꯥꯡ ꯊꯤꯟꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯁꯥꯗ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯁꯨ ꯂꯝꯕꯤꯁꯤ ꯆꯪꯐꯝ ꯈꯪꯗꯕꯗꯒꯤ ꯃꯥꯏꯒꯩ ꯉꯥꯎꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯋꯥꯜꯁꯤꯡ ꯑꯁꯤ ꯆꯣꯡꯊꯣꯛꯇꯨꯅ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯂꯣꯏꯅ ꯆꯦꯟꯕ ꯍꯧꯅꯈ꯭ꯔꯦ ꯂꯩꯒꯔꯊꯥꯅꯁꯨ ꯂꯨꯆꯤꯡꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯇꯥꯟꯅꯔꯛꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯗ ꯒꯟꯍꯥꯏꯜꯒꯤ ꯇꯤꯝꯁꯤꯒ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯁꯨ ꯍꯥꯟꯅ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯕꯥꯏꯀꯤꯡ ꯑꯃ ꯑꯣꯏꯔꯝꯕꯅꯤꯅ ꯒꯟꯍꯥꯏꯜ ꯍꯣꯏꯅ
laksan basi ingam ngamde mahakna dum ganhal hogi miyo ema manga kaksatuna hatlamde ganhal su nupa sigi lanthengna soktuna lehore laiga thasu chentorak liba miyo sing hat hatuna sum tholakpada ganhal si soktuna leramne aduga lut tawba kangu sing adugi luching liba nipa duna mafam sidagi chen khiduna leramne laiga thana su nipa si sum tanarakli nipa si hojik chentorakpada mahaki miyo kaya ama mathwai hingnaba chena khibsi ure mahakna nakhoi mayamna tawribdu karino nupi angang amadi hanuba sing si kiduna chelabra nakhogi narin mata sing adunadi umangda hui angawbugum leiba taban aikoi si samasidagi inthoklaba mi ngaktani adubo khoina aikoi thawna se handrabadi ben haladadi aikoi changjafam soidan leigani madunoi ningsingdabra haino kanna lawri tanja sida lega thasu tholakuna nipa sigi manakta leplare masidagi senchi bion hogi election pangthokpa madu dang lagli masida ningthau heralna election se mai pakpagi damang dhon nung thinduna norway pumbagi ningthau ama oinabagi damak heral si laiming launaba thorang tawri bion di tawri ba thawong sida mathwai sokpo habdu oi heral su saba mayai se tholakuna magi damakta mayamna langlip si khangkre olafna laibak haibasidi kanana tambangam isorgi apamada wahang hangbangam gada kana su lei ngasidi ningthau heralna election se mai paklabadina norway pumbagi oina ahan boina ningthau oibagi khudong chabadu nangonda phangre aikhoigi isorgi mingda bali katpagi senglabi isi thakchalu haiduna heral su paiduna thakchalli bion su heral da sauna yengli olafna heral bu phammu haiduna phamalaga ngasi aikhoigi phirebasi kanamtana marai yetpa yararo aduna mayamna su isana yajaba tabani ningthau heral si norway pumbagi ningthau oirabani haiduna makokta crown ama upiduna wasak lawkre mafam sida tiliba miyam sina su ningthau heral gi joy haiduna do nung thinduna langli bion so hojik election se mai thibadagi mathwai nungaitana langliba miyam ara sida phawduna tholakli ningthau heral su bion bu kauduna tanarakli heralna bionda marup nang nungaitabaga leibra haiduna hangli bion su mathamoida chaklabasu mapandongdadi momo noktuna masida ai karimta khandeda hai heralna ngasi gi thoram asidi yam niyom chumba thoram amani aikoi mayamna motinabadagi ngasidi election du santi oina pangthokre asumna oirakani habsi kanamtana khangamoi hai biona su momo noktuna dumak hoi masidi laibakta tambani hana kanamtana khangba natte hai heralna su mayam sida ngasi numidangdi mayam punna chaklena ma chaminagani hanu lauthokli aduga bionda mu onjanduna aina su nangonda thajaba thamli bion nangsu aiga loinagani habsi aina nangi pangan thawna amadi tawngamba du darkar oirakadoriba nang aigi mateng pangbigidaba natra haduna hangjalakli bion su heralda pamda aina angamba mateng pangani haramaga chakre heral su mayamga punna admak langdu lehori masiragi sensilaga thagi sindamu lakre masida luttoba sing adugi luchinglibani pasina legar tha thawna pharabi kedagat ki rani nangi na chana pabiona aibu lekha ta hankhibani aigi lejaramba family aigi lejaramba mingchat khudibak ma hankhibani mana di khalamgani ai si umangda sanga gum leiduna ithanta sijakhraगani haiduna adubu madu aigi lambi natte aina aibargi damakta lantengnaramani adubu matamna hongaklabadi nangi damakta lantengnabasu ngamgani aduga nachana pabion gi damakta leibasu ngamgani mamangda suna koi gi damakta lantengnaramlibani maramdi ai biking ai ngasi maida tariba da asi biona thamakhiba da masibu aina kaidawnungda muthatpa ngamaro adubu laman khumbadi ngamgani aina nangbu hatpa ngamgani sangsar sigi maming leiribi nupi warrior nangbudi aina hatpa ngamgani kanamtana aibu thingbasu ngamoi hairi lega thana biona nangonda piriba dandi dudi aibarga nanga pulame haibagi natti nangna aibarna haiba induna regnerna pamjaramba niyom singbu thugaibagi ni sengleba kedega city duda nangna ingchai tambagi saklon lawduna regnerna pamjaramba niyom singbu thugaibagi ni aina ngasi regner gi damakta khanduna nangina khutta siba thoklabasu isada tingnaba amata leite nungaitaba amata phawraroi hairi nipa asina adu orabadi phare nang sinabagi damakta tayari da leiro haiduna makhuna paidaba singjang ani sidagi amma langsalakduna lega thada attack tawba horakre makhoi ni si hojik asawna mai hoduna fajaraba phaida ma kanna tawri makhoi ni si hojik phai sum tawrakpana asopan mayam nangnare lega thana paidaba sinji su machet sum kairagli makhoi ni si wabana suloinare lega thana phaida si tawna nang hojik na sado sonthare khang aina hair si chumdra nang na sado choktharabani khangi hairi nipa si su waman badagi ha kamlabasu lega thada khut thawa si sunglep lepte makhoi ni si hojik lepa phawba ngamdabida phamtharaga phawba phai tawnarakli tanja se da gan halama di mahak kangu singsi loya chenjalagli lega thana su gan hal hoida nipa sida khut thadarma yathang piragli nipa si hojik sawa hekalakpadagi lega thada chensan duna mahaki singjang china yantaragli lega thasu mache tana kai khraba mahaki sin mache asina ngakli hojik nipa sina force kanba helakpadagi lega thana paidaba thang asi kanthokre hojik lega thagi khutta khulai mata paidre mahakna paidaba haibabu mache tana kai khraba sin mache asi khatani lega thasu phamthaduna aibu halu lao haibagi matagum makhut tingthoktu leikre lega thagi mongsi ubada ganhal hoisu upai leitana mathwai wana aduma yengnu lei nipa sina aroi boina lega thada khulai asi haitharakpada lega thana yam haisingna leithoktuna mahakna paidaba sin mache asina nipa sigi mangak samjida thinjankre aduga makhutagi hang asi munduna mangak samda lenduna hatokre lega thagi haisingba thawna leibu mongsi ubada ganhal amadi mahaki lanmi singsichu angakpa maphau ganhal nasu lega thabu samkatpi ge toram adubu lega thana
ai kaisu tawde haramaga chatkige taw ganhaina mamita pirang chenduna aisu maming leiraba warrior ni aina lanpham kaya ama thengnakhre langi lalong si phajana khange haidu leijabani adubu ngasigi nangi haisingba lalong sidi aina amukta ukhidri aina hanana nangbu ira thongni tawduna ningjaramdrabasu masidagi di dinglagani isorgi pangan sakti punamakna nangbu thawjanbiba oisanu legatha aikhoi khudimangna nangbu kawraroi haikre mayam sinasu masa masana paidaba khulai singsi sinsingsida phujanduna legathagi mingkhaibu sonduna leikre masidagi legathasi mayumda halaktuna mahakna seliba phiron phurichi hongtokli masida asokpa singsi yengmada mabukta yam thina sokpa ama yawramli masidagi mahakna chu khangle asokpa si mafam sida layengduna pharoi haibasi masidagi sinsi hongkiduna Russia romda mulakre masida Oleka Katiaga si luhongduna leiri aduga Ivar na nakandagi mathwai si chakna yengli Ivar su nupi si ubada mahaki nupi Hedris pu ningjangli masidagi sinsi hongkiduna Herald hogi sindam lakre masida Herald di mayam si party tawduna langdana dumak leiri masida Thorkilna Herald da aikoina nangbu thajai Herald hojidi khangle leibak sida ahongba kaya ama laklagani hairi Herald na aigi su madu apambani hairi hekona mu aina nangonda bot pi khibaduna yarabara haidu hangli Herald na mayam gi thawjandagi aina ngasi phamlangliba phamasi phangjagani Herald na hojiki loina hongkhre Ragnar gi machan pabiona sagaliba asadu di bhabni makoina khallibasi isona makoibu lamdam sida ningthau oinabagi damakta tharakpani sini adubu masi asengmadi natti hojiki achumba asengmasi masana su khangamagani haiduna Herald si table amagi mathakta leptuna law khongnu leiri somda Olaf ti mathwai nungaitana phamnu leiri Herald na su Olaf ubadagi mayamda Olaf ki damakta khuba amatang nijagi ningthau Olaf nangna su nangna haidokibadu ngakadaba natra nangna haikibani Norway gi ningthau ama leirabadi nangi naraibak phawba pithokani haiduna madunga sisu ngakadoriba natra hairi Olaf adubu hojiksu aina bhab taadaba ma leire nangna election si karamna mai pak lebano haiduna hangjalagli Herald na nangna khallebsi biona mai pak phamthui hairiba natra adubu madu asengba natti ngasi gi phirep sidi mayamna lepibani mayamna aibu nungsibadagi ni hairi Olaf so Herald da sauningna yengno leire Herald su mayamna langno leiringai Olaf ki manakta changal Olaf na Herald da nangna lakleba ningthau mayam sida karigumba ma wasakpadagi hantaki mikhansi ona tainana chakhibani hairi Herald na aina mayamna wasakhibadu nangna su khangbra aina mayamna sakhiba wasa adu mayamna su apamba oibdagi aina haiba inkibani hairi Olaf na nangna makoida sakriba makoigi apamba wasa adu oiningba oisanu adu nangna haidokiba wasa adudi karamna thabakto onthokani hadudi nang khanglabara haidun hanjalagli Herald na kitang chaurapna aina haibsi taw apangba hanuba aina matam chubada adum haikida aidi Norway pumbagi ningthau oigani haiduna ngasidi thaba adu pangthoklabani aigi manglana adu mangphaunaraba nangna khallibsi aina plan tawduna hantaki election adu mai pakpani haina khalliba thaba si isona thoin ke silakpani habsidi thajadabra nangdi thajaram loi khalli maramdi nang isorbu thajadaba mini nangdi khudimasi manglani haiduna adum hingba mini Herald su wafam singsi haiduna Olaf da saujalamaga chakre Olaf su Herald da sauna yengno lehori masidagi sensi hongkiduna Russia romda lakre masida Oleka Katiaga si luhongbagi damak nungaiba phongdokpa oina Ivar ga punna chaklena ama chaminaduna leiri Ivar su makhoi ni da yaiphamangon kaya ama piri Oleka Katiaga su Ivar hogi isor Odin gi mingkhaibu solakli Ivar su makhoi ni na Odin gi mingkhai solakpa sida angakpa ma phaujari Olekna Ivar da Ivar aigi nupi Katiana haibada mahak ubada nangna kanagumbi amabu ningsingi haibsi chumbra haiduna hangi Ivar na hangabanina khumda yadabadagi hoi achummani aigi laikhidraba nupi Pedris bu ningsingbani hairi Olekna nakoini gi nacha amasu leirambra haiduna hangjalagi wafamsi tabda Ivar di ngakpada loikre Ivar na Olekta nangdi aigi oibo wafamsingsi karamna khanglibano haiduna hangli Olekna aina nanggi wari hanana kaya ama takhre Ivar nupi sina mu hogattuna mapuroibo Olekta adomna yabirabadi aina seliba dress ase lokthokjagi isasi yamna sare hairi Olekna lokthok kaino nungsibi Ivar na su kaimta khalloi khalli hairagli Katiana mu Ivar gi manakta sangchanduna Ivar aigi dress lokthokada nangna khara mating pangbiyu haiduna managan se olchanduna laikre Ivar su upai laitana Katia gi chense adumak chingthabiri masidagi Olekna tebansida leiriba pochai singchi inthagiduna Katiabu thangkatuna Ivar gi mamangmaktada intimate tawsalagli Ivar ju jik amita pirang chenduna leifam chapong khangdre Olekna mangonda singnaribsi kadama mawongduna habisi yan tadri masidagi silsi Herald gi sindamuk lakre masida Ketal Franos na marumamada Herald bungai do lei Herald su Ketal Franos gi manakta changsalagli Herald na Ketal Franos ta ai nangbu hainingai leitana thagali Ketal Franos nangna aigi chawro mateng ama pangkre adubu hojik phawba ai yan tadri nangna aigi dama pangliba matengsi karigi damakta no haiduna hangli Ketal Franos na nangna aina laigidoriba Iceland aduda aigi damakta mi khara pirakpa ngamgadaba natra aisu mafamdugi ningthau oiba pami hairagli Herald na su Ketal Franos pu Iceland adugi ningthau oihangani haiduna thajaba pikre Ketal Franos na nangna biyon gi matangdadi kari khalle haiduna hangli Herald na aina biyon gi matangdadi hana karimta khalhaudre adubu aina thajai ngasigi mayamgi phirebsi mana su yagani haiduna biyon di mayamgi marakse thasu yawa ude mahak mathanta mafam amada leiramba yai aina su nangbu amuka na thagatli haramaga Herald si mayam sigi marakta changchankre Ketal Franos su Herald gi mawong sida chingnaba am phawragli Herald na hojik mayam sigi marakta changchanduna mi khara nekpagi saktam sisu uri masi uda Ketal Franos su bhab tar masidagi mahakna biyon gi manakta yang khonglai thuna chelagli
सोमदा बियोनसु मयुमदा हनखिनबगिदमक फी खरा योमदुना लेरी तांजासिदा केतल फ्रानोसि प्रभाव चंगक्तुना बियोन नंग मफमसि थादोक्तुना थुना चलौदबा यारोय हाइरी बियोन मदुगी मरमना करिगिनो हाइदुना हंगी केतल फ्रानोसना हेरलना नंगबु हातोकपा पामख्रबनी नंगबु हानबा प्लान तौख्रबनी हाइरी बियोन नंगदी वाफमसिंगसि करमना खंगलिबनो हाइदुना हंकलकली केतल फ्रानोसना हौजी वाहंग पाहंग तौदुना लेबगी मतम मदु नत्रे बियोन मफमसि थादोक्तुना चेनख्र मतमसे थेंगदखरगनी हाइरी तांजासिदा मखोयना लेरिबा कासिगी थोंगि थिनबा हौरगली हौजिक थोंगसि थुगाइदुना मथोंग मरम खंगदबिदा हेरलना थारकपा लामी मयाम चेनसलकली बियोन होइसु मखुत खुलाइ पाइद्रबसु लाक्लिबा लामीसिंग असिगा कन्न फुनरगली केतल फ्रानोस मबानी चंगदना कासिदा चंगइबा लामीसिंगसिदि लोइना हातोखरे हौजि मखोयनी नंग चेनथोरकपदा मपानदसु लामी मयाम ngaइदु लेरमनी मसिगसु मुक मखोयनी खतगा लांथेंगनरगली मसिदा केतल फ्रानोसति मखोंगदा सोकपदगी चटपा ngamdana लाइमाइदा तादुन लाइखरे हौजिक मयामसिगा लांथेंगनगदोरबसि बियोन मथंदगा ngaइरि मयामसिनासु बियोनदा क्वेश्चनदुना एटेक तौबदगी नक्सलगली तांजासिदा मसक खंगदबा कांगु खरा लाक्तुना बियोनगी मतेंग पांगगली बियोनसु मसिगी खुदोंचाबा लौदुना मंगोंदा क्वेश्चनदुना लेरमलिबा लामीसिंग असि याम हाइसिंगना लोइना लोइसनख्रे बियोनगी मतेंग पांगबा लाक्लिबनि पासिना बियोनदा आइगा पुन्ना चतख्रसि अखोइगी जहाजना ngaइदुना लेरबनि हाइरि केतल फ्रानोसु लाइमाइसिदा तादुना आइबु ngakpiyu बियोन मफमसि थादोक्तुना चेलहौरो हाइरि बियोन अमु केतल फ्रानोसि मफमसिदा थमंबा पामदबदगी मखोइनी चंगना अमु पंखत्तुना मफमसि थादोखिनबगिदमा ngaइदुना लेरिबे हिसिदा तोंखत्खरे मसिदगी संसे लाइगाठाना लेरिबु मफमदुदा अमु लाखरे लाइगाठासि हुसि मसादा सोगलिबा सोकपसिना मरम ओइरगा मसासि सुम सोंजलगली महागना मसुनुपि आसाबु नुंसिना चुपिरमलगा मफमसिदगी चटखिनबगिदमक थौरांगलि मसिदा गनहायना अदोमना चटके तौरिबदु कदाइदनो हाइदुना हंगि लाइगाठाना आई हौजिक केरेगदा चटपा पामे मफमसिदा करी थौदोक्सिंग थोखरे हाबसि केरेगदा खंगनबा पामे आइगी इचानुपा बियोना हलकलमगदी मंगोंदसु पाउसिंग असि लोइना तमगनी आई माबु याम थुना उनबा पामे हाइरि गनहायना आइसु नंगा लोइनादुना चटके हाइदुना हौगलके तौरम लाइगाठाना खामदुना नंगदी हुजिक सोक्तुना लेरिबनि गनहाय अदुगिसु मथक्ता नंगी गर्भदा बियोनगी अंगाम अमसु यावरिबनि नंग मफमसिदा यान ताना पोथादुना लेरम अदुगा पिकलिबि सुनुपि असाबसु येंसिनबिरमु हाइरि गनहायना अदोम बियोनगा सोइदना उनबा ngamba ओइबि आइना सुमहाकबु नुंसी हाइदुना तंबियु हाइरि लाइगाठानासु आई सोइदना तमगे हारमगा मफमसि थादोक्तुना चतख्रे मसिदगी सिनसि बियोन होइगी सिंदमु लाक मसिदा जहाजसिदा बियोनसु केतल फ्रानोसि सेबा तौबिदुना लei बियोना मु माबु मागी मथवाइ कनबिरखिबा निपासिदा नंगी मिंगदी करी कौइ हाइदुना हंगली निपासिना एरिक कौइ हाइरि बियोना नंगना आइगी थवाइबु कल्लिबसि करिनो हाइबदि खंगदे आइसि रेगनरगी मचाने हाइबगी नंगना कल्लिबरा हाइदुना हंगली एरिक कौबा निपासिना आइदि रेगनरगी वारी फावबा फजना खंगदे आइना ngasi तौरिबसिदि बियोनगी दमकता तौबनि हाइरगली बियोना नखोय करम मफमदा लैबनो हाइदुना हंगली एरिकना अखोइदि मफम अमा खंगना लैबा मी नते कोचेन चेंदुना लोतुना हिंगबा मी थौदोक अमदगी कोइलो लोतुना हिंगलिबनि हाइरि बियोना हौजिक फावबा नंगना करमना हिंगनुना लैरिबनो हाइदुना हंगली एरिकना आई हौजिक फावबा कीना दुमा हिंगलिबनि चानबा खरा फंगनबगिदमक मीगी mateंग पांगदुना खना चैनबा मयामसु यावख्रे बियोनमु आइनासु नंगना आइगी थवाइ कनबिबगिदमक mateंग सोइदना पांगनी नंगी लंबी मा सोइदना सिनगनी हाइरि एरिकना अदुगिदमक्तदि आइनासु यामना थागल्ली अदोम अदुबु नंगसी हंतकी इलेक्शन दुदा माइथीदुना लाक्लबनि हाइख्रे मसिदगी सिनसि केटेगलोमदा मु लाक्ली मसिदा लाइगाठासि सगोन अमा तोंगदुना मसासि याम वाना लाक्ली मसासि हुजिक सगोनसिदगी कुमथाबदा चटपा फावबा ngamdre नोंग मरासिदा महागना हिप हिपतुना लाक्ली महाकी ममांगदा हुजिक मखोगी तांत्रिक असि लेपतुना लेरमली लाइगाठासु मसादा करिगुम खरा थोकदोरे हाबसि खंगजरे सोमदना बिशकसे अंगावबगुम महाक लाक्ली हाइदुना कोइराव लावरगली महाकु संगिबा मिनाइ नुपीसिना नंगना लाक्ले हाइबदु कनानो हाइदुना हंगली बिशकना आइना लाए हाइरबसि आइबरनी आइबर मफमसिदा यौरए हाइरि नुपीसिना आइबर मफमसिदा सुंगाक लाक्ति मदु नंगी भाबना सागतपनि नसादो खरा फादबा तम्मु हाइरि बिशकना नंगनादि आइबरगी खोंजेंसि तादबा महाक नोंथक्तगी पाइथरकले हाइरि नुपीसिना नंगना खल्लिबदु आरानमनि बिशक आइबर अदु लाइ नते वफमसि नंगनासु सेंगना खंलिबा नत्रा हाइरि बिशकसि हुजिक असावना मै हौरे होगतुना याम सावना ngangदुना लैरि नुपीसिना बिशक नंग हुजिक तुमबना फगनी नसादो पोथानबा तौ हाइरि बिशकना याम सावना आइना फिबमसिदा करमना तुंगदोरिबा आइबरना आइबु हातपा लाक्लगा आइना करिगिदमक तुमनु लैगदोरिबन मसिदि आइगी लाइबकि मतंग नंगना करिमता खंगरो आइगी लाइबक अमदि आइबरगी लाइबक अनिसिगी लांथेंनबगी मतम महा हुजिक मफमसिदा यौरगले महाक मपानदा ngaइदुना लैरे हाइदुना बिशकसि थांग सुरि यम पाइखत्रे नुपीसिनदि नंग मपानदा थोकपा यारोय बिशक नंग मपानदा थोकिनु हाइदुना कन्ना खामले बिशकना नुपीसिबु मकोकता थानिखोकना सुजन्नुना थममले अदुगा बिशकसि मपानदा थोकरे हुजिक महाकना थोलकपदा महाकी ममिते हेहे उबा आइबरना ओनबा लिंजावदु चत्तुना लेरमले बिशक उबदा लिंसिसु ओनसन्दुना आइबरगी सकतमदा खाना येंजलगली ngasidi bisaksu masada ki bamta laitana asawana henbadagi चेंसनदुना थांग छोरीसिना हंजन हंजन थिंजनख्रे महाकना महाकी ममिता उरिबा लिंजाव असि मखुत पेना हातोकलबा मतुंग लेगाठा ओइदुन लेरमले मसी उदा बिसक्सि मुक मखुतगी सोरीसि थादादुना ममिता मपि तादुना लेगाठाबा मुक पंखतपीरि लेगाठाना आइना हाना यावंगना खंख्रबन आइसि रेंगनगी मचानुपा अमना हातकनि हाइदुना अखोइगी तांत्रिक अदुना हाइबिरमबने मसिदि नंग आइगी लाइबक्ता तमख्रबनि बिसा आइना मसिदगी नानथोक्तुना चेनबसु यार अदुगा नंगसु आइबो हातना नानथोक्तुना चेनबसु यार कपकनु बिसा ngasi नुंगांग सिदि नखोगी बाबा अमा ओइरिबा
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯔꯦꯒꯅꯔꯒ ꯄꯨꯟꯅ ꯕꯦꯟꯍꯂꯥꯗ ꯎꯅꯔꯨꯔꯗꯕꯅꯤ ꯑꯩꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯤ ꯅꯤꯡꯇꯝꯅ ꯍꯤꯡꯉꯛꯈ꯭ꯔꯕꯅꯤ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯩꯇꯦ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯞꯀꯅꯨ ꯍꯥꯏꯔꯝꯃꯒ ꯂꯩꯒꯊꯥꯁꯤ ꯇꯞ ꯇꯞꯅ ꯂꯦꯞꯊꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯕꯤꯁꯛꯁꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯂꯩꯒꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯅꯣꯡꯃꯔ ꯑꯁꯤꯗ ꯊꯝꯕꯤꯔꯝꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ एपिसोड ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯗꯨꯒꯤ ꯃꯈꯥ एपिसोड 76 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯂꯩꯒꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗꯒꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯩꯒꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯎꯟꯅ ꯄꯨꯡꯐꯝ ꯐꯝꯖꯟꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯁꯛꯇꯝꯁꯤ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯒꯤ ꯃꯃꯪꯗ ꯎꯕꯗꯒꯤ ꯕꯤꯌꯣꯟꯁꯨ ꯈꯪꯗꯨꯅ ꯍꯧꯒꯠꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯇꯣꯔꯕꯤ ꯍꯣꯏꯅ ꯂꯩꯒꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯗꯨꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯤ ꯇꯣꯔꯕꯤꯁꯨ ꯂꯩꯒꯊꯥꯕꯨ ꯌꯦꯡꯂꯒ ꯀꯞꯆꯔꯤ ꯎꯕꯥꯅ ꯃꯅꯥꯏꯁꯤꯡꯗ ꯃꯍꯥꯛꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ ꯃꯅꯥꯏꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯀꯞꯅ ꯂꯩꯒꯊꯥꯁꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯒꯟꯍꯦꯜꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯇꯁꯦꯡꯅ ꯂꯩꯒꯊꯥꯒꯤ ꯃꯐꯝꯗꯨꯗ ꯊꯣꯛꯂꯕ ꯖꯥꯠꯂ ꯍꯥꯏꯔꯤ ꯎꯕꯥꯅ ꯇꯣꯔꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯇꯣꯔꯕꯤ ꯑꯩꯅꯁꯨ ꯈꯪꯗꯦ ꯅꯪꯅꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯇꯣꯔꯕꯤꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯁꯥ ꯊꯤꯔꯤ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯎꯕꯥꯅꯁꯨ ꯇꯣꯔꯕꯤꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯎꯕꯥꯁꯨ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯎꯕꯥꯅ ꯃꯅꯥꯏꯁꯤꯡꯁꯤꯗ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯕꯤꯁꯛꯇꯨ ꯎꯕ꯭ꯔꯥ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯄꯔꯕꯞ ꯊꯤꯔꯨꯆꯣ ꯑꯩ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ ꯃꯅꯥꯏꯁꯤꯡꯁꯤꯁꯨ ꯕꯤꯁꯛꯄꯨ ꯊꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯎꯕꯥꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯔꯤ ꯎꯕꯥꯅ ꯂꯩꯒꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯃꯇꯝ ꯑꯃ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯅꯊꯧꯅꯥ ꯐꯔꯝꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯄꯤꯔꯥꯡ ꯁꯤꯟꯊꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯅꯗꯤ ꯑꯗꯣꯝꯗ ꯂꯥꯟ ꯑꯃꯠꯇ ꯂꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯕꯤꯌꯣꯟꯁꯤ ꯍꯧꯖꯤꯛ ꯃꯃꯪꯗ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗꯒꯤ ꯃꯁꯥꯁꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯑꯦꯔꯤꯛꯅ ꯕꯤꯌꯣꯟꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯦꯔꯤꯀꯠ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩ ꯀꯦꯔꯤꯀꯠꯇ ꯑꯊꯨꯕꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯊꯛꯇꯁꯨ ꯍꯧꯖꯤꯛ ꯅꯣꯡ ꯃꯪꯁꯜꯂꯛꯂꯤ ꯑꯦꯔꯤꯛꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯎꯕꯥꯅ ꯊꯥꯗꯣꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯕꯤꯁꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯕ ꯀꯥꯁꯤꯗꯁꯨ ꯆꯪꯁꯟꯗꯨꯅ ꯌꯦꯡꯕꯗ ꯕꯤꯁꯛꯁꯤ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯎꯕꯥꯅꯁꯨ ꯁꯣꯝꯗ ꯇꯣꯔꯕꯤꯁꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯒꯊꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯕꯤꯁꯛꯄꯨ ꯊꯤꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯎꯕꯥꯗ ꯑꯩꯈꯣꯏꯅ ꯕꯤꯁꯛꯄꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯀꯦꯔꯦꯀꯠ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏ ꯃꯍꯥꯛꯄꯨ ꯊꯤꯕ ꯂꯦꯞꯀꯅꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯤꯁꯛꯄꯨ ꯁꯦꯟꯅꯔꯝꯕ ꯅꯨꯄꯤꯁꯤꯅ ꯎꯕꯥꯗ ꯑꯩꯁꯨ ꯕꯤꯁꯛꯄꯨ ꯊꯤꯕ ꯌꯥꯎꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯕꯥꯅ ꯑꯃꯨꯛ ꯕꯤꯌꯣꯟꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯈ꯭ꯔꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯇꯣꯔꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗ ꯕꯤꯌꯣꯟꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅ ꯅꯪꯅ ꯒꯟꯍꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯈꯜꯂꯨꯗꯦ ꯑꯩꯅ ꯕꯤꯌꯣꯟꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯅꯁꯨ ꯒꯟꯍꯦꯜꯕꯨ ꯏꯖꯠ ꯌꯥꯝꯅ ꯇꯧꯖꯩ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯤꯔꯣꯜꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗꯕ ꯑꯣꯏꯁꯅꯨ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕꯤꯌꯣꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯕꯤꯁꯛꯄꯨ ꯊꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯕꯤꯁꯛꯅ ꯍꯦꯛ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯅꯤꯁꯥ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯀꯦ ꯇꯧꯔꯤ ꯎꯕꯥꯒꯤ ꯂꯥꯟꯃꯤꯁꯤꯅ ꯅꯤꯄꯥ ꯑꯁꯤ ꯐꯥꯗꯨꯅ ꯕꯤꯁꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯅ ꯉꯥꯎꯔꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤ ꯂꯥꯟꯃꯤꯁꯤꯅ ꯅꯤꯄꯥ ꯑꯁꯤꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯕꯤꯁꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥ ꯑꯁꯤꯗꯤ ꯅꯤꯁꯥ ꯉꯥꯎꯃꯟꯕꯗꯒꯤ ꯃꯔꯣꯟꯁꯦ ꯐꯥꯏꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯉꯁꯤꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯤ ꯂꯥꯟꯃꯤꯁꯤꯅꯁꯨ ꯅꯤꯄꯥ ꯑꯁꯤꯗ ꯍꯪꯕꯗ ꯀꯥꯟꯅꯔꯣꯏ ꯈꯪꯕꯗꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯅꯤꯡꯊꯧ ꯑꯣꯂꯥꯐꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯅ ꯄꯥꯝꯂꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯥꯐꯅ ꯑꯩꯗꯤ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯃꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯑꯄꯪꯕ ꯍꯅꯨꯕ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯗꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯌꯥꯝꯅ ꯌꯥꯅꯔꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯆꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯕꯤꯌꯣꯟꯕꯨ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯊꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯔꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯗꯨꯕꯨ ꯑꯇꯩ ꯅꯤꯡꯊꯧꯁꯤꯡꯅꯗꯤ ꯅꯪꯒꯨꯝꯅ ꯈꯜꯂꯝꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯕꯤꯌꯣꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯟꯕ ꯄꯥꯝꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯕꯤꯌꯣꯟꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃ ꯄꯥꯝꯈꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯕꯣꯠ ꯄꯤꯗꯨꯅ ꯀꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯉꯁꯤꯁꯨ ꯅꯪꯒꯤ ꯋꯥꯈꯟꯗꯨ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯩꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯌꯥꯖꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯩꯅ ꯋꯥꯐꯝꯁꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯉꯁꯤ ꯅꯪꯉꯣꯟꯗ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯒꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯁꯥꯒꯤ ꯅꯔꯥꯟ ꯌꯥꯖꯗ꯭ꯔꯤ ꯐꯥꯎꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯔꯕꯁꯨ ꯖꯦꯟꯗ ꯊꯝꯖꯤꯜꯂꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯁꯤꯈꯤꯕꯗ
ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯁꯨ ꯇꯥꯔꯣ ꯅꯤꯡꯊꯧ ꯍꯦꯔꯜ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯉꯛ ꯍꯥꯏꯒꯠꯇꯨꯅ ꯕꯦꯟꯍꯂꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯇꯌꯥꯔꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯜꯅ ꯃꯈꯣꯏꯅ ꯍꯦꯛ ꯁꯛꯄ ꯏꯁꯩꯗꯨ ꯁꯛꯆꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯟꯁꯤ ꯀꯦꯔꯦꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯎꯕꯥꯅ ꯃꯥꯏꯕ ꯑꯃꯗ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯁꯨ ꯅꯤꯄꯥꯁꯤ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨ ꯑꯣꯏꯅ ꯎꯔꯤ ꯎꯕꯥꯅ ꯉꯁꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯈꯤꯕ ꯔꯦꯒꯅꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯎꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯀꯠꯄꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯅꯤꯡꯈꯥꯏꯔꯕ ꯋꯥꯜ ꯀꯌꯥꯅ ꯅꯟꯁꯟꯗꯨꯅ ꯂꯩꯔꯕ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯗꯣꯝꯅ ꯃꯇꯝ ꯑꯃ ꯂꯩꯒꯔꯊꯥꯗ ꯍꯥꯏꯕꯤꯔꯝꯃꯗꯤ ꯃꯍꯥꯛ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯎꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯑꯆꯨꯝꯕ ꯇꯥꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯎꯕꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯂꯤꯕꯁꯤ ꯑꯥꯏꯕꯔꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯍꯥꯛ ꯑꯥꯏꯕꯔ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯏꯕꯔ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯎꯕꯥꯅ ꯑꯩ ꯑꯁꯦꯡꯕꯗꯨ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯁꯤ ꯑꯃꯁꯨ ꯈꯜꯂꯛꯀꯅꯤ ꯑꯁꯦꯡꯕꯁꯤ ꯈꯪꯉꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯤꯒꯨꯝꯅ ꯍꯥꯏꯔꯛꯂꯤ ꯇꯣꯔꯕꯤꯁꯨ ꯁꯣꯝꯗ ꯂꯩꯒꯔꯊꯥꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯌꯧꯔꯛꯈ꯭ꯔꯦ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛ ꯕꯦꯟꯍꯂꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕꯅꯤ ꯎꯕꯥꯁꯨ ꯇꯥꯟꯇ꯭ꯔꯤꯛꯀꯤ ꯋꯥꯐꯝꯁꯤꯗꯒꯤ ꯂꯩꯒꯔꯊꯥꯒꯤ ꯃꯐꯝꯗꯨꯗ ꯍꯦꯂꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯂꯤꯒꯤ ꯃꯤꯡꯕꯨ ꯁꯣꯟꯗꯨꯅ ꯇꯣꯔꯕꯤꯒꯤ ꯈꯟꯕꯗ ꯑꯃꯨꯛ ꯋꯥꯔꯛꯂꯤ ꯇꯣꯔꯕꯤꯁꯨ ꯁꯣꯝꯗ ꯃꯆꯥꯅꯨꯄꯤ ꯑꯁꯥꯒ ꯎꯅꯈ꯭ꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯅ ꯃꯃꯥ ꯇꯣꯔꯕꯤꯗ ꯃꯌꯥꯝꯕ ꯍꯦꯂꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯝꯈ꯭ꯔꯦ ꯇꯣꯔꯕꯤꯁꯨ ꯍꯧꯖꯤꯛ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯁꯥꯁꯦ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯇꯣꯔꯕꯤꯒ ꯃꯆꯥꯅꯨꯄꯤ ꯑꯁꯥꯒꯁꯤ ꯃꯆꯥꯅꯨꯄꯥ ꯍꯦꯂꯤꯒꯤ ꯃꯨꯡꯐꯝꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯇꯣꯔꯕꯤꯅ ꯃꯨꯡꯐꯝꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯦꯂꯤ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯍꯥꯟꯈ꯭ꯔꯦ ꯑꯩꯅꯁꯨ ꯊꯥꯖꯩ ꯂꯩꯒꯔꯊꯥꯒ ꯄꯨꯟꯅ ꯅꯪ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯕꯦꯟꯍꯂꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯦꯂꯤ ꯅꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯁꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯁꯤ ꯀꯞꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯒꯟꯍꯥꯏꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯒꯟꯍꯥꯏꯜꯁꯤ ꯍꯧꯖꯤꯛ ꯁꯣꯛꯄꯗꯒꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯇꯣꯔꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯇꯣꯔꯕꯤꯅ ꯒꯟꯍꯥꯏꯜꯗ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯒꯟꯍꯥꯏꯜꯅ ꯇꯣꯔꯕꯤꯒꯤ ꯋꯥꯐꯝꯁꯤꯗ ꯆꯤꯡꯅꯕꯗꯒꯤ ꯂꯩꯒꯔꯊꯥꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯣꯔꯕꯤꯅ ꯃꯍꯥꯛ ꯀꯦꯔꯦꯒꯠꯇ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯒꯟꯍꯥꯏꯜꯅ ꯂꯩꯒꯔꯊꯥꯅ ꯀꯦꯔꯦꯒꯠꯇ ꯂꯥꯛꯄꯒꯤ ꯃꯔꯝꯗꯨ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯇꯣꯔꯕꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯨꯒꯤ ꯃꯔꯝꯗ ꯇꯝꯃꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯨꯠ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯦꯂꯤꯒꯤ ꯄꯥꯎꯗꯨꯁꯨ ꯇꯝꯃꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯂꯩꯒꯔꯊꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯨ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯊꯧꯔꯝꯗꯨ ꯌꯥꯎꯅꯕ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯛꯂꯤ ꯇꯣꯔꯕꯤꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯒꯟꯍꯥꯏꯜ ꯅꯪ ꯍꯧꯖꯤꯛ ꯅꯁꯥ ꯉꯝꯗ꯭ꯔꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯩꯒꯔꯊꯥꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯦꯔꯦꯒꯠ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯌꯥꯝ ꯁꯣꯜꯂꯤ ꯑꯩꯁꯨ ꯂꯣꯏꯅꯅ ꯆꯠꯂꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯀꯜꯂꯝꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯁꯤ ꯁꯣꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯇꯣꯔꯕꯤ ꯑꯩ ꯂꯩꯒꯔꯊꯥꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯇꯨꯃꯗꯪꯗꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯔꯤ ꯇꯣꯔꯕꯤꯒꯤ ꯃꯆꯥ ꯑꯁꯥꯅꯁꯨ ꯆꯦꯟꯖꯜꯂꯛꯇꯨꯅ ꯇꯣꯔꯕꯤꯗ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯃꯛꯂꯤ ꯇꯣꯔꯕꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯦꯔꯦꯒꯠꯇ ꯍꯜꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯁꯤꯇꯤꯁꯤꯗ ꯕꯤꯁꯛꯁꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯁꯦꯟꯅꯕꯤꯕ ꯅꯨꯄꯤꯗꯨꯅ ꯃꯊꯟꯗ ꯎꯃꯪ ꯑꯃꯗ ꯊꯤꯕ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯕꯤꯁꯛꯁꯤ ꯑꯁꯤꯕꯒꯨꯝ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯗꯨꯅ ꯃꯆꯤ ꯂꯦꯡꯗꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯆꯦꯟꯁꯟꯗꯨꯅ ꯕꯤꯁꯛꯄꯨ ꯃꯈꯨꯠ ꯃꯁꯥ ꯅꯣꯏꯕꯤꯔꯤ ꯑꯗꯨꯕꯨ ꯕꯤꯁꯛꯇꯤ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯕꯤꯁꯛꯇ ꯐꯤ ꯏꯟꯁꯤꯟꯕꯤꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯕꯤꯁꯛ ꯍꯥꯏꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯆꯣꯏꯔꯤꯉꯩ ꯃꯃꯤꯠꯇ ꯑꯥꯏꯕꯔ ꯑꯣꯏꯅ ꯎꯕꯗꯒꯤ ꯂꯩꯒꯔꯊꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯀꯦꯔꯦꯒꯠ ꯁꯤꯇꯤꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯁꯤ ꯑꯣꯂꯦꯛ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯅꯁꯥꯗꯨ ꯏꯪꯍꯟꯒꯅꯨ ꯑꯥꯏꯕꯔ ꯆꯥꯅꯕ ꯑꯁꯥꯕ ꯄꯣꯠ ꯈꯔ ꯆꯥꯁꯜꯂꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯤ ꯂꯣꯏꯕ ꯉꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯒꯗꯕ ꯍꯥꯏꯔꯒꯗꯤ ꯎꯟꯅ ꯐꯨꯝꯖꯜꯂꯕ ꯂꯩꯃꯥꯏꯁꯤꯗ ꯁ꯭ꯀꯦꯠ ꯊꯧꯗꯨꯅ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯣꯛꯁꯤꯡꯒꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯏꯕꯨ ꯊꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯕꯥꯔ ꯇꯞꯇ ꯐꯤ ꯌꯥꯎꯗꯅ ꯏꯔꯨꯖꯕ ꯄꯥꯝꯃꯤ ꯏꯁꯤꯡꯗꯨꯁꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯒ ꯑꯀꯣꯏꯕꯗ ꯑꯥꯏꯁ ꯊꯥꯗꯗꯨꯅ ꯊꯝꯕ ꯏꯁꯤꯡꯗꯨꯗ ꯏꯔꯨꯖꯕ ꯄꯥꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯁꯣꯔꯁꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯏꯔꯨꯖꯔꯒ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯣꯂꯦꯛꯅ ꯑꯃꯨꯛ ꯑꯥꯏꯕꯔꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯥꯏꯕꯔ ꯅꯪꯗꯤ ꯀꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯑꯣꯂꯦꯛꯅ ꯅꯣꯛꯁꯟꯗꯨꯅ ꯃꯗꯨꯗꯤ ꯑꯉꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯩꯅ ꯇꯥꯕꯗ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯑꯗꯨ ꯀꯌꯥꯔꯛ ꯍꯟꯅ ꯑꯉꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯅꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯀꯠꯍꯜꯂꯦ ꯍꯥꯏꯅ ꯇꯥꯏ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯀꯌꯥꯁꯨ ꯐꯍꯜꯂꯦ ꯍꯥꯏ
nga khara tan machet kharana miyoi kaya amagi mabuk thalhanba ngame hai aduna soinairaba miyoi amabu phanbadi mangonda di laina thokani mangonda yam araiba thabak oigani haina khalli harakli olegna aikoi khudimangna su isorda madugi damak nijaba tabani nangbu naning tamna chatpa ngamnabagi damak aikoi gi isorda aikoi mayam changdana nijaba tabani haikre aibarna mu olegta nangdi kari tawbo pami ningthau ole nangna nungai jagadaba penjagadaba thabak si kari no haiduna hangli olegna aidi mahausadagi oithoidaba thabakpu oithoanbasi yam pam ai hojik amu hanna aigi imagi garbanungda leiba pam inau nauba punsi amagi damak ngaiba oina sargada ngaliba thawam chaki marakta sanadro leiba pam madugidi ahobasu leite aduga aroibasu leite aibarsu oleki waising asida mahaki laikidraba macha amadi nupi bu ningsinglakli masidagi sensi kedega lomda mu lakre masida mayamsi lega thagi aroiba mathong mangam pangthoknabagi damak thawrang punamak loisandun lei torbiga ganhalgasu macha nupi asabu puduna kedegat yaurakre piklibi asana ubagi manakta chensalakli ubana so angang sibu machada machagum nungsina koli asana ubada heli di sikre haba pawsi tamni ubana pawdu aina su khangle asa nangene yamba heli du thongna pharba warrior amani maha hojik benhala taba lambida soidana chatlamgani hairi torbida mu ubana aibu ngakpiu torbi matamduda aina nangbu khamkre adubu aina su heli bu nungsikhibani wafamsi nangna su khangamgani hairi torbina aina khangi uba mayamna su loina khangibani aigi chanopa heli lega thabu soidana ngaidro lerongani ngasigi lega thagi aroiba mathong mangamsidi yam chawna pangthokadabani mamangda amukta tawkhidriba mawongda mapung phana yam chawna pangthokadabani haikre masirgi chensi ganhailgi sindamugla ganhailna mahaki lanmi sing asida aikoi mayamgi marakta leibiramba maming leirabi legartha ngasidi aikoi mayambu thadokuna chatkri aduna mahakna benhalada chatpada naitom oina chathanbasi pamde magi damakta kanagumba natraga kanagumbi ma mafamduda seba tawnabagi damak chapminabam darkar oi miyoi adu minai sing maraktagi chathanbasu pamde aduna nakoi mayamgi maraktagi miyoi ama chattaba yaroi kana chatke haribano haduna lauthorakli mayam se sojik lega thagi damakta mathwai se kathoknabagi damak ai chatke haduna makhuche loina thangkanaragli marak sida torbi su yawramni torbina ai chatlage haduna makhuche thangkalakpada mayam se tumi leinakre torbina makata haduna ai oina lega thaga punna chatke haduna ganhalgi manakta changsalagli ganhalna madu oithokpa yaroi torbi madugi ayabadu nangonda aina piba ngamoi maramdi nang ubagi anga ama nawpuribani aduna aibu ngakpiu haikre torbi su upai leitabdagi nakanda tapna thokre ganhalna mayam sida makata aduna nakoi mayam maraktagi amadi khandaba yaroi nakoi mayam se hojik lega thaga punna chatningba ngakta ngairabanina nakoi mayamgi maraktagi isorgi apamadu yenglasi haiduna makoigi laipu amana mayam sigi marakta uche ama thadorakli uche kisu mayam sigi mathakta koi pai pairamaka nupi lanmi amagi marengimda tongkhre nupi sisu haraujari ganhalna nupi sida nangi naming kari kawi haiduna hangli nupi sina aigi iming gaida kawi aigi mingsi laikitaba lega thagi macha nupi gaida adugi maming lawdon tholawbani mahak plek laina aduna sikibani wari singsi imana aingonda libiramani imana haibiramada aigi laibaksi lega thaga punduna laigani hairami ganhalna nangna sada harawa phawara haiduna hangli gaidana madu hauji hangbagi kari darkar oidige ai isana thamoi sengna harawa phawi isona aibu lega thagi manakta chatnabagi damak khanbirakpa masida karamba miyoina hararoidoribano hairi masidagi sensi hongkhiduna Russia romdang lakre masida Rajkumar Igorna aismara asida sketch thawduna sanaraga mayamsina question duna yengli mahagi performance uraga mayamsina khuba haraukta yama phongdoknari aibar su mathaktagi Igorna sanarisi yengdo leiri tanja sida aibar gi manakta nipa ma changakli nipa sina yam lonna aibarda aina nangi damak paw ma poragli ningthau dierna adombu thagat phongdolagli maha hojik asoi ngam yauduna tekta kaidana leiri adu mirot amagumnadi leiri nongmadi mahak mapangan soidana kalakhini hairi mahakna hanagum mapangan kallabakan adongi apamadu pangthoknabagi damak soidana lakani hairi adongi apamadu magi so apamani hairi aibar su nupa sida sueng yengdabida hairi bo wai singche dumak tasannu leiri nipa sina makata aduna aibar da pot ampiduna diarna nangonda masibu piyo haiduna pirakpani masina nakhoni gi sakhang mai khangnabagi khudam adu oigani hairi ai su mafam sidagi thuna chatnaba tawrage ai chakhiba matamda adomna yengbirakta ba haijari maramdi mayamna chingna khipsu yai haramlaga nipa si chatkre aibar su nipa sida sungyeng yengdabida leheuri huji aibar gi manakta Rajkumar Igor se muk changakli angang sinadi ngasagi nupa du uhore Igorna aibarda hojik mafam sida lepramliba nipa du kanano haiduna hangli aibarna mahakna magi mamingde ingonda hairamde mahakna hairamada ibani na thadokhiba ningthau dieradu aikhoigi mateng pangnabagidama soidana lakhigani hairami hai Igorna adu orabdi hojiki nipa du isorna tharakpa debdut kumbra haiduna hangli aibarna su madumak hairabasu yai hairi masidagi sensi kaidaga lomda mu lakre hojik bisaksi ubagi manakta pudu lakle bisaksi
ꯑꯌꯤꯡꯕꯗ ꯀꯨꯏꯅ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯕꯤꯁꯛꯄꯨ ꯁꯦꯟꯅꯖꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯆꯥꯕꯁꯨ ꯀꯔꯤꯝꯇ ꯆꯥꯗꯦ, ꯃꯔꯛ ꯃꯔꯛꯇꯁꯨ ꯇꯨꯝꯅ ꯀꯞꯄꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯕꯤꯁꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯁꯤ ꯕꯤꯁꯛ, ꯅꯪ ꯎꯃꯪꯗꯨꯗ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ? ꯅꯪ ꯅꯁꯥ ꯅꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯤꯕꯔꯥ? ꯅꯪꯅ ꯁꯤꯕ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯕꯤꯔꯝꯕ ꯂꯩꯒꯔꯊꯥ ꯁꯤꯈ꯭ꯔꯦ, ꯄꯥꯎꯁꯤ ꯅꯪꯗꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ, ꯄꯥꯎꯁꯤ ꯅꯪꯅ ꯍꯥꯟꯅ ꯈꯪꯂꯕ꯭ꯔꯥ ꯕꯤꯁꯛ? ꯂꯩꯒꯔꯊꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯕꯤꯁꯛꯅ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯕꯥ ꯍꯣꯏꯁꯨ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯩꯒꯔꯊꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤꯕ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯎꯟꯅ ꯄꯨꯡꯐꯝ ꯐꯝꯖꯤꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯑꯗꯨꯃꯛ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯃꯗ ꯂꯩꯇꯦꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯒꯔꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯒꯔꯊꯥꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯒꯥꯏꯗꯥ ꯀꯧꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯁꯤ ꯍꯥꯠꯇꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯨꯄꯥ ꯈꯔꯅ ꯑꯦꯟꯇꯤꯃꯦꯠ ꯇꯧꯕꯤꯔꯤ꯫ ꯃꯁꯤ ꯂꯣꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯁꯨ ꯃꯁꯥꯅ ꯌꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯤꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯒꯔꯊꯥꯕꯨ ꯍꯥꯞꯀꯠꯂꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯁꯒꯣꯜ ꯃꯔꯤ ꯕꯂꯤ ꯀꯛꯇꯨꯅ ꯂꯥꯏꯄꯨꯁꯤꯡ ꯑꯁꯤꯅ ꯖꯍꯥꯖ ꯑꯁꯤꯗ ꯏ ꯃꯌꯥꯝ ꯑꯃ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯣꯂꯦꯛꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯀꯣꯝ ꯑꯃꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯃꯌꯥꯝ ꯍꯩꯖꯤꯟꯕꯤꯔꯤ꯫ ꯑꯣꯂꯦꯛꯅꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯗ ꯊꯛꯅꯕ ꯃꯍꯤ ꯈꯔ ꯄꯤꯗꯨꯅ, ꯉꯁꯤꯗꯤ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯥꯇꯤꯌꯥꯅ, ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯍꯥꯏꯕꯕꯨ, ꯉꯁꯤꯗꯤ ꯅꯪꯅ ꯐꯪꯍꯟꯕꯤꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯂꯦꯛꯅ, ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯪꯂꯥꯟꯅꯤ, ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯁꯨ ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯒꯔꯊꯥ ꯍꯥꯞꯀꯠꯂꯤꯕ ꯖꯍꯥꯖ ꯑꯁꯤ ꯏꯁꯤꯡꯁꯤꯡꯁꯤ ꯎꯟꯅ ꯐꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯁꯤ ꯆꯤꯡꯅꯕ ꯇꯧꯔꯤ꯫ ꯀꯦꯇꯦꯀꯠꯀꯤ ꯃꯤꯌꯥꯝꯁꯤꯅꯁꯨ ꯗꯣꯟ ꯅꯨꯡ ꯊꯤꯟꯗꯨꯅ ꯂꯩꯒꯔꯊꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯎꯕꯥꯒ ꯇꯣꯔꯕꯤꯒ ꯒꯟꯍꯥꯏꯜꯒꯁꯨ ꯂꯩꯒꯔꯊꯥ ꯍꯥꯞꯀꯠꯂꯤꯕ ꯖꯍꯥꯖ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯥꯅ ꯄꯤꯅꯤꯡꯕ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯅꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯀꯦꯇꯦꯀꯠꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯀ꯭ꯔꯥꯎꯟ ꯑꯃ ꯍꯥꯞꯄꯤꯔꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯔꯦꯒꯅꯔꯅ ꯃꯇꯝ ꯑꯃ ꯄꯥꯏꯔꯝꯕ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯀꯥꯟꯗ ꯅꯨꯃꯤꯠ ꯃꯉꯥꯜ ꯂꯧꯅꯕ ꯅꯨꯡ ꯑꯁꯤ ꯍꯥꯞꯄꯤꯔꯤ꯫ ꯇꯣꯔꯕꯤꯅꯁꯨ ꯂꯩꯒꯔꯊꯥꯒꯤꯗꯃꯛ ꯁꯝꯐꯥꯕꯤ ꯑꯃ ꯍꯥꯞꯄꯤꯔꯤ꯫ ꯎꯕꯥꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒ ꯅꯪꯒ ꯀꯥꯏꯅꯔꯁꯤ꯫ ꯀꯦꯇꯦꯀꯠꯀꯤ ꯃꯍꯥꯔꯥꯅꯤ, ꯊꯧꯅꯥ ꯐꯔꯕꯤ ꯂꯩꯒꯔꯊꯥ, ꯃꯐꯝꯗꯨꯗ ꯏꯁꯣꯔꯁꯤꯡꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯔꯦꯒꯅꯔꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯅꯤ꯫ ꯅꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ ꯍꯥꯏꯗꯨꯅ ꯎꯕꯥꯅ ꯂꯩꯒꯔꯊꯥꯗ ꯕꯤꯗꯥꯏ ꯄꯤꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯑꯃꯨꯛ, ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯂꯩꯒꯔꯊꯥ, ꯅꯪꯗꯤ ꯁꯪꯁꯥꯔꯁꯤꯗ ꯃꯃꯤꯡ ꯂꯩꯔꯤꯕꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯅꯪꯒ ꯚꯦꯟꯍꯂꯥꯗ ꯎꯅꯒꯅꯤ꯫ ꯃꯐꯝꯗꯨꯗꯁꯨ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯌꯨ, ꯇꯝꯕꯤꯌꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯇꯝꯖꯍꯧꯕꯅꯤ꯫ ꯃꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯆꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯂꯩꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯂꯩꯒꯔꯊꯥ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯦꯂꯤꯒ ꯒꯨꯇ꯭ꯔꯨꯝꯒꯅ ꯃꯐꯝꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯅꯤ꯫ ꯃꯐꯝꯗꯨꯗꯁꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯄ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯍꯦꯂꯤ, ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯒꯟꯕꯅꯤ꯫ ꯑꯩꯗꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪ ꯌꯥꯎꯗꯅ ꯂꯩꯍꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯂꯕꯁꯨ ꯅꯪꯕꯨ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯧꯅꯥꯅꯤ, ꯄꯥꯡꯒꯟꯅꯤ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯅ ꯂꯩꯒꯔꯊꯥꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯁꯣꯝꯗ ꯀꯦꯇꯜꯐꯥꯅꯣꯁ ꯍꯣꯏ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯦꯇꯦꯀꯠ ꯁꯤꯇꯤ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯑꯦꯔꯤꯛꯅ ꯕꯤꯌꯣꯟꯗ, ꯅꯪꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ, ꯉꯁꯤꯗꯤ ꯁꯪꯁꯥꯔ ꯄꯨꯝꯕ ꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯈꯪꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯪꯕꯁꯤ ꯄꯥꯝꯗꯦ꯫ ꯕꯤꯌꯣꯟꯁꯤ ꯃꯃꯥ ꯂꯩꯒꯔꯊꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯐꯥꯎꯕꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯅ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯁꯤꯅꯁꯨ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯎꯕꯥꯅꯁꯨ ꯕꯤꯌꯣꯟꯗ ꯃꯃꯥ ꯂꯩꯒꯔꯊꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯝꯒꯦ ꯇꯧꯏ꯫ ꯕꯤꯌꯣꯟꯅ ꯃꯔꯛ ꯊꯠꯇꯨꯅ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯎꯕꯥ, ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯞꯂꯤꯕ ꯖꯍꯥꯖꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯃꯇꯧ ꯑꯃꯗꯤ ꯂꯩꯒꯔꯊꯥꯒꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯁꯨꯡꯂꯥꯛ ꯂꯥꯛꯍꯟꯅꯤꯡꯈꯤꯗꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯡꯒꯟ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯂꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤꯈꯤ꯫ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯟꯊꯣꯛꯍꯟꯗꯨꯅ ꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯕꯁꯤ ꯏꯃꯥꯅ ꯇꯝꯕꯤꯔꯝꯕꯅꯤ꯫ ꯑꯩꯅ ꯈꯪꯉꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏ ꯑꯁꯤꯅꯐꯥꯎ ꯏꯃꯥꯕꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯅꯤꯡꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯁꯤꯡꯅ ꯏꯃꯥꯕꯨ ꯑꯁꯦꯡꯕ ꯌꯨꯝꯗꯨꯗ ꯀꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯎꯅꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯅꯤ꯫ ꯑꯩꯁꯨ ꯌꯥꯎꯅ ꯃꯐꯝꯗꯨꯗ ꯂꯩꯖꯔꯝꯃꯒꯗꯤ ꯄꯦꯟꯖꯔꯝꯒꯗꯕꯅꯤ꯫ ꯑꯣꯗꯤꯟꯒꯤ ꯁꯅꯥꯅ ꯁꯥꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯕꯨ ꯑꯩꯅ ꯌꯦꯡꯖꯔꯝꯒꯗꯕꯅꯤ꯫ ꯏꯃꯥ ꯅꯪꯗꯤ ꯑꯊꯧꯕꯤꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯤ ꯏꯃꯥꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯏꯃꯥꯅꯤ꯫ ꯑꯩꯕꯨ ꯏꯃꯥꯒꯤ ꯒꯔꯚꯗ ꯊꯥꯕꯨꯡ ꯀꯌꯥ ꯅꯧꯀꯣꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨ ꯆꯥꯎꯍꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯏꯃꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯀꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ
इमागी लमन सोदना खुंगनी ngasi kaina rasi haiduna biyon si mathamoi sokna kaptur laikre lega thagi jaha sisu lanmi singsina mai thaduna poloi bi ba hokre mafam sida tilleba miyam sina su lega thagi mingkhaibu yauduna aroiba laison isai masalagli isai siga loinana arsia da leireba aibar su nongthakta yengkhatuna karigumba ma phawbugum tawri somdana bisak su phamung sida mathamoi sokna kaptur leiri torbi su isai si kapna du maksakli hojik mamangda amukta tawkidraba mawongda lanmi mayamana lega thabu poloi ba hi mamang asida mai chaklaba tenjai mayam kaptharagli jaha si hojik mayam changdana phamjanduna leiriba unma pa asi thugaiduna ising iyairomda chingthokpa hokre lega thagi maina chakliba hakjang si ulagli hojik masunupi asana chenthoraktuna ising mathakta phamjanduna leiriba unsing asi haidoktuna ising manung sida yengtharagli ising iro nungsidana phajaraba background music amaga loinana lega thasi phijek laiteng tawduna tapna lupthari masunupi asana su maboki matausi mathwai tana yengjari hojik lega thana tapna luptharakpada sagon tongbi nupi lairembi kya manasu mahakpu taramna wokpagum tawri lega thana laimai se hek yaubaga mahaki mapuro ba regnar ju hiptu leramni regnar ga lega thaga si hojik amata oina punkhre makhoni na mamang ngang nakhiba nungsiraba dialogue kaya masu yauri phajaraba background music asiga loinana nungsiraba sin asida episode asi matang swai madugi makha episode 77 asigi ahan sin asida ketegatagi haure masida biyonchi mamita i kaduna yam chauna phamno le mahaki manai singnasu mahaki mamangda bisakpu chingdur poragli mafam sida tiliba miyam sinasu bisakta athiba wahai kaya mangang sinbi biyona bisakta mafam sida nangu pore ibisi karigino haiba nasana khangjarabara haiduna hangi bisakna su khangi haidi biyona nang nauji hakibudu kariba ai tahaudre amuka hayu haidi bisakna kitang horapna ai bu mafam sida pore ibisi lega thabo aina halubagini haidi biyona mana kongsi thangjanduna amukasu kitang hauna hayu ai tadre haiduna amuka hairagli bisakna aina nangi ima bo halubagini hairagli biyona aduni dana pa asidi adumaina seng na ngangadani maramdi karigino haiduna bisakki khadang si paiduna hankalagli bisakna aina aibar oina khalubagini hairagli biyonchu sawbana heman kibina bisakki wasi ta davida bisakta khupakna thajalakre bisakna muk makha taduna aibar na aibu hatpa lae khalubadagi soikibani hairagli biyona so hojik bisaksi pangphuda phujalagli mayam sidi machimnaugi mongsida nungaitaba mafaunari biyona nangi adu da khalure habdo ai taningdi wafam singdo aingoda dakar oidi mafam sida nisada luptuna leiraba nangdi thaba amata tawbagi hak amata leiti nangna hathibani aigi imabu nangna masasigi maming leiraba thongna pharabe nupi amabu mangan khrabani tin kangdona hinglaba mi macha nangna maman yamlaba mi amabu mangan khrabani nangdi imagi khongya uphul hena maman yamba mi aduga nangsi regnar gi macha ne habada matik chadaba mi bisaksu aseng bawari singsi hagi haiduna biyonda machinje khongge tawragli adubu biyona sawba heman kibana bisaki mamai mamita pangtha thajandun laikre tawriba mong sida mafam sida tiliba miyam sida yengba ngamnadre bisakpu senajariba minai nupi asichu kapchaduna leiri biyona bisaki masamji paiduna nangna aigi imabu hatkiba duda aigi hakchang manungi part kharasu nangna mache tana thugai khrabani nangna ngasi langjariba narana si masigi damakta ngakpiba mata leiroi bisakna aichu khangi nangna haribadu achumbani biyon aisi yam phatraba mi hingbada matik chadaba mi aina aigi punchi sida ngasi phawba afaba masak naiba thaba mata tawraktri nangna ingonda piningbadan di pirabasu aibu hingna mai thaduna hatpa pamlabasu ai isana yare maramdi ai madugi damakta matik charaban aina nangumna amadi ubagumna iparek gi mai oigadaba thaba mata tawdi biyona mayanasu hojik bisakna haikibadu loina tahawraban masagi maranasi masana yajakre mangonda kari dandi pichige habadu hayeng aina mayamna lauthoklagani haikre bisakchu biyon gi lami singsina induna puduna chatkre ubasu masaji tawphom khangdana lei biyonchu yam sauna adumak leihori masidagi bisakse mamangda prokina tawkhibagum mapanda ukhong amada punsinduna thamli masida mayamba ubasu ising khara puduna tholagli ubana bisakta nangi phibamsi uraga aisu nuaite hai bisakna nang nuaitaba kaimta tawgon hana gumna aduma khallu hai ubana nang hojiksu matam lairi bisak biyonda ngakpiyo haijaba yari hai bisakna kari haiba ngakpiyo haijo haiba uba nangna de hojiksu khangdriba aina hantak tawruriba thaba asi mamangda khoi mayamna pangthoknaba kanna honaramba thaba aduni aina lega thabu hatkrabani aina hantak haliba nupi si aikhoibu popiramba imadubu hatkiba nupi duni nangna so haikibani aikhoigi laman khumbagi matam ama soidana lakani haiduna aidi ngasi su ningsingli nangna samangna su mamangda lega thada attack tawna ba honarurabani aibar hariba masana masabu yam singya haina khanjariba anga aduna su lega thabu hatkani haiduna pasakkiba adubu mahak sungam kidre madudagi daita khudimak aingonda tare nangna di hojik phaba udribara uba aisi isorgi makutta paiba khulai amagumani masidi aigi laibakta tamkhrabani uba su bisakta wa machet amata ngangamdana saurapna yengamaga adumak chatkre masidagi biyona ubada aidi bisakpu sengna hatpa pamle haragli ubana
ꯅꯪꯒꯤ ꯅꯈꯨꯠꯇ ꯍꯧꯖꯤꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯍꯛ ꯂꯣꯏꯅ ꯂꯩ ꯃꯗꯨꯗ ꯑꯩꯅꯁꯨ ꯊꯤꯡꯉꯣꯏ ꯑꯗꯨꯒ ꯕꯤꯁꯛ ꯃꯁꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯤ ꯕꯤꯁꯛꯄꯨ ꯁꯦꯟꯅꯖꯔꯕ ꯅꯨꯄꯤꯁꯤꯅ ꯕꯤꯁꯛꯁꯤ ꯂꯩꯒꯊꯥꯕꯨ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯆꯜꯂꯤꯕꯅꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯅꯨ ꯂꯩꯕ ꯃꯇꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯏꯃꯤꯡꯗꯨꯒꯤ ꯕꯤꯁꯛꯇꯨꯗꯤ ꯑꯁꯦꯡꯕ ꯕꯤꯁꯛ ꯅꯠꯇꯦ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅꯗꯨꯃꯛ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕꯁꯤꯡꯒꯤ ꯋꯥꯗꯨ ꯇꯣꯛꯎ ꯃꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯏꯃꯥꯅ ꯂꯩꯔꯨꯕ ꯈꯨꯡꯒꯪꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯂꯤꯒꯤ ꯃꯔꯝꯗ ꯁꯥꯔꯛꯎ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯎ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯌꯥꯝ ꯁꯥꯎꯅ ꯇꯦꯕꯜꯁꯤꯗ ꯃꯈꯨꯠꯅ ꯊꯥꯖꯟꯗꯨꯅ ꯇꯣꯔꯕꯤꯗ ꯋꯥꯔꯧꯅ ꯌꯦꯡꯉꯛꯂꯤ ꯇꯣꯔꯕꯤꯁꯨ ꯕꯤꯌꯣꯟꯗ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯒꯦꯟꯍꯜꯅ ꯇꯣꯔꯕꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯦꯂꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯨꯡꯒꯪ ꯑꯗꯨ ꯉꯥꯛ ꯁꯦꯟꯕ ꯄꯥꯝꯈꯤ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯋꯥꯔꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯅꯤꯡꯈꯤ ꯑꯉꯥꯡꯗꯨꯅ ꯈꯟꯈꯤ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯔꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯅꯁꯨ ꯃꯐꯝꯗꯨꯗ ꯑꯩ ꯂꯩꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯋꯥꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯦꯂꯤꯅ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯃꯥꯌꯣꯛꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯒꯟꯍꯜꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯕꯤꯌꯣꯟ ꯑꯉꯥꯡꯗꯨꯗ ꯑꯉꯛꯄ ꯃꯊꯧꯅꯥ ꯑꯃ ꯌꯥꯎꯖꯔꯝꯃꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯥꯡꯕꯗ ꯋꯥꯔꯕ ꯗꯟꯗꯤ ꯀꯌꯥ ꯄꯤꯕꯤꯔꯦ ꯑꯩꯅ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯍꯨꯝꯕꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯁꯤꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯍꯧꯖꯤꯛ ꯁꯥꯎꯕꯁꯤ ꯎꯕꯗ ꯃꯌꯥꯝꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯕꯤꯌꯣꯟꯅ ꯉꯥꯛꯇꯪ ꯎꯉꯝꯃꯒ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯕꯤꯁꯛꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯤ ꯃꯐꯝ ꯑꯃꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯀꯟꯕꯤꯔꯛꯈꯤꯕ ꯑꯦꯔꯤꯛ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯆꯪꯉꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯤ ꯑꯃ ꯆꯪꯉꯛꯑꯦ ꯈꯪꯕꯗꯒꯤ ꯇꯥꯔꯤꯕ ꯃꯄꯤꯁꯤ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯦꯔꯤꯛꯅ ꯕꯤꯌꯣꯟꯗ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯌꯣꯟ ꯑꯦꯔꯤꯛ ꯆꯪꯉꯨ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯅꯪꯅ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯦꯔꯤꯛꯅ ꯑꯗꯨꯝꯅꯁꯨ ꯈꯟꯒꯅꯨ ꯕꯤꯌꯣꯟ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯅꯪꯕꯨ ꯀꯜꯂꯤꯕꯗꯨ ꯑꯩꯅ ꯅꯠꯇꯦ ꯏꯁꯣꯔꯁꯤꯡꯅꯅꯤ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯕꯥꯏꯀꯤꯡ ꯑꯣꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛꯅ ꯔꯦꯒꯅꯔ ꯑꯃꯗꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯟꯅꯔꯤꯕꯅꯤ ꯁ꯭ꯀꯦꯟꯗꯤꯅꯦꯕꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯤꯒꯤ ꯔꯥꯖ ꯗꯔꯕꯥꯔ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯣꯏꯅ ꯇꯥꯍꯟꯅꯔꯤꯕꯅꯤ ꯑꯗꯨꯅ ꯕꯤꯌꯣꯟ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯕ ꯐꯪꯖꯕ ꯑꯁꯤꯗ ꯏꯁꯥꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯕꯤꯌꯣꯟꯅ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗ ꯌꯨ ꯍꯩꯖꯟꯗꯨꯅ ꯑꯩ ꯍꯌꯦꯡ ꯉꯟꯇꯥꯅ ꯃꯤ ꯑꯃ ꯍꯤꯡꯅ ꯃꯩ ꯊꯥꯒꯗꯕ ꯑꯃ ꯂꯩ ꯃꯗꯨꯗ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯆꯩꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯜꯂꯝꯗꯕ ꯆꯩꯅꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯗꯨꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯔ ꯀꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯦꯔꯤꯛꯁꯨ ꯕꯤꯌꯣꯟꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯐꯨꯔꯝꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯥ ꯔꯦꯒꯅꯔꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯤ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯤ ꯍꯥꯏꯕꯁꯤ ꯀꯔꯤꯗꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯔꯦꯒꯅꯔꯅ ꯑꯇꯩꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏ ꯔꯦꯒꯅꯔꯅ ꯅꯪꯒꯤ ꯅꯃꯤꯠ ꯑꯁꯤ ꯕꯤꯌꯣꯟ ꯅꯄꯥ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤ ꯃꯇꯝꯗꯨ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯋꯥꯈꯜꯅ ꯍꯥꯏꯕꯗꯨ ꯏꯟꯒꯗꯕꯅꯤ ꯊꯃꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯕ ꯌꯥꯗꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯥꯎꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯄꯥ ꯔꯦꯒꯅꯔꯅ ꯃꯃꯥ ꯂꯩꯒꯔꯊꯥꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯈꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯔꯦꯒꯅꯔꯅ ꯂꯩꯒꯔꯊꯥꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏ ꯂꯩꯒꯔꯊꯥꯅ ꯃꯁꯤꯗꯤ ꯅꯣꯡꯗꯝꯕꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯈ꯭ꯔꯕꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯁꯤꯟꯁꯤ ꯕꯤꯌꯣꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥ ꯃꯄꯥ ꯈꯥꯏꯅꯔꯝꯗꯥꯏꯗ ꯆꯦꯜꯂꯛꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯕꯤꯌꯣꯟꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕ ꯔꯦꯒꯅꯔꯒ ꯂꯩꯒꯔꯊꯥꯒꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯣꯡꯉꯤ ꯏꯃꯥ ꯑꯩ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯒꯅꯤ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯔꯦꯒꯅꯔꯁꯨ ꯃꯄꯤ ꯏꯔꯥꯡ ꯆꯦꯟꯈꯤꯕꯅꯤ ꯃꯇꯝꯁꯤꯗ ꯃꯄꯥ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯨ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯄꯥ ꯔꯦꯒꯅꯔꯅ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤꯕ ꯑꯗꯨ ꯕꯤꯌꯣꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯇꯝꯗꯣ ꯉꯁꯤꯗꯤ ꯕꯤꯌꯣꯟꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯈꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯁꯛꯁꯤ ꯃꯌꯥꯝꯅ ꯏꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯕ ꯏꯁꯤꯡ ꯃꯌꯥꯏ ꯑꯃꯗ ꯁꯤꯡ ꯈꯔ ꯄꯩꯁꯟꯗꯨꯅ ꯃꯩ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯕꯤꯁꯛꯁꯤ ꯍꯧꯖꯤꯛ ꯄꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯟꯁꯟꯗꯨꯅ ꯃꯈꯥꯗ ꯃꯩ ꯊꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯕꯤꯁꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯗꯨꯅꯇ ꯂꯥꯛꯈꯤꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯁꯨ ꯀꯞꯆꯔꯤ ꯇꯣꯔꯕꯤꯁꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯂꯨꯛꯊꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯁꯥꯕꯁꯨ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕꯤꯔꯤ ꯎꯕꯥꯁꯨ ꯃꯅꯥꯎꯅꯨꯄꯥ ꯕꯤꯁꯛꯀꯤ ꯃꯑꯣꯡꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯃꯤꯠ ꯎꯁꯟꯗꯨꯅ ꯈꯥꯡꯂꯤ ꯕꯤꯁꯛꯁꯨ ꯍꯧꯖꯤꯛ ꯃꯁꯥꯗ ꯃꯩ ꯋꯥꯏꯕ ꯍꯧꯔꯛꯂꯕꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯣꯡꯊꯛꯁꯤꯗ ꯌꯦꯡꯈꯠꯂꯨꯕꯗ ꯃꯪꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯈꯤꯗꯨꯅ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯕꯤꯁꯛꯅ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯥꯎꯗꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯟꯅꯁꯨ ꯕꯤꯁꯛꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯎꯕꯥꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯤ ꯎꯕꯥꯅꯁꯨ ꯃꯍꯥꯛꯀꯤ ꯆꯤꯡꯖꯪꯁꯤ ꯁꯠꯇꯣꯛꯇꯨꯅ ꯂꯪꯉꯛꯄꯗ ꯕꯤꯁꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯊꯧꯔꯤꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯕꯤꯁꯛꯁꯨ ꯍꯧꯖꯤꯛ ꯃꯈꯣꯡꯗ ꯃꯩ ꯈꯔ ꯆꯥꯛꯇꯨꯅ ꯏꯁꯤꯡꯁꯤꯗ ꯇꯥꯁꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯗꯨꯅ ꯕꯤꯁꯛꯄꯨ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯅꯔꯦ ꯕꯤꯌꯣꯟꯅꯁꯨ ꯌꯥꯝ ꯁꯥꯎꯅ ꯕꯤꯁꯛꯄꯨ ꯆꯤꯡꯈꯠꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯕꯅꯤ ꯕꯤꯁꯛ ꯀꯔꯤ ꯀꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯑꯩꯅ ꯄꯤꯔꯤꯕ ꯗꯟꯗꯤꯁꯤ ꯅꯁꯥꯅ ꯍꯔꯥꯎꯅ ꯂꯧꯖꯩ ꯍꯥꯏꯕ ꯑꯩꯅ ꯅꯪꯕꯨ ꯍꯔꯥꯎꯅ ꯁꯤꯈꯤꯕꯗꯨ ꯄꯥꯝꯗꯦ ꯑꯩꯅ ꯅꯪꯕꯨ ꯑꯣꯗꯤꯟꯒꯤ ꯃꯅꯥꯛꯇ ꯊꯥꯕꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯕꯗꯨ ꯅꯪꯅ ꯀꯦꯔꯒꯠꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯄꯨꯟꯗꯅ ꯎꯃꯪꯁꯤꯡꯗ ꯅꯄꯨꯟꯁꯤꯗꯨ ꯅꯊꯟꯗ ꯂꯦꯟꯖꯗꯨꯅ ꯂꯝꯁꯤ ꯁꯤꯈ꯭ꯔꯒ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯐꯥꯎ ꯍꯌꯤꯡ ꯏꯟꯗꯨꯅ ꯂꯩꯕꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯅ ꯕꯤꯁꯛꯇ ꯃꯇꯤꯟ ꯆꯤꯆꯜꯂꯝꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯁꯛꯁꯤ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯣꯔꯛꯂꯒ
Kedegat city sitagi inthoraqtuna naitom taba punchi habdu oihankre bisaksu mafamsi thamoi sokna yengjari somdana biona Kedegat ki miyam sida basan ama tawdo leiri biona Kedegat city sida leiriba miyam khudima aina handaki khongjat aduda yam khudong thiba ama mayokna duna laklaban Norway pumbagi ningthau ama khannabagi dama tawkhiba election aduda ningthau Herald na aibu mai thiba pirakre aigi su matamduda asoiba khara laiki aiga lambaga dorba midu aina masak fajana khanghaude hojiki oiningba oikhra sanu hokre hojiki oinadi ningthau Herald na Norway pumbagi ningthau oikhraban ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯄꯥꯡꯒꯟ ꯁꯣꯜꯂꯕ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯊꯨꯕꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯩ ꯃꯔꯝꯗꯤ ꯁꯤꯇꯤ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯀꯂꯛꯇꯨꯅ ꯂꯩꯕ ꯁꯤꯇꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯪꯂꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯤꯡꯊꯧꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯍꯦꯔꯜꯗ ꯁꯤꯟꯅꯔꯕꯗꯤ Kedegat city ꯑꯁꯤ ꯑꯁꯤ ꯑꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯉꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯒꯟꯍꯥꯜꯅ ꯑꯃꯨꯛ ꯕꯤꯌꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯌꯥꯝꯗ ꯑꯩꯗꯤ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯗꯦ ꯃꯌꯥꯝꯅꯁꯨ ꯕꯤꯌꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯍꯥꯛꯅ ꯂꯝꯗꯝꯁꯤꯒꯤꯗꯃꯛ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯕꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯑꯩꯗꯤ ꯊꯥꯖꯗꯦ ꯉꯁꯤꯁꯨ ꯏꯁꯣꯔꯁꯤꯡꯅ ꯕꯤꯌꯣꯟꯕꯨ ꯊꯧꯖꯥꯟꯕꯤꯔꯤ ꯈꯜꯂꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯕꯤꯌꯣꯟ ꯅꯨꯡꯁꯤꯕꯒꯨꯝ ꯏꯁꯣꯔꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯌꯥꯝꯗꯁꯨ ꯊꯥꯖꯕ ꯊꯝꯂꯤ ꯃꯌꯥꯝꯅꯁꯨ ꯕꯤꯌꯣꯟꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯃꯤꯅꯤ ꯃꯍꯥꯛꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯕꯤꯌꯣꯟꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ ꯃꯌꯥꯝꯁꯤꯅꯁꯨ ꯃꯈꯨꯠꯇ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯩꯁꯤ ꯃꯔꯤ ꯆꯨꯅꯗꯨꯅ ꯅꯤꯡꯊꯧ ꯕꯤꯌꯣꯟ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯕꯤꯌꯣꯟꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯅꯔꯛꯂꯤ ꯕꯤꯌꯣꯟꯁꯨ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯟꯆꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯑꯥꯏꯚꯔꯒ ꯏꯒꯣꯔꯒꯁꯤ ꯅꯤꯡꯊꯧ ꯑꯣꯂꯦꯒꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯔꯥꯖꯀꯨꯃꯥꯔ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯒꯣꯔꯅ ꯏꯕꯥꯅꯤꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯂꯦꯒꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤ ꯏꯒꯣꯔꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯣꯂꯦꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯑꯉꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯏꯒꯣꯔꯅ ꯑꯉꯛꯄ ꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯑꯉꯛꯄ ꯃꯤ ꯍꯥꯏꯕꯗꯤ ꯈꯪꯗꯣꯛꯄꯗ ꯈꯔ ꯋꯥꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯤ ꯏꯒꯣꯔꯅ ꯑꯣꯂꯦꯒꯅ ꯑꯩꯈꯣꯏꯅꯤꯕꯨ ꯀꯧꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯈꯨꯗꯣꯜ ꯑꯃ ꯄꯤꯅꯤꯡꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯗ ꯐꯥꯒꯤ ꯇꯧꯔꯤ ꯏꯒꯣꯔꯅ ꯑꯩꯅ ꯈꯟꯕꯗ ꯑꯣꯂꯦꯒꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯒꯤꯐ ꯑꯁꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯒ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅ ꯑꯉꯥꯡꯁꯤꯗ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯏꯒꯣꯔ ꯑꯣꯂꯦꯒꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯕ ꯉꯝꯃꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤ ꯑꯣꯂꯦꯒꯅꯁꯨ ꯕꯦꯜꯀꯣꯅꯤ ꯑꯁꯤꯗꯒꯤ ꯏꯒꯣꯔꯒ ꯑꯥꯏꯚꯔꯒꯅ ꯂꯥꯛꯄꯁꯤ ꯎꯔꯤ ꯍꯧꯖꯤꯛ ꯑꯥꯏꯚꯔꯒ ꯏꯒꯣꯔꯒꯁꯨ ꯑꯣꯂꯦꯒꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯑꯣꯂꯦꯒꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯑꯣꯂꯦꯒꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯑꯥꯏꯚꯔ ꯑꯗꯣꯝꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯗꯣꯝ ꯆꯥ ꯊꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯥꯏꯚꯔꯅ ꯏꯉꯛ ꯀꯔꯤ ꯆꯥ ꯍꯥꯏꯕ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯥꯇꯤꯌꯥꯅ ꯑꯦꯁꯤꯌꯥꯗ ꯐꯪꯕ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯏꯁꯤꯡꯗ ꯂꯣꯟꯊꯣꯛꯇꯨꯅ ꯁꯦꯝꯕ ꯃꯍꯤꯅꯤ ꯑꯣꯂꯦꯒꯅꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯤꯗꯨ ꯍꯤꯗꯥꯛꯀꯨꯝꯕꯅꯤ ꯈꯜꯂꯨ ꯍꯥꯏꯔꯛꯂꯤ ꯀꯥꯇꯤꯌꯥꯅꯁꯨ ꯑꯥꯏꯚꯔꯗ ꯆꯥꯁꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯣꯂꯦꯒꯅ ꯑꯥꯏꯚꯔꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯅꯈꯣꯏꯔꯣꯝꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯤꯅꯤ ꯑꯥꯏꯚꯔ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯄ꯭ꯔꯤꯡ ꯁꯤꯖꯟꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯊꯥꯖꯟꯕꯁꯤ ꯑꯆꯨꯝꯕ ꯊꯧꯔꯥꯡꯁꯨ ꯅꯠꯇꯦ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯂꯥꯂꯣꯡꯁꯤꯡ ꯀꯌా ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯔꯝꯒꯅꯤ ꯑꯩꯅꯁꯨ ꯈꯟꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯊꯥꯖꯟꯕꯒꯤ ꯃꯍꯨꯠ ꯈꯤꯇꯪ ꯊꯥꯖꯟꯗꯨꯅ ꯍꯥꯟꯅ ꯃꯐꯝꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯟꯅ ꯈꯪꯗꯣꯛꯄꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯅꯠꯇ꯭ꯔ ꯑꯥꯏꯚꯔ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯑꯃꯗꯤ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕꯨꯙꯤꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯈꯨꯠꯂꯥꯏꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯕꯨꯙꯤꯅ ꯂꯥꯟꯊꯦꯡꯅꯕꯁꯤ나 ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯜꯂꯤ ꯑꯣꯂꯦꯒꯅ ꯑꯃꯨꯛ ꯑꯩꯅ ꯃꯐꯝꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯊꯥꯖꯟꯕꯒꯤ ꯃꯍꯨꯠ ꯈꯔ ꯍꯥꯟꯅ ꯊꯥꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯒꯤ ꯑꯀꯨꯞꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯤ ꯑꯥꯏꯚꯔꯅ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨ ꯑꯐꯕ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯥꯖꯔꯤ ꯃꯐꯝꯗꯨꯗ ꯆꯠꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨ ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯒꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯥꯏꯚꯔ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯒ ꯑꯩꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯪꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯀꯥꯇꯤꯌꯥꯅ ꯑꯃꯨꯛ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯅꯤꯡꯗꯦ ꯑꯥꯏꯚꯔ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯈꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯥꯏꯚꯔꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯁꯤꯗ ꯑꯣꯟꯖꯟꯗꯨꯅ ꯅꯪꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯈꯜꯂꯤ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔ ꯅꯪ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯏꯒꯣꯔꯅ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯪꯗꯕ ꯌꯥꯔꯣꯏ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯏꯒꯣꯔꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯁꯤ ꯇꯦꯕꯜꯁꯤꯗ ꯊꯥꯡꯒꯠꯇꯨꯅ ꯅꯪꯗꯤ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯤ ꯂꯥꯏꯙꯤꯁꯤꯅ ꯉꯥꯡꯕ ꯁꯥꯗꯨꯅ ꯏꯒꯣꯔꯅ ꯑꯗꯨꯝ ꯅꯪ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯖꯧ ꯍꯥꯏꯔꯛꯂꯤ ꯇꯧꯔꯤꯕ ꯑꯥꯏꯚꯔꯒ ꯏꯒꯣꯔꯒꯒꯤ ꯂꯤꯂꯥ ꯑꯁꯤ ꯎꯕꯗ ꯑꯣꯂꯦꯒꯇꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯣꯂꯦꯒꯅ ꯍꯧꯒꯠꯇꯨꯅ ꯏꯒꯣꯔꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯏꯒꯣꯔ ꯅꯀꯣꯛꯇꯨ ꯕꯦꯔꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯒꯟꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯒꯣꯔꯁꯤꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯁꯤꯅ ꯑꯣꯂꯦꯒꯇ ꯑꯣꯟꯖꯟꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧꯅꯤ
ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯅꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯐꯝꯁꯤꯒꯤ ꯀꯣꯅꯨꯡ ꯂꯩꯕꯥꯛ ꯄꯨꯝꯕꯁꯤꯒꯤ ꯑꯩꯅ ꯃꯄꯨꯅꯤ ꯂꯩꯃꯥꯏꯁꯤꯗꯒꯤ ꯍꯧꯔꯒ ꯁꯔꯒ ꯐꯥꯎꯕ ꯑꯩꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯑꯣꯂꯦꯛꯁꯤ ꯏꯒꯣꯔꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯝ ꯁꯥꯎꯅ ꯏꯒꯣꯔꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯁꯤ ꯃꯨꯟꯗꯨꯅ ꯈꯣꯡꯄꯥꯡꯅ ꯅꯦꯠꯈꯥꯏꯗꯨꯅ ꯂꯣꯏꯅ ꯊꯨꯗꯦꯛꯂꯤ ꯑꯣꯂꯦꯛꯀꯤ ꯑꯁꯥꯎꯕ ꯃꯇꯧꯁꯤ ꯎꯕꯗ ꯀꯤꯕꯗꯒꯤ ꯏꯒꯣꯔꯁꯤ ꯆꯦꯟꯈꯤꯒꯦ ꯇꯧꯔꯦ ꯑꯣꯂꯦꯛꯅ ꯑꯃꯨꯛ ꯐꯥꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯅꯪ ꯅꯤꯡꯊꯧ ꯅꯠꯇꯦ ꯏꯒꯣꯔ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯤꯡꯃꯛꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯒꯣꯔꯒꯤ ꯃꯉꯛꯁꯝꯁꯤ ꯑꯣꯂꯦꯛꯅ ꯀꯟꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯁꯤꯁꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯖꯔꯤ ꯑꯣꯂꯦꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯐꯥꯒꯤꯁꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯑꯕ ꯅꯪꯒꯤ ꯅꯥꯔꯩꯗꯨ ꯀꯛꯊꯠꯇꯨꯅ ꯍꯨꯏꯗ ꯄꯤꯖꯊꯣꯛꯀꯗꯕꯅꯤ ꯏꯒꯣꯔꯁꯤ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯥꯏꯕꯔꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯉꯛꯅ ꯂꯩꯔꯤ ꯑꯣꯂꯦꯛꯅ ꯑꯥꯏꯕꯔꯗ ꯃꯁꯥꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯐꯥꯗꯗꯨꯅ ꯏꯒꯣꯔꯁꯤ ꯑꯐꯕ ꯑꯉꯥꯡꯗꯤ ꯑꯣꯏꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯉꯥꯎꯁꯟꯅꯕꯒꯤ ꯋꯥꯅꯤ ꯑꯥꯏꯕꯔ ꯅꯪꯒꯤꯁꯨ ꯑꯉꯥꯡ ꯑꯃ ꯂꯩ ꯍꯥꯏꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯑꯥꯏꯕꯔꯅ ꯑꯣꯂꯦꯛꯀꯤ ꯋꯥꯍꯪꯁꯤꯗ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯩꯁꯨꯁꯤ ꯄꯥꯏꯈꯠꯇꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯒꯣꯔꯅ ꯁꯥꯟꯅꯖꯔꯝꯕ ꯇꯦꯛꯂꯕ ꯂꯥꯏꯙꯤꯁꯤ ꯈꯨꯡꯒꯠꯇꯨꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯦ ꯑꯩꯗꯤ ꯏꯊꯟꯇꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯥꯏꯕꯔꯅ ꯏꯒꯣꯔꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯆꯪꯉꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯀꯞꯀꯅꯨ ꯏꯒꯣꯔ ꯑꯐꯕ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯀꯞꯅꯗꯕꯅꯤ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯔꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕꯗꯒꯤ ꯌꯨ ꯊꯛꯇꯨꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯎꯕꯥꯅ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯇ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛꯄꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯑꯩꯗꯤ ꯑꯥꯏꯁꯂꯦꯟꯗꯨꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯉꯣꯏ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯩꯁꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯎꯕꯥꯅ ꯍꯣꯏꯅꯦ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯝꯀꯣꯏꯕ ꯑꯣꯇꯦꯔ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯒ ꯎꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯐꯝꯗꯨꯗ ꯐ꯭ꯔꯣꯀꯤꯕꯨ ꯊꯤꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯁꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯉꯝꯃꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎꯖꯒꯅꯤ ꯎꯕꯥꯅ ꯂꯝꯀꯣꯏꯕ ꯑꯣꯇꯦꯔꯗꯨꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯎꯅꯕ ꯄꯥꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯕꯥꯁꯨ ꯍꯔꯥꯎꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯒꯟꯍꯥꯏꯜꯅ ꯃꯄꯨꯔꯣꯏꯕ ꯕꯤꯌꯣꯟꯕꯨ ꯊꯤꯕ ꯂꯥꯛꯂꯤ ꯕꯤꯌꯣꯟꯅ ꯁꯣꯝꯗ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯈ꯭ꯔꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒ ꯑꯔꯣꯟꯕ ꯖꯒꯥ ꯑꯃꯗ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯅꯨꯄꯤꯁꯤꯗ ꯏꯕꯥꯅꯤ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤꯅ ꯕꯤꯌꯣꯟꯗ ꯊꯦꯝꯗꯨꯅ ꯅꯝꯗꯅ ꯏꯟꯇꯤꯃꯦꯠ ꯇꯧꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯒꯦꯟꯍꯦꯜꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯅ ꯇꯧꯔꯤꯕꯁꯤ ꯎꯊꯣꯛꯈ꯭ꯔꯦ ꯒꯦꯟꯍꯦꯜꯅ ꯑꯅꯤꯁꯤꯗ ꯑꯩꯅ ꯈꯣꯏꯅꯤꯗ ꯑꯌꯦꯠꯄ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯞꯅ ꯈꯛꯀꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯕꯤꯌꯣꯟꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯟꯒ꯭ꯔꯤꯗꯀꯁꯨ ꯏꯀꯥꯏꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯒꯟꯍꯥꯏꯜꯅ ꯕꯤꯌꯣꯟꯗ ꯑꯩꯅꯁꯨ ꯈꯪꯉꯤ ꯕꯤꯌꯣꯟ ꯅꯪꯅ ꯏꯟꯒ꯭ꯔꯤꯗꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯗꯨ ꯀꯅꯥꯝꯇꯅ ꯍꯣꯡꯍꯟꯕꯁꯨ ꯉꯝꯃꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤ ꯑꯗꯨꯒ ꯏꯟꯒ꯭ꯔꯤꯗ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯣꯛꯄꯅ ꯐꯔꯅꯤ ꯃꯔꯝꯗꯤ ꯅꯪ ꯕꯤꯌꯣꯟꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯩꯗꯤ ꯃꯇꯥꯡꯁꯤda ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯒꯟꯍꯥꯏꯜꯅ ꯅꯪꯗꯤ ꯃꯇꯥꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯐꯔꯒꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯅꯤꯁꯤꯁꯨ ꯏꯀꯥꯏꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥ ꯍꯣꯏꯒꯤ ꯆꯤꯟꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯎꯕꯥ ꯍꯣꯏ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁ ꯍꯣꯏꯁꯤ ꯃꯈꯣꯏꯒꯤ ꯑꯥꯏꯁꯂꯦꯟꯗꯨꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯕꯤꯌꯣꯟꯅ ꯄ꯭ꯔꯕꯞ ꯊꯣꯛꯂꯛꯇꯨꯅ ꯎꯕꯥꯗ ꯅꯪꯒꯤ ꯈꯣꯡꯆꯠꯇꯨ ꯍꯧꯖꯤꯛꯃꯛ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯅꯈꯣꯏ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯏꯪꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯐꯝꯗꯨꯗ ꯆꯠꯍꯧꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅꯁꯨ ꯎꯕꯥꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯕꯤꯌꯣꯟꯅ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯎꯕꯥ ꯏꯁꯣꯔꯅꯁꯨ ꯅꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯅꯪꯕු ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯏꯅꯥꯎꯄꯥ ꯑꯃ ꯑꯣꯏꯅ ꯏꯖꯠ ꯌꯥꯝꯅ ꯇꯧꯖꯩ ꯎꯕꯥꯅ ꯕꯤꯌꯣꯟ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯅꯈꯤꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯪꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯣꯟꯅꯔꯤ ꯇꯣꯔꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯍꯦꯂꯤꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯕꯤꯌꯣꯟꯅ ꯇꯣꯔꯕꯤꯗ ꯇꯣꯔꯕꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯕꯨꯛꯇ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯏꯪꯁꯜꯂꯛꯄ ꯃꯇꯝꯅꯤ ꯍꯥꯏꯔꯤ ꯇꯣꯔꯕꯤꯁꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯕꯤꯌꯣꯟꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯛꯂꯤ ꯕꯤꯌꯣꯟꯁꯨ ꯇꯣꯔꯕꯤꯕꯨ ꯃꯥꯅ ꯈꯥꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯕꯤꯌꯣꯟꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯎꯅꯍꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯗ ꯕꯤꯗꯥꯏ ꯄꯤꯔꯤ ꯇꯣꯔꯕꯤꯁꯨ ꯎꯕꯥ ꯍꯣꯏꯅ ꯇꯣꯡꯉꯤꯕ ꯍꯤꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯕꯤꯌꯣꯟꯅꯁꯨ ꯃꯆꯥꯅꯨꯄꯤ ꯎꯕꯥꯗ ꯁꯤꯟꯅꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯎꯕꯥꯗ ꯎꯕꯥ ꯅꯪꯅ ꯃꯐꯝꯗꯨꯗ ꯐ꯭ꯔꯣꯀꯤ ꯊꯦꯡꯅꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯔꯤ ꯎꯕꯥꯅꯁꯨ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯇ ꯎꯕꯥꯅ ꯃꯐꯝꯗꯨꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯒꯅꯤ ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯂꯥꯅꯣꯁꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ ꯕꯤꯌꯣꯟꯁꯨ ꯍꯧꯖꯤꯛ ꯎꯕꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯅ ꯀꯦꯔꯦꯒꯠ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯤꯌꯣꯟꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯔꯤ ꯃꯁꯤꯒꯤꯗꯃꯛ ꯈꯜꯂꯨꯕꯗ ꯑꯩ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯒꯅꯤ ꯑꯗꯨꯁꯨ ꯕꯦꯟꯍꯜꯂꯥꯗꯅꯤ ꯑꯣꯔꯗꯤꯟꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗꯅꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯍꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯒꯅꯤ ꯎꯕꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯁꯨ ꯀꯦꯔꯦꯀꯠ ꯁꯤꯇꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯥꯏꯁꯂꯦꯟ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯕꯤꯌꯣꯟꯗꯤ ꯍꯧꯖꯤꯛꯁꯨ ꯆꯣꯏꯔꯣꯟꯒꯨꯝ ꯑꯗꯨꯃꯛ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯏꯁꯩ ꯁꯛꯀꯅꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯏꯁꯣꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯄꯥꯝꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗꯨꯗ ꯑꯣꯏꯒꯅꯤ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯅꯤ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯤ
masida makogi micham kharana thaba ingang tawnadu leiringai masak khangdaba lami ama phiran paiduna sagon ama tongnu lag lami sina mayam sigi marakta prabab thaujalalaga mahakna pairakliba phiran si yungchanduna thamamli mayam sisu ingangakna tawribsi karino haiduna yengnari masidagi phimu setpa lami kayama sagon tongduna thaujalalaga mafam sida leiramliba nupi angang ahan oiraba mioi singji loin hatpa tuppa horakre angang nubi singsisu kochen chenduna lotnaba honajari adubu tamthiraba mioi sing asina thiduna loin hatoklamle hojik mafam sida hingawiba haibabu ahan amakak lotuna hingauri mahakna macha machu siduna tariba singsi yengduna mathanta kapchaduna leiri tanja sida heradi lami khara amuk lag lami sing asina ahan sida mafam sida kari kari thokre haiduna hangli ahan sina wa mata ngangdabi ngasai lamiba phimu setpa kangku sing aduna yungchalamliba plek asi yengduna kudomi thilagli masidagi sensi uba hoi sendamu lagre makoisi hojik ketal fanos hogi Iceland adu yoroktuna semkat sagalamliba khungang asida changchalagli ketal fanos ubada mahaki nupi amadi macha sing asina harawa phaujari ketal fanos ki nupi sina uba hoi torbi hoi buwoktuna makoina nauna sagaliba laisang asida pusankre adubu ketal fanos ti mathanta marau leiraba wahai ma phongdoktuna lehori mahakna he odin ubana mafam sida laklipsi karigin isor nangna aingona tawbiri si karino haiduna akhaba mi yeng amaga loina sonduna laikre tasengwadi ketal fanos na ubabu mafam sida porakpasi pamdi maramdi mahakna pamlibasi mafam sigi ningthau oibani aduna mafam sida uba leirabadi mangonda ayatpa ma orakani khanduna ketal fanos si kitang saurap tawdun laikre masidagi sensi herald gi sinda mugлагli hojik herald na ngasai phimu setpa kanggu kharana yungchalamliba plek asi phangkre herald na masibu yengduna phi mache asi makoina thamambagi kari atharno haiduna hangli ngasagi lanmi aduna hingauri ba ahan asida he ahan aikogi ningthau herald tamu nangna mafamduda kari kari ukhibano haiduna hangakli ahan sina mangak nomduna adubak tuminna leiri herald na mu ahan sida lamiba lamising adugi phibamdu kamai tawi haiduna hangakli ahal sina makoidu yamna phingba mi makoigi lonsu aikogi manade khonjel phawba aikogi manade makoina sagon tongduna bhut kumna la amaga yam thuna bhut kumna aduma hanki hairagli ahan sigi wafam sida herald su noksanduna makoina oiningba oirabasu bhuti natti bhuti sungna natti aina khangi ningthau olaf matang sida nangidi kari khangjabi lei hairagli olafna makoi singdu atopa lamsingdagi lakpa lanmi aikogi lamsida karigumba khara thigatpa laklibani adubu nongmadi soidana amuhana mafam sida lakigani adusu party tawba lakpa natte yamlaba lanmi mayamaga loinana laklagani haiduna olaf si noktuna laikre herald su olaf ki wafam sida kitang kirap tawduna laikre sin asiga loinana episode asi matang soida loisal madugi makha episode 78 asigi ahano sin asida uba hoina yorkraba Iceland adudagi hawre mafam si flokina thadu amaga chakhiba mafam duni hojik mafam sida uba hoi torbi hoi ga loinana mioi kaya ama nongna yorokpadagi punna chaklen ama chaminaduna leiri makoina sumna leiringai somdana sakhangdaba nipa ama mathanda lakpasi uri mahakna sumsum changchalaktuna uba hoi ketal fanos hoina party tawnu leiriba mafam sida changchalagli nipa sina mawai mamit kumduna changchalakpa sida ubadi masada singrap tawna leiri mayam sisu langambadagi tumin leinakre nipa sina makok khumliba si hek hangtorakpaga ketal fanos na harauduna oter haina kaurogli hojik lakliba nipa si ubaga torbigana unaba pamliba lamkoiba oter haiba nipa do oiramli ketal fanos na su oter bu hana khangnabadagi taram ogli ketal fanos na oter masi nangi mangda phamliba nipa si uba kaugani mahak Ragnar Lodbrok ki machanupani mahakna nangbu unanabagi daw yam lamna laklibani ubana uther haibasi nang oire aigi nakta phamlibsina torbi kaubani aigi nupi ketal fanos na oter damu ubana hoji haninglibisi nangna nongchuklomda chatluba matamda thengnarakibasing amadi khongchattugi matangda khangba pamlibani hairi oterna madugi khongchattudi yang kuiraba matamgi khongchatni madugi maramda wari sanarudana kanararoida hairi ubana adu warsu aidi adugi matangda khangni aina khangningi nangna khongchat aduda urakhibe lam adugi matangda ai khangba pami adurabadi phar wari singdu lirage tar ai mafam sidagi hi ma tongduna nongchuklomda sumsum chatki maduda laptakna phajarba lam ama uki adubu ikhang khang hogdana nonglai nusi ama lakpadagi aina tongliba hi du ma thongaram khangkida nonglai nusi adu loirakpa matamdadi aina ukhiba lam adu leiramdi magai khuding yengmada uba phangkida aisu ising iyaiduda kangauna bahab do oiki numit kiyani awaba khangki aigi chana thaknabsu loina lochalakre aina su matamduda khanki aigi aroiba si maduda oiragani haiduna adubu nongmadi ayuk amada aina mikap tholakpada tungda laithoktuna yenglubada ningthiraba lamdam adu amuhana uba phangki malang manasu aigi mateng pangbiduna aina tongliba hi adu uriba lam adomda sumsum pusalaki lamdam adu pungsang sanglaba chingjau kaya amana maron lonsanduna leiramki yengu maigaida lamdam adu phajabagi phajaba ngaktani mafamduda hauba usingdu wangna hauduna yengmada mit pian bhaibadu oiki ubasu othergi wari sida mahaki mafamduda chatningbai khawrang basi sumsum hengalagli mahak wari sida pungaw bhaibadu oikre otherna makha tarduna mafamduda hauriba using aduna wangbagi hairagadi sargasi khetpagum khanki mafamdu mahai marongsu chumba mafamni uba Ragnargi machanupa mafamdu aina nakhoida saithabada loiba nairar aina haibada adum watun lehoragani sengna mafamdu sanagi lamdamni hairagli uba suwari hitabada harawada loikre ubana utherda aduga nangna adu phajarba lamdamduda lengdana leitabida hoji amu koicha chatuna leiribsi karigino haiduna hangli otherna mafamduda chiliba nungsit adu kanman madagi
ꯑꯩꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯏꯟꯊꯣꯔꯛꯈꯤ ꯑꯩꯁꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯏꯁꯥꯁꯦ ꯁꯣꯟꯃꯟꯕꯅ ꯍꯤ ꯑꯗꯨ ꯀꯪꯐꯥꯟꯗꯨꯗ ꯍꯣꯟꯖꯟꯕ ꯉꯝꯈꯤꯗꯦ ꯑꯩꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯂꯝꯗꯝ ꯑꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯀꯌꯥꯅ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯈꯤꯕ ꯂꯝꯗꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯃꯤꯠꯇ ꯁꯪꯁꯪꯅ ꯑꯗꯨꯃꯛ ꯎꯔꯤ ꯍꯥꯏꯔꯤ ꯎꯕꯥꯅ ꯅꯪ ꯍꯟꯗꯛ ꯑꯩꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯗꯕꯅꯤ ꯑꯣꯇꯦꯔꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏ ꯎꯕꯥꯅꯁꯨ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗ ꯁꯅꯥꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯤꯁꯨ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ ꯎꯕꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯣꯊꯦꯔꯗ ꯐ꯭ꯂꯣꯀꯤꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯊꯦꯔꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯗꯤ ꯐ꯭ꯂꯣꯀꯤꯗꯤ ꯎꯅꯍꯧꯗꯦ ꯍꯥꯏꯔꯛꯂꯤ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯅ ꯑꯣꯊꯦꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯐ꯭ꯂꯣꯀꯤꯗꯤ ꯍꯥꯟꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯎꯕꯥꯁꯨ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯀꯤ ꯋꯥꯐꯝꯁꯤꯗ ꯈꯤꯇꯪ ꯉꯛꯂꯞ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯇꯣꯔꯕꯤꯅ ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯆꯣꯛꯊꯔꯦ ꯎꯕꯥ ꯑꯩ ꯄꯣꯊꯥꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯂꯤ ꯎꯕꯥꯅꯁꯨ ꯇꯣꯔꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯥꯝꯒ ꯉꯁꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯎꯕꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯅ ꯑꯣꯊꯦꯔꯗ ꯃꯔꯧ ꯂꯩꯅ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯁꯛꯀꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ ꯕꯤꯁꯛꯁꯤ ꯍꯧꯖꯤꯛ ꯀꯦꯔꯦꯀꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯎꯃꯪꯁꯤꯡꯁꯤꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯁꯥꯁꯤꯁꯨ ꯏꯪꯕ ꯍꯦꯃꯟꯕꯅ ꯑꯃꯗꯤ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯎꯟ ꯃꯔꯛ ꯑꯁꯤꯗ ꯍꯤꯞꯊꯗꯨꯅ ꯕꯤꯁꯛꯁꯤ ꯀꯞꯇꯨꯅꯁꯨ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯅ ꯃꯄꯨꯔꯣꯏꯕ ꯕꯤꯌꯣꯟꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯟꯒ꯭ꯔꯤꯗꯀꯁꯤ ꯂꯩꯃꯤꯟꯅꯕ ꯑꯁꯤ ꯇꯣꯏꯅ ꯁꯨꯝ ꯎꯁꯜꯂꯛꯂꯤ ꯒꯟꯍꯥꯏꯜꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯗ꯭ꯔꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯟꯒ꯭ꯔꯤꯗꯇꯁꯨ ꯒꯟꯍꯥꯏꯜꯅ ꯕꯤꯌꯣꯟꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕꯁꯤ ꯄꯤꯊꯣꯛꯂꯤ ꯃꯄꯨꯔꯣꯏꯕ ꯕꯤꯌꯣꯟꯗꯁꯨ ꯏꯟꯒ꯭ꯔꯤꯗꯀ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯒꯟꯍꯥꯏꯜꯅ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯏꯟꯒ꯭ꯔꯤꯗꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯒꯤ ꯒꯟꯍꯥꯏꯜꯅ ꯃꯅꯤꯡ ꯇꯝꯍꯟꯗꯨꯅ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯤ ꯐꯥꯎꯕ ꯒꯟꯍꯥꯏꯜꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ ꯒꯟꯍꯥꯏꯜ ꯍꯟꯗꯛꯀꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯊꯣꯛꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯒꯤ ꯑꯁꯣꯟꯕꯅꯤ ꯕꯤꯌꯣꯟ ꯑꯗꯨꯕꯨ ꯑꯁꯣꯟꯕ ꯃꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯒꯅꯨ ꯅꯪ ꯍꯧꯖꯤꯛꯁꯨ ꯐꯤꯔꯦꯞ ꯂꯦꯞꯆꯕꯒꯤ ꯃꯇꯝ ꯂꯩꯔꯤ ꯅꯁꯥꯅ ꯐꯤꯔꯦꯞꯁꯤ ꯂꯦꯞꯄ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯨ ꯏꯟꯒ꯭ꯔꯤꯗꯇ ꯊꯥꯖꯕ ꯊꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯏꯖꯠ ꯑꯃꯠꯇ ꯊꯝꯂꯛꯑꯔꯣꯏ ꯍꯥꯏꯔꯤ ꯕꯤꯌꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯒꯟꯍꯥꯏꯜꯅ ꯆꯨꯞꯄꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯟꯒ꯭ꯔꯤꯗꯀꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯒꯟꯍꯥꯏꯜꯁꯨ ꯃꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯃꯃꯤꯠꯇꯗꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯕꯤꯌꯣꯟꯅ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯈꯪꯉꯤ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯃꯍꯥꯛꯅ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯗꯨ ꯄꯥꯝꯂꯒꯗꯤ ꯑꯩ ꯍꯥꯟꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯄꯟ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯝꯗꯝ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯅꯕꯁꯨ ꯐꯤꯔꯦꯞ ꯂꯦꯞꯂꯤ ꯃꯁꯤꯒꯤ ꯂꯨꯆꯤꯡꯒꯗꯧꯔꯤꯕꯁꯤꯅ ꯑꯦꯔꯤꯛ ꯅꯪꯅꯅꯤ ꯑꯦꯔꯤꯛꯅ ꯃꯁꯥꯗ ꯏꯉꯛ ꯉꯛꯅ ꯑꯩ ꯍꯥꯏꯕ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ ꯑꯦꯔꯤꯛ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯅ ꯑꯦꯔꯤꯛ ꯊꯕꯛ ꯑꯁꯤ ꯅꯉꯣꯟꯗ ꯑꯩꯅ ꯊꯥꯖꯅ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯣꯔꯕꯤꯁꯤ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯥ ꯁꯨꯖꯜꯂꯛꯄꯗꯒꯤ ꯄꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯄꯣꯛꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤ ꯎꯕꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯅꯁꯨ ꯇꯣꯔꯕꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯎꯕꯥꯅ ꯅꯨꯄꯤꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯄꯨꯛꯅꯨꯡꯁꯤꯗ ꯃꯥꯏꯀꯩ ꯑꯣꯟꯅꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡꯁꯤꯅ ꯃꯆꯤ ꯂꯦꯡꯗꯕꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯃꯃꯥꯁꯤꯅ ꯄꯣꯛꯄ ꯁꯨꯡ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯂꯤ ꯎꯕꯥꯁꯨ ꯋꯥꯐꯝꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯑꯣꯊꯦꯔꯁꯤꯁꯨ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ ꯑꯣꯊꯦꯔꯅ ꯎꯕꯥꯗ ꯑꯩ ꯃꯃꯥꯝꯆꯥꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯖꯥꯟ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯎꯊꯦꯔꯅ ꯁꯣꯜꯂꯛꯂꯤꯕ ꯂꯥꯏꯁꯣꯟꯁꯤ ꯎꯕꯥꯅꯁꯨ ꯃꯨꯟꯅ ꯇꯥꯕꯗ ꯃꯍꯥꯛꯅꯁꯨ ꯈꯪꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯁꯜꯂꯛꯂꯤ ꯎꯕꯥꯅ ꯊꯥꯡ ꯑꯁꯤ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯁꯣꯔꯤꯁꯤꯅ ꯀꯩꯗꯧꯅꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯃꯥꯒꯤ ꯃꯕꯨꯛꯁꯤ ꯊꯥꯡ ꯊꯥꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯎꯕꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯣꯔꯕꯤꯁꯤ ꯁꯤꯔꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭ꯔꯦ ꯇꯣꯔꯕꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯊꯥꯡ ꯁꯣꯔꯤꯁꯤꯁꯨ ꯍꯧꯖꯤꯛ ꯃꯩ ꯏꯠꯄ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯣꯔꯕꯤꯒꯤ ꯋꯥꯈꯟꯗ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯍꯦꯂꯤꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯂꯤꯅ ꯃꯃꯥ ꯇꯣꯔꯕꯤꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯔꯕꯤꯅ ꯃꯆꯥꯕꯨ ꯎꯖꯕꯗ ꯀꯞꯇꯨꯅ ꯍꯦꯂꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯇꯤ ꯏꯃꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯔꯣꯏ ꯑꯩ ꯂꯥꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯁꯤ ꯌꯥꯝ ꯀꯟꯅ lauduna ꯁꯪꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯀꯦꯇꯜ ꯐ꯭ꯔꯥꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯣꯔꯕꯤꯁꯨ ꯑꯔꯩꯕꯤ ꯄꯥꯡꯒꯟ ꯄꯨꯊꯣꯛꯇꯨꯅ ꯎꯕꯥꯒꯤꯗꯃꯛ ꯃꯆꯥ ꯑꯁꯤ ꯄꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯤ ꯇꯣꯔꯕꯤꯅꯁꯨ ꯃꯆꯥ ꯑꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯤ ꯎꯕꯥꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯗꯨꯅ ꯇꯣꯔꯕꯤꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯌꯥꯊꯪꯗꯒꯤ ꯑꯦꯔꯤꯛꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯄꯦꯇꯨꯔꯤꯡ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯛꯈꯪꯗꯕ ꯂꯥꯟꯃꯤ ꯈꯔ ꯃꯐꯝꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯄꯥ ꯑꯃꯅ ꯑꯦꯔꯤꯛꯇ ꯃꯈꯣꯏꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯔꯤꯛꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯕꯥꯏꯀꯤꯡꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯂꯥꯟꯃꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯀꯔꯝꯕ ꯖꯒꯥꯒꯤ ꯂꯥꯟꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯂꯨꯝꯗꯨꯅ ꯁꯨꯝ ꯆꯪꯁꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥꯁꯤꯅ ꯎꯊꯣꯛꯈ꯭ꯔꯦ ꯅꯤꯄꯥꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯑꯦꯔꯤꯛ ꯍꯣꯏꯗ ꯂꯣꯏꯅ ꯀꯣꯏꯁꯜꯂꯛꯇꯨꯅ ꯆꯦꯟꯁꯟꯅꯔꯛꯂꯤ ꯅꯤꯄꯥꯁꯤ ꯎꯕꯗ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯂꯤ ꯅꯤꯄꯥꯁꯤ ꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯂꯦꯛꯀꯤ ꯑꯆꯥꯟꯕ ꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯋꯥꯔꯤꯌꯔ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯦꯔꯤꯛ ꯍꯣꯏꯁꯨ ꯆꯦꯟꯁꯟꯗꯨꯅ ꯃꯌꯥꯝꯁꯤꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ ꯔꯁꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯅꯤꯄꯥꯁꯤꯗ ꯆꯦꯟꯁꯜꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯇꯣꯔꯛꯂꯤ ꯁꯣꯝꯗ ꯑꯦꯔꯤꯛꯁꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯒ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ ꯃꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ
अदुबु मखोइना लाक्लिबसि लानमी मसिंग यामदबा मरमना रसियागी लानमिसिंगसिना सुम ngamsalakpa asida एरिकना मयामदा मफमसि थादोक्तुना चेनखिनबा याथंग पीख्रे रसियागी लुचिंगबल निपासिनासु महाकी लानमिसिंग असिदा एरिक होइबु तानादना भाइरि मखोइसु लोना चंगकपा ओइबना हन्दुना चखिनबगिदमक लानमिसिंग असि बोता तोंखनबा ऑर्डर तौख्रे महागना नाकंदा ngak nomduna ingit amasu tawragli mahagna tawragliba ingit asina aibardan aibarsu mafamsida yawdu leramni aibarna muk tungon thoktuna yengubadadi umangda kocha chatuna hinglaba mayamba bisaksi lieptu leramni aibarsu bisaki phibamsi uda angakpa phau masirgi sinsi khango hokiduna makhoini si mafam amada phamduna machimina wari sanaduna lei aibarna nangi ngasigi phibamsi aina yengmada phibam khara sokna ure hairi bisakna makhonje isi sina chummi aigi phibam yam phatraban nangna ngasi selaibi phijonduna karama makhangi phijono haidun hangakli aibarsu mana seliba rasiagi phijon sida yengduna bisakta pakhumsi pikidre masidagi aibarna bisaksi rasia magai panga isi tongdo lakminari bisakti masida masase waman madagi aibarda ngathaduna tumlaga laikre aibarna nangna matam chubada aigi nakta dum laklibsi karigin aingonda dum ki hannu laibsi karigin aisu khalubada hojikti yan tadre adubu nang ujabada ai harawadi phau thamoi sengna harawa phawi hairi somdana masai lan tawpham masida एरिक होइना मो हलक्तुना असीब सिंगसि चेक तौरी मसिदा एरिकना निंगथौ हेरल होइरोमदा फंखराबा फ्लेग अदुगा चप मानाबा मफम सिदा सु लेरमली मसिबु हुंकतुना एरिकना मुन्ना येंगदुन लाइख्रे मसिगी सिंसि बियोन की सिंदा मुलाख्रे बियोना एरिकना पोरीबा फ्लेग असि येंगदुना मखोइदु कना कनानो हाइदुन हांगि मफम सिदा लेरिबा मियोय कनांतना दि खांगद्रे अदुबु ममांगदा उबाना थारुबा रसिया यरुरोबा निपादुना बियोना हांगिबा पाखुमसि पिरगली मखोइदु रसियागी लानमी आइना रसियादा चटपदा मखोइसिंगदु केफ हाइबा सिटीदु थेंगनरखि आइबारसु मखोइगा पुन्ना लेहौबनि हाइरि बियोनसु आइबार पलपदा खितंग सावरपना लाइरि इंग्रिडना मखोइना तुमिन तुमिन चंगथल इसिना करिगिनो हाइदुन हांगि बियोना मखोइना लाक्लिबदु चमचमना लाक्पा नत्ते अइखोइगी लंदम असिगी अरोन अधुप येंथोकपा लाक्लिबनि एरिकना मखोइना मफमदु तौरमलिबदु अइखोइदा लांदानबगिदमक प्लान तौरमलिबनि अइना रसियागी मरमदा पाव मयाम ताख्रे लंदम अदु याम चाव लमनि लानमी मसिंगसु अदुकि मेतेक यामना लैबनि मखोइना लाक्लिबदु लमदम मचा मसुदा टारगेट तौदु लाक्पदि नत्ते पुन्ना स्केने दिबियासि लौसनबा टारगेट तौरक्लिबनि मतंग स्वाइदा मयामदा वाफम अमतंग फोंदोकजहौगे मसिदा स्केने दिबिया हारिबसि नॉर्वेगा स्वीडन डेनमार्क पुनसनबा जगह सिबुनी बियोन अदुगी मथक्ता आइबारदगी अखोइगी मरमदा पाव मयामसु खंगतोकलमलगनि आइबार लैबदगी मखोइदा याम कोममगनि हाइ एरिकना तसेंगना हारबदा मखोइगा लाथेंगनबदा अखोइदी याम नौबा हाबदो ओरगनि हाइ बियोन खितंग सावरपना अदु ओरबसु अखोइदी थेंगनदा यादबनि हौजिक निंथम थागी मतमनि मतमसिदा मखोइसु मफमसिदा लानमी मयाम पुरकपा ngamkhiroi aduna अखोइदासु फिरेप खरा लेपनबगिदमक मतम लैरि गनहालना बियोन नंगनासु खंगलिबनि हंतकी मतंगसिदा नंगना करम थौदांग लौगदबनो हाबसि नंगनासु खंगलिबनि हौजिक हेरलना नॉर्वे पुंबसकी निंथौ ओइदिबनि नंग मंगोंदगी मतेंगनि हौबना फगनि हारगि इंग्रिडना मचे गनहालदा नंगना वाफमदो हारिबदुदि थाइनगी अरिबो वारी निंसिंगलपगी ओरमगनि हाइ गनहालना नंगना हाइनिंगलिबनो करिनो हाइदुन हंगि इंग्रिडना हेरलना नंगबु पामजरम हाबसि आइनासु खंगि हारगि एरिकना मु अदुबु केडेगत खतना रसियागी लानमिसिंग अदुगा लानथेंगनबगा मोय हारगि बियोना मु एरिकता नंगना हाइबदु अचुमनि गनहालना हारिबसु अचुमनि निंथौ हेरलसु अखोइना हाइबम थोइ मरमदी अखोइ खुदिमकी एकनबसि अमखतनी अदुना एरिक आई नंगोंदा थबासि सिनारगि नंग निंथौ हेरलगी मनाक्ता चल महाकनासु फिबमसि खंगदुना मसादा लेरिबा नापंदु थादोक्तुना अखोइना हारिबसि यारकपसु यार रसियासि करम धर्म चली हाइदुन हंगली रसिया यौरुबा इपासिना मखोइ क्रिस्टियन धर्म चटपनि हारगि बियोना अदुरबदि हंतकी लानफमसि अखोइ खतगी थेंगनगदौरबा नत्ते अखोइगी ईश्वरसिंगीदमक्तसु थेंगनगदौरिबा ओर्डिनगी मतेंगदगी अखोइना लानफमसि सोइदना माइ पाखनि हाइरि बियोना मसाना पाइरबा सिंजंगसि टेबनसिदा लंथादुना हंतकी मतंगसि फना लुबा थबक ओइरबसु अखोइ पांथोक्तबा याद्रे हाइख्रे मसिदगी सिनसि उबा होइगी सिनदमु लागली उबाना मचा अमा फंगजबगीदमक मयाम पार्टी तौदुना चामिन थमिनदुना लैरि उबाना मयामदा अइगी नौना फंगजरिबा इचन पासिगीदमक ngasi पार्टी सि पांथोकपनि अइने चासिबु ममिंगना रेगनर हाइना थोलबनि मपुगी मिंग अदुबु लौदुना थोलबनि हाइख्रे केता फानोसु हराउदुना रेगनरगी मिंखैबु सोलगली उबाना मखा तारदुना अइगी इचन पासि फंगजबदा मयामना मतेंग पांगपिगीदमक अइना सु मयामबु थागतबा फोंदोगली अदुगा ओथेर नंगबुसु अइना थागतबा फोंदोगली नंगना अइगी नुपी अमदि इचागीदमक ईश्वरदा प्रे तौखि अइसु मतम अमदा इंग्लैंडदा पामदा मतम खरा लैरुरे नंगना ngarang सोनकिबा लाइसोनदु क्रिस्टियनगी लाइसोनने हाबसि अइना खंगि मयामसिसु वाफमसिदा तुमिन लैनाख्रे ओथेरना अइना अखोइगी ईश्वरदा निजबनि अतोपगी ईश्वरदुदा अइना करिगी निगदोरबनो हाइरगली उबाना मदुदि अइसु खंगि नंग खंगलबदि हाइरउ हाइरि केतल फानो सोइसु ओथेरदा मुन येंगछलगली ओथेरसु लोटपसि यारोय खंगदगी हाइदोरगली सेंगना हारबदा अइ मफम मतमना यादबदगी इंग्लैंडदा मतम कुइना लैरुरे मतमदुदा अइगी मिंगसि एथेल्स्टेन कौइ हाइरगली मिंगसि ताबदा उबाना नोक्सनदुना ओथेरदा एथेल्स्टेन हाइदुना कौसलगली ओथेरना मतमदुदा अइबु मखोइना रोमदसु थाखि अइबु लम चत्तुना मखोइगी धर्म संतोकनबगीदमक थादोकनबसु मखोइना फिरेप लौखि अइनसु नॉर्वेदा लाखिबगी मतमदु निसिंगली ngasisu निसिंगली अइगी पांदमसि मखोइना खंगपदगी अइबु हातोकनबा कोइथि थिरखि अइसु लाइबक फदुना मफमदुदगी नानथोरखि मदुदगी अइगी धर्म संतोकपगी थबा अदु चलु मफम खुदिमक्ता लोइना फेल ओइखि अरोइबदा अइना लंकोइबा निपा ओथेरदु थेंगखि महाकना अइंगोंदा महाकना चलुबा खोंचत कया अमगी वारी कया लीदुना ताहानखि महाक इखंग खंगहौदना नारकपदगी सिगिदबगी तौरखि अइनसु महाकपो हातोकतुना मागी ममिंग अमदी सक्तमसि अइना लहौबनी
नुमितुदगी अइना ओथेरगी महूत सिंदुना समुद्रदा इथंता खोंचत कया अमा चलुरे अदुबु नखोइदा वारी लीदुना अइना खंगनख्रबा लमदम अदु अइनादि उद्रि अइना थीबा याबा थीरु मतुंग इसाजे चोक्थबदगी इसागे असेंग सक लोतुना ngasisu hinglibani hairi ubana aduna takodi nangna akhoi myamda oida mangangbani natra nangna haikibsingdu aran mangaktani nangna likhiba oida padaba wari duna ngasisu nang hingdu leiribani adubu nang ngasidi nasana su haijare nang christian amani akhoi gi isor odingi yegnaba mi amasu oiribani masigi demang nang sidaba sungya yaroi hairi torbina uba akhoi na dumaina tawrobadi akhoi gi mangana mo oijariba golden len adu amohana phangba ngamar adugi maramdadi otherna khanglibani mahana asaba other oirabasu asengba other adugi wari asengbadudi mana loina khanglibani mahang machasu hojik other ne hana hingjari other yaudana lamdam adu akhoi na phangba ngam torbina uba na siramba crossmark yawl lik asi puthoraktuna masinangna ingenda leiringai da siramba lik tuni uba nang masibu karamna kaw ngam godoribana nang su matang da christian dharma da baptize tawkhrabat uba na sulik asi torbi dagi lauduna other da sinakre masirigi sinchi herald gi sindam lakre hojik herald gi manakta biona tharakpadagi eric si lakle herald na nang di kanano haidun hangli eric na agi ming eric kaw ai bion gi damakta paw ma pudu lakpani madugi proof hababu mana piriba khuji sina sakhini haiduna eric na siriba khuji si utli herald na biona nangbu mafam je tharakpagi maramna karigino haidun hangli eric na biona donga alliance tawba pami haida i haidi herald na kari alliance haiba ai di mangonda kari damak alliance tawga doiba mahakti ai gi makhada leiba mi ni aina magi mathakta leiba ning thawni norway gi ning thaw aina magi mapuni wafam sim hak kawraba jala haiduna karem naragli adomna bahaptu lana chatkre adomna yan tadaba ma leire haiduna eric na russia gi matangda makha tarake tawgi adu herald na thattuna masida nangna khangdaba amasu leire adubu ai di loina khangi aina nangbu masangmunna khangna hak nayum leitaba mi ni naran su yam leiba mi ni nang hana su ai gi lamdam sida laklamnabani nangna huran changaklaga minai singbu lalon itik tawba mi ni masiga loina na nangna mi kaya hatkibagi naran su leiribani nangna ai gi lamdam sida su ai gi mi kaya ama halamlabani aduna nang hayeng ayukti aina soidan hatoklagani masi ai gi yathangni haibadagi herald gi miyoi singchina su eric bu phudaba horakre olaf su ngasai dagi ngangnarib singji loina tadon leiri mahakna di eric gi khanbada mathwai nungaitre eric na puri iba pawsi russia gi pawne habsi su mana khangni adu herald na napan wangbadagi eric gi wafam si amata takhidre manai singchina su eric bu phu dro puthokre eric na di nangna ingonda sumna tawgi habsu kona tawbu yai aina haige laklibo haisidi amta hayanbi wafam si iranai gi nati mayamgi ni akhoi khudimak khudong thiba mata tagadorabani haiduna lauduna manai singchina chingthokre masirgi sinchira siarom nang lakre masida aibarna bisakta yambasingna nangi nakokta huma kamsanduna aiga nanga lapna hankibani adu aidi nangi yeknaba nate bisakti chanaba khara chaduna aibarda dumak munna yengdo leiri aibarna makhataruna nasado hana kanhanko adu nang ai punduna yambasinga lanthengna gadoribani makoina akhoi khutagi maithiduna makchen badu imichina penna yengadabani haikre wafam si haramduna aibarga igorga su mafam sidagi thoki ge taw bisakna aina mahakko hatkrabani hairali aibarna mo othalaptuna nangna halibu kanano haiduna hangali bisakna mahaktu aina hatkrabani nangna nate aibar aina hatbani nangna su mahaktu kanano haiba masak munna khanglibani mahaktu tai kana su nate legar thani nangna nawai he haibadaini legar thasi nangi khutta sigani haiduna adubu aigi khutto oina sigre aibar aina hatkrabani haiduna hanjan bisaksi mathanda haiduna leiri aibar su paw si tabda mamagi laman khumbang ngamle haibagi matagum harawa phawri masrigi sensi ubagi sinda mulakre otherna ubada ainangi damakta kariguma posa ama porakli hairi ubana karino haiduna hangi otherna langna kiduna thamlaba ariba khudo am pirakli ubana nangna aigi damak pore hariba por adu masira luhongbagi khudop sidi aingonda kadawna godoriba hairi otherna madu khudop adu phoki gi luhongda sina hiba khudop ni hairi wafam si tabda uba so hogatuna phoki gi khudop asi nangi nanakta karamna leram libno haiduna hakalagli otherna ai phoki bu una howi ai mahaku masak unna khangi hairagli ubana mu nang christian ne habsi phoki na di khangkibra haiduna hangli otherna hoi maana su khangki ubana adugi matung tawadi kamdawkre phoki na mafam marang khangdana mangkribsi karamna no aina su khangi mangonda khudong thiba thodok khara thokre habasi ketal franos na mahakku hatkrabra haiduna hangli otherna phoki na sangsasi da khudima asi thadokrabani mahakna miyoi ba habsida thajaba amata thamkidre ubana sigi khudop sidi nangonda mahakna karigi damakta piramlibno haiduna hangli otherna khudop si amaronda belu yamna leiri mahakna matam kuina latuna thamjaramani adu masi phawa mahak khudop sigi dakar amata oikide mahak mafam sidagi masada thi thongdana karimta yawdabi chatkibani hai ubana phoki du aina yam nungsijabani hai otherna su aina nangonda asengba loina haidoklabani nangna phajaraba lamdam adu thiba chatpada ai su pugodoriba natra hairagi ubana nangi naming si sengna ethelsen kobra haiduna hangjalagi other chu hojik kumbam khangge ubana ming adu kayam magul leba ming no habdu nasara su khangjaramoi haramlaga chat masidagi senchi ningthau herald gi sindang lak herald na olaf da nangna igi dakta laklibis kari pamano apangba hanuba ai dinang hingli haibasi pawa kawru olaf nangna nongma aingonda haikibani ningthau herald ai bu ngasi pawa hingna thamlibasi nangi maruiba pawta ama lawgani haiduna masidi aina haigadorsi ta
ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯦꯔꯤꯛꯅ ꯍꯥꯏꯒꯗꯣꯏꯕ ꯋꯥꯗꯨ ꯇꯥꯎ ꯃꯍꯥꯛꯅ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯈꯦꯠꯅꯔꯤꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯎꯃꯪꯗ ꯂꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯂꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝꯗꯨꯗꯤ ꯍꯥꯏꯍꯜꯂꯝꯃꯨ ꯃꯤꯅ ꯉꯥꯡꯕꯁꯤ ꯈꯔꯁꯨ ꯇꯥꯕ ꯇꯝꯃꯨ ꯅꯤꯡꯊꯧ ꯍꯦꯔꯜ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯣꯡꯊꯤꯕ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯥꯄꯟꯗꯨ ꯈꯔꯁꯨ ꯊꯥꯗꯣꯛꯎ ꯅꯥꯄꯟꯗꯨꯅ ꯃꯤꯇꯥꯡꯕ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯒꯅꯨ ꯍꯦꯔꯜꯁꯨ ꯑꯣꯂꯥꯐꯅ ꯍꯥꯏꯔꯤꯕꯁꯤ ꯚꯥꯞ ꯈꯔ ꯇꯥꯔꯛꯇꯨꯅ ꯑꯦꯔꯤꯛꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯇꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯔꯤꯛꯅ ꯃꯍꯥꯛꯅ ꯄꯣꯔꯛꯏꯕ ꯐ꯭ꯂꯦꯛ ꯑꯁꯤ ꯄꯣꯔꯛꯇꯨꯅ ꯍꯦꯔꯜ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐ꯭ꯂꯦꯛ ꯑꯁꯤꯒ ꯊꯝꯃꯤꯟꯅꯔꯤ ꯑꯦꯔꯤꯛꯅ ꯍꯧꯖꯤꯛ ꯐꯤꯔꯥꯜ ꯑꯅꯤꯃꯛꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯃꯈꯣꯏꯁꯤ ꯀꯥꯡꯕꯨ ꯑꯃꯈꯛꯇꯅꯤ ꯃꯈꯣꯏꯁꯤ ꯔꯁꯤꯌꯥꯟꯅꯤ ꯉꯁꯤꯗꯤ ꯑꯗꯣꯝꯅꯁꯨ ꯈꯟꯐꯝ ꯊꯣꯛꯏ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯔꯒꯦ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯇꯥꯍꯟꯗꯨꯅ ꯑꯩꯒꯤ ꯀꯣꯛꯁꯤ ꯆꯥꯏꯍꯜꯂꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯏꯊꯤꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯕꯤꯌꯣꯟꯒ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯆꯥꯏꯍꯜꯂꯒꯅꯨ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯉꯦ ꯑꯩꯅ ꯃꯪꯂꯥꯟ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯈꯤꯕ ꯃꯈꯣꯏꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯦꯂꯥꯏꯟꯁ ꯇꯧꯒꯗꯧꯔꯤꯕꯅꯤ ꯊꯕꯛ ꯑꯁꯤ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯑꯦꯔꯤꯛꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯣꯝꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯃꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯔꯁꯤꯌꯥꯅ ꯊꯨꯅ ꯂꯥꯟꯗꯥꯔꯛꯑꯒꯗꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯁꯨ ꯑꯦꯔꯤꯛꯀꯤ ꯋꯥꯐꯝꯁꯤꯗ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯁꯨ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯤꯌꯣꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯩꯒꯤ ꯂꯝꯗꯝꯁꯤꯕꯨ ꯍꯥꯟꯅ ꯉꯥꯛꯀꯗꯕꯅꯤ ꯑꯦꯔꯤꯛꯅ ꯕꯤꯌꯣꯟꯅꯁꯨ ꯑꯗꯣꯝꯒꯤ ꯋꯥꯐꯝꯗꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯕꯤꯌꯣꯟꯒꯤ ꯂꯝꯗꯝ ꯀꯦꯔꯦꯒꯠꯄꯨ ꯉꯥꯛꯁꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯇꯌꯥꯔꯤꯗ ꯂꯩꯔꯦ ꯅꯈꯣꯏꯒꯤ ꯕꯤꯌꯣꯟ ꯅꯤꯡꯊꯧꯗꯨꯗ ꯇꯝꯃꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯊꯥꯔꯛꯎ ꯍꯥꯏ ꯑꯩꯁꯨ ꯑꯇꯩ ꯅꯤꯡꯊꯧ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯃꯌꯥꯝꯕ ꯕꯤꯁꯞꯄꯨ ꯅꯤꯡꯊꯧ ꯑꯣꯂꯦꯒ ꯀꯥꯇꯤꯌꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯂꯤ ꯑꯥꯏꯕꯔꯅꯁꯨ ꯑꯣꯂꯦꯛꯇ ꯃꯌꯥꯝꯕ ꯕꯤꯁꯞꯄꯨ ꯁꯛ ꯇꯥꯛꯈ꯭ರೆ ꯀꯥꯇꯤꯌꯥꯒ ꯑꯣꯂꯦꯛꯀꯅꯁꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯥꯛꯂꯦ ꯈꯟꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯑꯥꯏꯕꯔꯒ ꯕꯤꯁꯛꯀꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯅꯪ ꯉꯁꯥꯏꯒꯤꯗꯨꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯁꯛꯅ ꯅꯤꯡꯊꯧ ꯑꯣꯂꯦꯛꯇꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯥꯏꯕꯔꯅ ꯑꯣꯂꯦꯛꯀꯤ ꯃꯔꯝꯗ ꯅꯠꯇꯦꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯕꯤꯁꯛꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯐꯖꯩ ꯀꯩꯅꯣ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪ ꯀꯔꯤꯝꯇ ꯎꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯁꯛꯁꯨ ꯑꯇꯩꯗꯤ ꯑꯝꯇ ꯎꯔꯛꯇ꯭ꯔꯦ ꯍꯥꯏ ꯑꯥꯏꯕꯔꯅ ꯅꯪ ꯅꯨꯄꯤꯗꯨ ꯎꯕꯗ ꯀꯅꯥꯝꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯅꯪꯅꯁꯨ ꯈꯪꯉꯤꯕꯅꯦ ꯕꯤꯁꯛ ꯅꯪ ꯈꯪꯅ ꯈꯪꯖꯅꯗꯕ ꯇꯧꯒꯅꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯐ꯭ꯔꯦꯗꯤꯁꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯑꯥꯏꯕꯔ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯂꯩꯈꯠꯄ ꯍꯦꯟꯖꯜꯂꯝꯃꯦꯅ ꯅꯪꯒꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯈꯪꯉꯤꯅꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯐꯦꯗ꯭ꯔꯤꯁꯇꯨꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯔꯛꯂꯤ ꯕꯤꯁꯛꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯔꯝꯗ꯭ꯔꯤ ꯍꯥꯏꯔꯛꯂꯤ ꯑꯥꯏꯕꯔꯁꯨ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯡꯂꯤꯕꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯕꯤꯁꯛꯀ ꯑꯥꯏꯕꯔꯒꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯅꯤꯄꯥ ꯑꯃ ꯆꯪꯁꯜꯂꯛꯂꯤ ꯅꯤꯄꯥꯁꯤꯅ ꯑꯥꯏꯕꯔꯗ ꯅꯤꯡꯊꯧ ꯗꯤꯌꯔꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣꯝꯒ ꯄꯨꯟꯅ ꯅꯌꯥꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯄꯥꯎ ꯇꯥꯔꯦ ꯍꯟꯇꯛ ꯑꯗꯣꯝꯅ ꯂꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤꯗꯃꯛ ꯑꯗꯣꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯣꯂꯦꯛꯄꯨ ꯃꯍꯥꯛꯀꯤ ꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯗ ꯃꯍꯥꯛꯅꯁꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯕꯤꯔꯕꯗꯤ ꯑꯗꯣꯝꯅ ꯉꯛ ꯅꯣꯟꯊꯗꯨꯅ ꯌꯥꯏ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅꯁꯨ ꯃꯉꯛ ꯑꯁꯤ ꯅꯣꯝꯗꯨꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ ꯅꯤꯄꯥꯁꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯣꯂꯦꯛꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯅꯣꯔꯋꯦꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯥꯏꯕꯔꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯑꯣꯂꯦꯛꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯕ ꯉꯝꯒꯗꯕꯁꯤ ꯀꯅꯥ ꯂꯩꯒꯗꯧꯔꯤꯕꯅꯣ ꯅꯤꯡꯊꯧ ꯍꯦꯔꯜ ꯍꯥꯏꯕꯗꯨꯅꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯔꯕ ꯕꯤꯌꯣꯟ ꯍꯥꯏꯕꯗꯨꯅꯁꯨ ꯉꯝꯃꯔꯣꯏ ꯃꯈꯣꯏꯗꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯥꯏꯕꯔ ꯍꯣꯏꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯛꯅ ꯌꯦꯡꯖꯩ ꯍꯧꯖꯤꯛ ꯑꯣꯂꯦꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯝ ꯂꯝꯗꯒꯤ ꯈꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯃꯃꯥꯡꯁꯤ ꯄꯨꯛꯊꯟ ꯊꯟꯈ꯭ꯔꯦ ꯄꯨꯡꯃꯨ ꯃꯨꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯗꯨꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 79 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗꯒꯤ ꯍꯧꯔꯤ ꯕꯤꯌꯣꯟꯁꯨ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯍꯥꯏꯔꯛꯈꯤꯕ ꯄꯥꯎ ꯍꯥꯏꯕꯗꯤ ꯃꯈꯣꯏꯔꯣꯝꯗ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯌꯥꯅꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯈꯪꯍꯣꯡ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯁꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯟ ꯄꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈ꯭ꯔꯦ ꯕꯤꯌꯣꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯍꯦꯔꯜꯒꯤ ꯁꯚꯥ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯦꯔꯜꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯅꯤꯡꯊꯧ ꯕꯤꯌꯣꯟ ꯑꯃꯗꯤ ꯔꯥꯅꯤ ꯒꯟꯍꯥꯏꯜ ꯅꯈꯣꯏꯅꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯩꯅꯁꯨ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯔꯦ ꯔꯁꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯌꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯟꯗꯨꯅ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯧꯔꯕꯗꯤ ꯃꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯦꯔꯤꯛꯅ ꯑꯗꯣꯝꯒꯤ ꯂꯥꯟꯐꯝꯗ ꯊꯧꯕ ꯑꯩꯅꯁꯨ ꯈꯪꯖꯩ ꯑꯗꯣꯝꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯂꯨꯅ ꯊꯣꯛꯀꯗꯧꯔꯤ ꯍꯟꯗꯛ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯈꯪꯂꯕꯗꯤ ꯍꯥꯏꯔꯛꯎꯗꯅ ꯍꯥꯏꯔꯤ ꯑꯦꯔꯤꯛꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯁꯤꯡꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯃꯈꯣꯏꯒ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯂꯒꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯅꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤ ꯗꯨꯅꯤꯌꯥꯁꯤ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯅ ꯋꯥꯐꯝꯗꯨ ꯅꯋꯥꯏꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯥꯊ꯭ꯔꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯟꯕ ꯌꯥꯏ ꯑꯩꯅ ꯈꯟꯕꯗ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯔꯁꯤꯌꯥꯅ ꯏꯁꯤꯡꯗꯒꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯗꯒꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯆꯪꯁꯜꯂꯛꯀꯅꯤ ꯍꯥꯏꯔꯤ ꯑꯦꯔꯤꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯩꯔꯤꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯆꯪꯁꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅ ꯃꯈꯣꯏꯅ ꯖꯍꯥꯖ ꯃꯁꯤꯡ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨꯃꯛꯇꯤ ꯊꯥꯖꯗꯦ
ꯃꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯤ ꯃꯦꯟ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯖꯒꯥꯁꯤꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯂꯧꯈꯠꯀꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯁꯨ ꯆꯪꯉꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯠꯆꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏ ꯒꯟꯍꯥꯏꯜꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯁꯤ ꯃꯐꯝꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯗꯣ ꯑꯍꯥꯡꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ ꯑꯦꯔꯤꯛꯅ ꯅꯤꯡꯊꯧ ꯍꯦꯔꯜꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯒꯟꯍꯥꯏꯜꯅ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯗ ꯍꯪꯂꯤ ꯕꯤꯌꯣꯟꯁꯨ ꯊꯥꯖꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈ꯭ꯔꯦ ꯑꯦꯔꯤꯛꯅ ꯅꯤꯡꯊꯧꯁꯤꯡꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯒ ꯕꯤꯁꯀꯁꯨ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯈꯪꯍꯣꯡ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯑꯥꯏꯕꯔꯁꯤ ꯀꯥꯇꯤꯌꯥꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯀꯧꯕ ꯂꯥꯛꯂꯤ ꯑꯥꯏꯕꯔꯅꯁꯨ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯀꯥꯇꯤꯌꯥꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯥꯏꯕꯔꯅꯁꯨ ꯀꯥꯇꯤꯌꯥ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯄꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯆꯃꯝꯅꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯀꯥꯇꯤꯌꯥꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯟꯇꯤꯃꯦꯠ ꯇꯧꯒꯦ ꯇꯧꯕꯗ ꯑꯥꯏꯕꯔꯅ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯇ ꯍꯥꯏꯈꯤꯕꯒꯨꯝ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯀꯥꯇꯤꯌꯥꯅꯁꯨ ꯐꯦꯗ꯭ꯔꯤꯁꯅ ꯍꯥꯏꯈꯤꯕꯒꯨm ꯅꯪ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯄꯗ ꯑꯥꯏꯕꯔꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯇꯤꯌꯥꯕꯨ ꯐꯤ ꯏꯟꯁꯤꯟꯕꯤꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯥꯏꯕꯔꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯊꯣꯔꯀꯦꯜꯁꯨ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯌꯧꯔꯛꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯅꯪꯅ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯒꯤꯗꯃꯛ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯊꯣꯔꯀꯦꯜ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯅꯥꯎꯁꯤꯡꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯥꯗꯥꯔ ꯍꯦꯔꯤꯡ ꯁꯤꯒꯕꯦꯜ ꯍꯣꯏꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯍꯦꯀꯣꯔ ꯍꯣꯏ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯍꯦꯔꯜꯗ ꯕꯣꯠ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯊꯣꯔꯀꯦꯜꯅ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯅꯪꯅꯁꯨ ꯈꯪꯉꯝꯒꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯕꯗꯤ ꯕꯤꯌꯣꯟ ꯅꯪꯒꯤꯗꯤ ꯐꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯃꯗꯨ ꯑꯐꯕ ꯐꯤꯔꯦꯞ ꯅꯠꯇꯦꯗ ꯀꯗꯥꯏꯗ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯁꯥꯅ ꯈꯪꯅ ꯃꯐꯝꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯌꯦꯛꯅꯕꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯃꯤꯅꯤ ꯍꯟꯗꯛ ꯔꯁꯤꯌꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯆꯪꯗꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯕ ꯌꯥꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤ ꯊꯣꯔꯀꯦꯜꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯅꯤꯡꯊꯧ ꯃꯌꯥꯝꯅ ꯌꯥꯕꯗꯤ ꯕꯤꯌꯣꯟꯅꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯁꯤꯁꯨ ꯇꯁꯦꯡꯅ ꯕꯤꯌꯣꯟꯅ ꯑꯣꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯔꯜꯅ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤ ꯑꯄꯪꯕ ꯁꯤꯗꯨꯅ ꯆꯤꯇꯤꯡ ꯇꯧꯔꯒ ꯕꯣꯠ ꯑꯗꯨ ꯅꯝꯗꯅ ꯀꯥꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯔꯜꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯅꯤꯡꯊꯧ ꯃꯌꯥꯝꯗ ꯑꯃꯠꯇ ꯉꯥꯛꯇꯕꯗꯒꯤ ꯃꯌꯥꯝꯁꯤ ꯁꯥꯎꯅꯗꯨꯅ ꯍꯦꯔꯜꯅ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯍꯤꯇꯥꯡꯐꯝꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯈꯔ ꯇꯧꯔꯤ ꯃꯁꯤꯗ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯒꯟꯍꯥꯏꯜꯁꯨ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯅ ꯎꯇꯨꯞ ꯑꯃ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯦꯔꯤꯛꯅ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯑꯗꯣꯝꯗꯤ ꯍꯧꯖꯤꯛ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ ꯊꯕꯛꯁꯤꯡꯁꯤ ꯌꯥꯎꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯥꯏꯔꯛꯂꯤ ꯒꯟꯍꯥꯏꯜꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯈꯥꯗꯃꯛ ꯇꯥꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯦꯔꯤꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯣꯝꯗꯅ ꯍꯦꯔꯜ ꯑꯃꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯈꯔ ꯑꯃꯗꯤ ꯁꯗꯥꯔꯁꯤꯡꯁꯤꯒ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯕꯤꯌꯣꯟꯁꯨ ꯌꯧꯔꯛꯂꯤ ꯍꯦꯔꯜꯅ ꯕꯤꯌꯣꯟꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯅꯥꯀꯜꯂꯣꯝꯗ ꯊꯕꯛꯁꯤ ꯑꯌꯥꯝꯕꯅ ꯇꯧꯔꯤ ꯃꯁꯤꯁꯨ ꯕꯤꯌꯣꯟ ꯅꯪꯒꯤ ꯄ꯭ꯂꯥꯟꯅꯤ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯂꯕꯗꯨꯅꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯥꯏꯕꯔ ꯔꯁꯤꯌꯥꯟꯁꯤꯡ ꯑꯗꯨꯒ ꯄꯨꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯥꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯟꯗꯨꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯍꯦꯔꯜꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯂꯥꯟꯁꯤꯅ ꯑꯣꯟꯅꯔꯝꯂꯕꯗꯤ ꯍꯥꯏꯔꯛꯂꯤ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯦꯔꯜ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯔꯁꯤꯌꯥꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤ ꯃꯈꯣꯏ ꯈꯔ ꯈꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯆꯥꯎꯔꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯍꯥꯏꯔꯛꯎ ꯍꯥꯏꯔꯤ ꯍꯦꯔꯜꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯄ꯭ꯂꯥꯟ ꯑꯝꯇ ꯇꯧꯕ ꯍꯩꯇꯕꯗꯒꯤ ꯕꯤꯌꯣꯟꯅ ꯍꯪꯉꯛꯏꯕꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯕꯤꯌꯣꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯂꯩꯔꯝꯃꯣꯏ ꯈꯪꯉꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯏꯀꯥꯏꯅ ꯂꯩꯍꯧꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯍꯦꯔꯜꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯅ ꯃꯦꯟ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯥꯝꯂꯤꯕ ꯃꯐꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯪꯒ꯭ꯔꯤꯠꯁꯨ ꯌꯥꯎꯔꯤ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜ ꯂꯥꯛꯂꯤ ꯍꯦꯔꯜꯅ ꯏꯪꯒ꯭ꯔꯤꯠꯇ ꯅꯪ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯪꯒ꯭ꯔꯤꯠꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯇꯥꯛꯄꯗꯤ ꯕꯤꯌꯣꯟꯒꯤ ꯃꯐꯝꯗꯒꯤ ꯍꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯅꯪ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯁꯨꯡꯐꯪ ꯐꯪꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯝꯕꯔ 2ꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯕꯅꯤ ꯅꯍꯥꯛꯅ 1 ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯦꯟꯍꯦꯜꯗꯤ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯅꯪ ꯕꯤꯌꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤꯕꯗꯨ ꯎꯕ ꯉꯝꯃꯤ ꯅꯪꯒꯤ ꯑꯁꯥꯗꯨ ꯌꯥꯝ ꯆꯥꯎꯕ ꯑꯁꯥꯅꯤ ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯗꯤ ꯑꯩꯅꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯩꯗꯤ ꯕꯤꯌꯣꯟꯒ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯕꯤꯌꯣꯟꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛꯅꯤ ꯍꯦꯔꯜꯅ ꯅꯪꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯀꯔꯝꯅ ꯌꯦꯡꯕ ꯉꯝꯃꯤ ꯅꯪꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯑꯁꯥꯗꯨ ꯐꯪꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕు ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯏꯪꯒ꯭ꯔꯤꯠꯅ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯪꯕꯨ ꯄꯨꯔꯥ ꯑꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯍꯥꯏꯔꯛꯂꯤ ꯏꯪꯒ꯭ꯔꯤꯠꯅ ꯅꯪ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯕ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯤꯄꯥ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯔꯥꯏꯌꯣ ꯍꯥꯏꯔꯤꯕꯔꯥ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯁꯅꯥꯂꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯍꯟ ꯒꯟꯍꯥꯏꯜꯁꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯄꯪꯌꯥꯎꯗ ꯌꯥꯎꯁꯟꯗꯨꯅ ꯂꯩꯔꯤ ꯃꯁꯥꯁꯤꯁꯨ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯕꯨꯛꯇ ꯆꯩꯅꯥ ꯈꯔ ꯂꯥꯛꯄꯗꯒꯤ ꯒꯟꯍꯥꯏꯜꯁꯤ ꯏꯁꯤꯡꯗ ꯂꯣꯡꯅ ꯇꯥꯈ꯭ꯔꯦ ꯑꯦꯔꯤꯛꯅꯁꯨ ꯆꯣꯡꯊꯗꯨꯅ ꯒꯟꯍꯥꯏꯜꯕꯨ ꯂꯧꯈꯠꯄꯤꯔꯤ ꯑꯗꯨꯕꯨ ꯒꯟꯍꯥꯏꯜꯗꯤ ꯃꯤꯔꯣꯜꯂꯤꯕ ꯃꯆꯥꯁꯤ ꯀꯥꯏꯕꯗꯒꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯒꯟꯍꯥꯏꯜꯁꯤ
ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯏꯪꯒ꯭ꯔꯤꯠꯀ ꯕꯤꯌꯣꯟꯒꯁꯨ ꯒꯟꯍꯥꯏꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯒꯟꯍꯥꯏꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤ ꯕꯤꯌꯣꯟꯅꯁꯨ ꯒꯟꯍꯥꯏꯜꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯒꯟꯍꯥꯏꯜ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅꯁꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯕꯤꯌꯣꯟ ꯑꯗꯨꯕꯨ ꯃꯁꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯆꯥ ꯂꯩꯌꯨ ꯍꯥꯏꯕ ꯇꯝꯗꯕꯒꯤꯅꯤ ꯕꯤꯌꯣꯟ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯒꯟꯍꯥꯏꯜ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯁꯣꯏꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯂꯩꯈꯤꯒꯅꯤ ꯑꯗꯨꯁꯨ ꯏꯪꯒ꯭ꯔꯤꯠꯅ ꯄꯣꯛꯀꯗꯕꯅꯤ ꯏꯪꯒ꯭ꯔꯤꯠꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯕꯤꯌꯣꯟ ꯍꯥꯏꯗꯨꯅ ꯒꯟꯍꯥꯏꯜꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯕꯤꯌꯣꯟ ꯑꯩꯗꯤ ꯅꯉꯣꯟꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯏꯪꯒ꯭ꯔꯤꯠꯅ ꯒꯟꯍꯥꯏꯜꯗ ꯑꯃꯨꯛ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕ ꯈꯟꯖꯕꯅꯤ ꯑꯩ ꯅꯪꯕꯨ ꯏज्ꯖꯠ ꯌꯥꯝꯅ ꯇꯧꯖꯩ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩ ꯀꯞꯆꯔꯤꯕꯅꯤ ꯍꯥꯏꯔꯤ ꯒꯟꯍꯥꯏꯜꯅ ꯃꯗꯨꯒꯤꯗꯃꯛꯇ ꯏꯪꯒ꯭ꯔꯤꯠ ꯅꯪꯕు ꯊꯥꯒꯠꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯏꯔꯝꯗꯝꯁꯤꯁꯨ ꯃꯤꯒꯤ ꯃꯈꯨꯠ ꯆꯟꯈ꯭ꯔꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯔꯝꯗꯝ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯊꯧꯅꯤ ꯍꯦꯔꯜꯁꯨ ꯉꯥꯡꯅꯔꯤꯕꯁꯤ ꯊꯣꯡꯖꯤꯟꯗ ꯂꯨꯝꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯏꯪꯒ꯭ꯔꯤꯠꯅꯗꯤ ꯍꯦꯔꯜꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯕꯤꯌꯣꯟꯗ ꯍꯦꯔꯜ ꯇꯥꯅꯕ ꯍꯥꯒꯦ ꯌꯥꯎꯅ ꯅꯪꯅ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯈꯟꯐꯝ ꯊꯣꯛꯏ ꯕꯤꯌꯣꯟ ꯃꯔꯝꯗꯤ ꯅꯪ ꯅꯤꯡꯊꯧ ꯑꯁꯦꯡꯕꯅꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯁꯦꯡꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯉꯥꯡꯅꯔꯤꯕꯁꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯥꯏꯕꯔꯗ ꯀꯇꯤꯌꯥꯅ ꯑꯥꯏꯕꯔ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪ ꯀꯥꯎꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯕꯅꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤ ꯑꯥꯏꯕꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯕꯛꯇꯨ ꯀꯔꯤꯒꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯀꯥꯇꯤꯌꯥꯅ ꯑꯥꯏꯕꯔꯗ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤ ꯏꯟꯇꯤꯃꯦꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨꯅꯤ ꯀꯥꯇꯤꯌꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅꯁꯨ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯥꯏꯕꯔ ꯏꯕꯥꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯅ ꯅꯪꯅꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯊꯥꯖꯗ꯭ꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯤ ꯀꯥꯇꯤꯌꯥꯅ ꯑꯩꯅꯁꯨ ꯑꯣꯂꯦꯛꯄꯨ ꯀꯤꯕꯒꯤꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯣꯛꯂꯁꯤ ꯑꯥꯏꯕꯔ ꯑꯩꯅ ꯍꯟꯗꯛ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯇꯝꯃꯛꯄꯅꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯙꯤꯔ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯍꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯙꯤꯔꯒ ꯅꯛꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯒꯗꯧꯔꯤꯕ ꯅꯪꯁꯨ ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯑꯥꯏꯕꯔ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯣꯂꯦꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯑꯥꯏꯕꯔꯁꯨ ꯃꯥꯅ ꯂꯣꯟꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯥꯇꯤꯌꯥꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯕꯔꯅ ꯏꯕꯥꯅꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯒꯗꯕ ꯂꯩꯔꯤ ꯀꯥꯇꯤꯌꯥ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯝꯂꯒ ꯑꯥꯏꯕꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯣꯂꯦꯛꯁꯨ ꯕꯦꯜꯀꯣꯅꯤꯁꯤꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅꯁꯨ ꯑꯣꯂꯦꯛꯇ ꯌꯦꯡꯉꯛꯂꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯃꯗꯤ ꯂꯩꯅꯔꯤ ꯑꯥꯏꯕꯔꯁꯨ ꯀꯣꯛꯀꯤ ꯑꯣꯏꯕ ꯂꯥꯟꯁꯤꯗꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕꯅꯤꯅ ꯑꯁꯦꯡꯕꯁꯤ ꯈꯪꯗꯣꯛꯄꯗ ꯈꯔ ꯂꯨꯔꯦ ꯕꯤꯁꯛꯅꯁꯨ ꯑꯥꯏꯕꯔꯗ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯕꯔꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯛꯂꯤ ꯃꯈꯣꯏꯅꯤꯅ ꯑꯀꯣꯏꯕꯁꯤꯗ ꯌꯦꯡꯗꯨꯅ ꯌꯦꯅꯤꯡꯊꯥꯒꯤ ꯃꯇꯝ ꯂꯥꯛꯂꯤ ꯍꯥꯏꯈ꯭ꯔꯦ ꯑꯥꯏꯕꯔꯅꯁꯨ ꯃꯁꯤꯗ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯗ ꯃꯈꯣꯏꯅꯤꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤꯕꯁꯤ ꯃꯈꯣꯏꯅ ꯁ꯭ꯀꯦꯟꯗꯤꯅꯦꯚꯤꯌꯥꯗ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯁꯤ ꯁꯤꯖꯟꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯒꯟꯍꯥꯏꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯒꯟꯍꯥꯏꯜꯅ ꯑꯁꯤꯕ ꯑꯣꯏꯅ ꯇꯥꯔꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯐꯤ ꯑꯃꯅ ꯌꯣꯝꯖꯟꯕꯤꯗꯨꯅ ꯂꯩꯔꯣꯟ ꯆꯟꯁꯤꯟꯕꯤꯅꯕ ꯇꯧꯔꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯒꯟꯍꯥꯏꯜꯁꯤ ꯌꯥꯝꯅ ꯀꯞꯂꯤ ꯃꯍꯥꯛꯅ ꯀꯞꯅ ꯑꯗꯨꯃꯛ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯩꯔꯣꯟ ꯆꯟꯕꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜꯒꯤ ꯁꯚꯥꯁꯤꯗ ꯃꯌꯥꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯑꯦꯔꯤꯛꯇ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯃꯌꯥꯝꯗ ꯍꯦꯔꯜꯅ ꯃꯐꯝꯁꯤꯗ ꯂꯥꯛꯅꯕ ꯀꯧꯕꯗ ꯊꯣꯔꯀꯤꯜ ꯍꯣꯏ ꯃꯈꯣꯏ ꯈꯔ ꯅꯠꯇꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯦ ꯃꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯇꯩ ꯂꯥꯛꯇ꯭ꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤꯗ ꯅꯪꯅ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯈꯣ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯦꯔꯜꯒꯤ ꯃꯤꯡꯗ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯍꯥꯏꯈꯣ ꯊꯕꯛꯁꯤ ꯌꯥꯝ ꯊꯨꯖꯟꯅꯕ ꯇꯧ ꯍꯥꯏꯔꯤ ꯑꯦꯔꯤꯛꯅ ꯅꯪꯅꯗꯤ ꯀꯔꯤ ꯈꯜꯂꯤ ꯕꯤꯌꯣꯟ ꯔꯁꯤꯌꯥꯅ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯕꯤꯌꯣꯟ ꯑꯩꯅ ꯈꯟꯕꯗ ꯑꯦꯔꯤꯛ ꯃꯈꯣꯏ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯕꯤꯌꯣꯟꯗꯤ ꯍꯧꯖꯤꯛ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛꯇ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯍꯦꯔꯜꯗꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯍꯦꯔꯜꯅ ꯑꯣꯂꯥꯐꯇ ꯕꯤꯌꯣꯟꯅ ꯉꯁꯤ ꯁꯪꯁꯥꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯔꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯔꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯍꯦꯔꯜꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯒꯟꯍꯥꯏꯜꯕꯨꯅꯤ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯤꯌꯣꯟꯒꯤ ꯋꯥꯈꯜꯁꯤ ꯑꯩꯁꯨ ꯌꯥꯝ ꯇꯥꯗꯦ ꯃꯍꯥꯛꯅ ꯑꯁꯨꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛ ꯂꯧꯁꯟꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯂꯥꯐꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯍꯦꯔꯜ ꯕꯤꯌꯣꯟꯅ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅꯕ ꯉꯝꯕꯒꯤꯅꯤ ꯃꯍꯥꯛꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯅ ꯈꯨꯗꯤꯡꯃꯛꯁꯤ ꯂꯧꯁꯟꯕ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯀꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯗ ꯍꯦꯔꯜꯁꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯤꯡꯊꯧ ꯍꯦꯔꯜꯁꯤ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯁꯤ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯅꯁꯨ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯪꯒ꯭ꯔꯤꯠꯁꯤ ꯐꯥꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯍꯦꯔꯜꯅ ꯃꯅꯥꯏꯁꯤꯡꯁꯤꯗ ꯅꯨꯄꯤꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯪꯒ꯭ꯔꯤꯠꯁꯤ ꯑꯩꯁꯨ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯏ ꯍꯦꯔꯜꯅ ꯑꯃꯨꯛ ꯊꯠꯇꯨꯅ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤ ꯂꯣꯟꯖꯟꯈ꯭ꯔꯦ ꯏꯪꯒ꯭ꯔꯤꯠꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅꯤ ꯅꯪꯅ ꯀꯤꯔꯤꯕꯁꯤꯅ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯩꯅ ꯀꯤꯔꯤꯕꯁꯤ ꯅꯪꯅꯤ ꯑꯩ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯏꯪꯒ꯭ꯔꯤꯠꯄꯨ ꯐꯥꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯑꯩ ꯅꯤꯡꯊꯧ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯏꯪꯒ꯭ꯔꯤꯠꯅ ꯑꯗꯨꯕꯨ ꯕꯤꯌꯣꯟꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯀꯌా ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯕꯤꯌꯣꯟꯅ ꯀꯔꯤꯝꯇ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯕꯤꯌꯣꯟ ꯑꯣꯏꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏ
ai sikhrabadi ai gi lebak si su leiraro aduka biyon sikhagana aina ngasi nangonda wasak libasi nangbu Norway pumbagi maharani oihengani Ingrid na adu orabadi matam do ngai kari thokpagi habdu yengba tabani ishorna kari silakpagi habdu yengba tabani hairi Herald ishorgi wafam dumadi to aina aigi punsida ishor singna silakpa ngai bada isasi chokthaduna ta lagbani makhoi akhoi gi damak thaba mata tawraktabani ai nangbu lawba pam hojik lawba pami haiduna Herald na hatu Ingrid ki phuriche sagai gi tawda Ingrid na kinna thilakli Herald su sauduna Ingrid pu phubikre aduga namdana rep tawbikre Herald na nangi biyon haidudi lapna thamkhro hairi Ingrid su upai leitabdagi Herald gi apama si tawhanbada takre masidagi sinsi biyon hogi sinda mulak makhoina Russia gi lami ayama lakani haina panari ba mafam sida section thorang lokhatun leiri masida Eric na samudra mayayom da yengduna aina kanago makhara lakpa ure hairi biyon ningthau hekon hoi orama yai hairi Eric na nate biyon lakli basi hekon hoi nate akhoi gi yengnam singdu lakle hai khre wafam sita bada ganhal hoisu magi mafam da leiruna magi dama biyon da bidai piram duna chathre biyon ho Eric hoina mafam sida lehogdori bani aduga ganhal na atopa side amada nga ka dori bani somdana Herald su phamung sida ningai dana phamnu leiri tanja sida lan lai haibagi makhoi signal si khongakre masi tabadagi Herald su sem sa duna thokre masidagi sinsi Russia rongi mai gai da lakle hoji Oleg na luchingduna masing thingam daba jahas ka yama puduna Herald gi lamsida sum dakchalak makhoi na tong iba jahas asidi tongan ba system amada thauduna lak biyon horongi lami sing sisu ising mapan sida machin tumba u mayama yungsanduna Russia gi lami sing siga thengnana bagdam ngai do leiri masida lami amana pangan thona oigedaba isai ama Norway maron da saktu leiri makhoi gi lami sing sisu biyon gi athangdagi lami si maron naina thamli masidagi sinsi flashback da mo hankatun lakre masida Ivarna Oleg hoida tawgudri balana sigi poram khara taktun leiri Ivarna makhoi mayamna yengniba map sida akhoi mafam sidagi attack tawba yagani Herald na lariba city du yoksan ba yagani biyon su mafam sida soida leramgani mahana khoi bu thingna ba honargani masigi nakan sina taba plan khara su atopa nakan da tawgudabani haidi Oleg maming tana sangsar si sega kairiba biyon si mafam sida leramgani hapsi nang sengna thajarba raidun hangi Ivarna masidagi sensamu Ivarga biyon gi wakhal amada lakre hantaki lantham sida makhoi ni amana amabu masak munna khangnabani singba tanagadawna makhoi ni nakana khalli wakhansi ayeng bai khoida phamina duna wari sabagi saktam amada uhalli Ivarna su biyon phamduna ngai ba pham sida yengli masigi sinsi mamangi sindu da mulaktuna Ivarna Olegta biyon mafam sida soida leramgani aduna aikhoidi maigai kya khaidoktuna lansi ta sanna bohona gadawani Oleg ke senapati achanba manai sina biyon di nangna tawriba plan si khangamoidra haiduna hangi Ivarna khangamgani mahangna su soidana khangani men oina changkadoriba mafam sida ising manungda step mayam leramgani aikhoigi jahas achau singjidi ising mapan ta na thaujanba yaro laikang yaudringai longona hangani aduna aikoi jahas macha su loina kidabani adu orabadi aikhoigi lanmi singsi laina kangphan yauduna attack tawba yaragani haikre masirgi sinsi Persian gi sindam mulakre hojik lakliba jahas singsi biyon su sigi fajaraba isai amaga loinana lapna yengnu leiri masida Eric na biyonda lakliba Russia gi jahas singsi yenglaga makoina tawri usi karino haiduna hangkre biyona makoina tawri basi aina tarokani khankibaduni haikre hojik Russia gi jahas singsi su Ivar gi idea dagi jahas achauba momda macha ani loina do lakli makoina hojik tawgodori bisi achauba singsi khamno lehoraga macha singsina kangphan tana thaujanba yanaba lakli masidagi sinsi mu biyon ga Ivar ga machimina usi bhap to wari sanabagi sinsi da mung lakre makoina hojik maru oiba lan tawnagodriba mafam sida phamina duna mana yanaba lan gi porangi matangda wari kya sanari Ivar iyamba biyon isorsingna aikhoini bu amu hanna mayoknabagi tanja do pinagador makoina ibani fight tawraga nungaiba phongdokadabagi ngai do laikre makoida ngaktadi aina su tainaroi maramdi aisu isada lanpham chigi damak nungaiba phaw biyona nangna aikhoigi laisingi maramda wari saba du pakjade nangden sakatagi kanba mini Ivarna nangna khaliba su chumba yai biyon aingondagi di nangna halliba aigi iyamba handi nangna aingondagi hena khangpham chu thoi biyona aina hantaki matang sida yan ta daba malai nangna Christian singa punna alliance tawduna laklaga aikhoigi miyo singa landaba si tawhaidaba thabak ni hairi Ivarna aidi matam chupada mai pa ko pa mi hairi biyona nangna hantak tawriba si aikhoigi oiba jati gi mayok da lepliba nangna aikhoigi isor singa namthak tawba ngamlabanina aikhoigi baba Ragnar da su namthak tawrobani khallu hairi Ivarna babana di aibu aikhoi mayam gi manungdagi England da puduna khankibani hairi biyona adubu maduda nangna khangdaba ma leire Ivar madugodi ba aseng mangak nate babana aingonda ahan mad hairamman mathangda uba sigat bisak hoida su hairamman babana aikhoida hana mahaka punna wesek sanabagi dam hairamman matamduda aikhoina wafamdu yakide adudagi babana upai leitabdagi nangonda hangkiba Ivarna madugi maramdu nang khanglabara biyon matamduda babana khangki nakhoi mayamna babana haiba wafamdu yaru haibasi babana khangki nakhoina babadagi lapthokhrani haibasi babana khangki ai khaktana mana haiba wafamdu yarakani haibasi biyon madudi aikoi loina mang asu pam adubu aikoi marina amadi kedagat ki biking singna babana mathanda sijanabagi khongjat aduda inaba pamkhide aikhoina di babagi apam singdu pangthokpo oina pamki mahana pamlamba asa singdu thunganba oina pamki thabak singdu aikhoina su pangthoklamlaban Ivarna babagi aseng apamba pandamdudi ngasi su aigi nakta lengdra leiri biyon nangna haisinadi
ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯑꯃꯗꯤ ꯏꯁꯣꯔꯁꯤꯡꯕꯨ ꯃꯨꯠꯊꯠꯄꯁꯤꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅꯁꯨ ꯉꯛ ꯅꯣꯝꯃꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯂꯥꯜꯂꯦ ꯑꯥꯏꯕꯔ, ꯑꯩꯅꯁꯨ ꯅꯪꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯅꯃꯥꯡꯗ ꯄ꯭ꯔꯨꯞ ꯑꯣꯏꯅ ꯎꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯁꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯁꯤ ꯑꯥꯏꯕꯔꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯁꯥꯎꯗꯨꯅ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯡꯁꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯖꯍꯥꯖ ꯑꯆꯧꯕꯁꯤꯡꯁꯤ ꯊꯝꯃꯝꯂꯒ ꯃꯆꯥꯁꯤꯡꯁꯤ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯧꯖꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯀꯪꯐꯥꯟ ꯆꯞ ꯆꯥꯅ ꯌꯧꯔꯒ ꯆꯦꯟꯁꯤꯟꯅꯔꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯦꯔꯜꯅꯁꯨ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯏꯠꯁꯤ ꯆꯣꯡꯁꯟꯅꯗꯨꯅ ꯑꯉꯝꯕ ꯍꯥꯠꯅꯔꯤ ꯁꯨꯅꯔꯤ꯫ ꯕꯤꯌꯣꯟ ꯍꯣꯏꯅ ꯑꯃꯨꯛ ꯃꯊꯛ ꯇꯛꯄ ꯁꯔꯨꯛꯇ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯆꯨꯞꯁꯤꯡꯅ ꯊꯤꯡꯂꯤꯕ ꯄꯜ ꯑꯁꯤ ꯁꯔꯨꯛ ꯈꯔ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯁꯒꯣꯜ ꯇꯧꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯕꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯔꯝꯅ ꯍꯦꯔꯜ ꯍꯣꯏꯅ ꯄꯨꯔꯥ ꯑꯣꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯟꯁꯤ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯟꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯕꯤꯌꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯇꯦꯟ ꯀꯥꯞꯊꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯤꯗ ꯑꯉꯝꯕꯁꯤꯗ ꯀꯟꯅ ꯆꯦꯟꯈꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯟꯒ꯭ꯔꯤꯗꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯏꯟꯒ꯭ꯔꯤꯗꯁꯤ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯔꯦꯞ ꯇꯧꯕꯤꯔꯝꯕꯗꯒꯤ ꯃꯊꯋꯥꯏ ꯁꯣꯛꯅ ꯏꯁꯤꯡ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯂꯥꯐꯅ ꯏꯟꯒ꯭ꯔꯤꯗꯅ ꯀꯞꯂꯤꯕꯁꯤ ꯊꯦꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯨꯝ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ ꯏꯆꯥꯅꯨꯄꯤ? ꯀꯞꯄꯨ, ꯅꯪ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯄꯨ, ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛ ꯖꯥꯇꯤꯁꯤꯒꯤꯗꯃꯛ ꯀꯞꯆꯧ ꯍꯥꯏꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯟꯐꯝꯁꯤda ꯑꯁꯤ ꯑꯅꯥꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯄꯥꯁꯇ ꯑꯃꯨꯛ ꯍꯪꯀꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯃꯦꯞꯁꯤꯗ ꯌꯦꯡꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯅ ꯌꯥꯝꯅ ꯉꯝꯕ ꯖꯒꯥ ꯑꯃꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯤ꯫ ꯑꯥꯏꯕꯔꯅ ꯃꯗꯨ ꯌꯥꯔꯣꯏ ꯏꯒꯣꯔ, ꯃꯐꯝꯗꯨ ꯌꯥꯝ ꯉꯝꯕ ꯖꯒꯥꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯗꯤ ꯑꯥꯏꯕꯔꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯏꯒꯣꯔꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯁꯟꯅꯕꯒꯤꯗꯃꯛ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯕꯤꯌꯣꯟ ꯍꯣꯏꯒ ꯊꯦꯡꯅꯔꯤꯉꯩ ꯔꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯑꯣꯏꯔꯤꯕ ꯑꯣꯂꯦꯛꯅ ꯂꯨꯆꯤꯡꯗꯨꯅ ꯑꯥꯏꯕꯔꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯅ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯕꯤꯌꯣꯟꯅꯁꯨ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯆꯪꯁꯟꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯝꯃꯝꯂꯤ꯫ ꯂꯥꯟꯃꯤ ꯈꯔ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯪꯐꯥꯟꯗꯒꯤ ꯑꯥꯏꯕꯔ ꯍꯣꯏꯗ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯖꯍꯥꯖꯇ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤ ꯈꯔꯁꯨ ꯍꯥꯠꯂꯤ꯫ ꯑꯥꯏꯕꯔ ꯍꯣꯏꯁꯨ ꯃꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯌꯣꯟꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯦꯟꯁꯤꯗ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯄꯟ ꯈꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯒꯟꯍꯥꯏꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒ ꯑꯃꯨꯛ ꯊꯝꯃꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯌꯥꯝꯕꯅꯗꯤ ꯕꯤꯌꯣꯟꯒꯤ ꯁꯔꯨꯛꯇꯨꯗ ꯂꯩꯍꯧꯔꯕꯅꯤꯅ ꯁꯣꯝꯗꯗꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯒꯟꯍꯥꯏꯂꯣꯅꯁꯨ ꯑꯥꯏꯕꯔ ꯍꯣꯏꯁꯤ ꯆꯪꯁꯟꯗꯅꯕ ꯀꯟꯅ ꯊꯤꯡꯉꯤ꯫ ꯃꯈꯣꯏꯅ ꯇꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯖꯍꯥꯖꯁꯤꯁꯨ ꯁꯨꯝ ꯊꯧꯖꯜꯂꯛꯄꯅ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯄꯟꯁꯤꯗ ꯊꯦꯡꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯆꯣꯡꯊꯔꯛꯇꯨꯅ ꯄꯟꯁꯤ ꯊꯥꯗꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯒꯟꯍꯥꯏꯂꯣꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯟꯕꯗꯒꯤ ꯄꯟ ꯑꯁꯤ ꯊꯥꯗꯠꯄ ꯍꯧꯈ꯭ꯔꯦ꯫ ꯒꯟꯍꯥꯏꯁꯨ ꯑꯣꯂꯦꯛꯀ ꯆꯣꯡꯁꯟꯅꯗꯨꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯐꯥꯏꯠ ꯇꯧꯔꯝꯕꯗꯒꯤ ꯒꯟꯍꯥꯏꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯁꯤ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯅꯁꯨ ꯒꯟꯍꯥꯏꯜꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯂꯤ꯫ ꯑꯣꯂꯦꯛꯅꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯒꯟꯍꯥꯏꯜꯁꯤ ꯎꯄꯥꯏ ꯂꯩꯇꯅ ꯏꯁꯤꯡꯂꯣꯝꯗ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯥꯟꯁꯤ ꯃꯥꯏꯊꯤꯕꯗꯒꯤ ꯑꯥꯏꯕꯔꯅ ꯉꯝꯗꯨꯅ ꯃꯈꯣꯏꯅ ꯈꯥꯔꯤꯕ ꯄꯟꯁꯤ ꯊꯥꯗꯠꯂꯒ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯃꯌꯥꯝ ꯑꯃ ꯊꯧꯖꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒ ꯑꯥꯏꯕꯔꯒ ꯚꯥꯞꯇ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯤꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯉꯁꯥꯏꯗꯤ ꯃꯐꯝꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯃꯤꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯤꯌꯣꯟ ꯍꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝꯗꯨꯗ ꯔꯁꯤꯌꯥꯟꯁꯤꯡꯅ ꯉꯝꯁꯤꯜꯂꯛꯈ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯕꯤꯌꯣꯟꯒ ꯑꯥꯏꯕꯔꯒꯁꯤ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯣꯟꯗꯤ ꯉꯁꯥꯏꯒ ꯁꯛꯐꯝ ꯑꯁꯤ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯃꯤꯠꯇ ꯏ ꯀꯥꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯅꯁꯨ ꯃꯌꯥꯝꯕ ꯕꯤꯌꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯣꯂꯦꯛ ꯍꯣꯏ ꯑꯥꯏꯕꯔ ꯍꯣꯏꯅ ꯒꯟꯍꯥꯏꯂꯣꯟꯅ ꯊꯠꯂꯝꯂꯤꯕꯁꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯅ ꯍꯥꯏꯈꯤꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯣꯂꯦꯛꯁꯨ ꯂꯝꯗꯝꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯛꯈꯥꯏꯅ ꯑꯗꯨꯃꯛ ꯊꯧꯖꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯗ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯉꯝꯕ ꯆꯤꯡꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯒꯣꯔꯅ ꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯥꯒꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯂꯩꯔꯦ꯫ ꯆꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯀꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯏꯕ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯉꯥꯡꯁꯤꯗ ꯎꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯥꯏꯕꯔꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯃꯥꯏꯁꯤꯗ ꯅꯞꯇꯨꯅ ꯀꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯨ ꯁꯧ ꯁꯥꯗꯨꯅ ꯀꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯍꯥꯟꯅ ꯌꯧꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯊꯧꯔꯤ ꯊꯥꯗꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯆꯤꯡꯈꯠꯂꯤ꯫ ꯕꯤꯌꯣꯟꯅ ꯇꯧꯕ ꯄ꯭ꯂꯥꯟꯗ ꯃꯐꯝꯁꯤꯗꯒꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯃꯐꯝꯁꯤꯗꯤ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯥꯏꯕꯔꯅ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯊꯕꯛꯁꯤꯕꯨ ꯑꯣꯏꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯁꯥ ꯌꯥꯎꯅ ꯊꯥꯒꯠꯂꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯈꯣꯡ ꯁꯣꯟꯖꯔꯕꯁꯨ ꯃꯈꯨꯠꯀꯤ ꯁꯔꯨꯛꯇꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇꯅ ꯇꯧꯔꯒ ꯆꯤꯡꯃꯥꯏꯁꯤꯕꯨ ꯀꯥꯈꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯔꯣꯝꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦꯔꯤꯛ ꯍꯣꯏ ꯕꯤꯌꯣꯟ ꯍꯣꯏꯅꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯁꯤꯗꯒꯤ ꯃꯈꯣꯏꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯦꯟ ꯀꯥꯞꯊꯗꯨꯅ ꯑꯃꯗꯤ ꯇꯤꯡꯒꯪ ꯄꯥꯟꯕ ꯑꯆꯧꯕ ꯕꯣꯟ ꯀꯌꯥ ꯑꯣꯟꯊꯔꯛꯇꯨꯅ ꯃꯩ ꯊꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯡ ꯌꯥꯝꯕ ꯍꯦꯟꯕ ꯃꯔꯝꯅ ꯁꯨꯝ ꯅꯛꯁꯜꯂꯛꯄ ꯍꯧꯔꯛꯈ꯭ꯔꯦ꯫ ꯍꯦꯔꯜꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯁꯤꯗ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯥꯁꯤꯁꯨ ꯍꯧꯖꯤꯛ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯅꯪꯂꯤ꯫ ꯍꯦꯔꯜꯁꯤ ꯍꯧꯖꯤꯛ ꯐꯝꯊꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏ ꯑꯦꯔꯤꯛ ꯍꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯍꯛꯊꯦꯡꯅꯅ ꯐꯥꯏꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯟꯗꯨꯅ ꯆꯦꯟꯅꯕ ꯃꯐꯝ ꯆꯥꯕꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯗ ꯑꯣꯔꯗꯔ ꯇꯧꯔꯤ꯫
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟꯒ ꯑꯥꯏꯕꯔꯒ ꯚꯥꯞꯇ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯤꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ, ꯃꯥꯏ ꯄꯥꯛꯇꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯕ ꯌꯥꯔꯣꯏ, ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯁꯣꯔꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕꯅꯤ, ꯑꯩ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯥꯏꯕꯔ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯅꯗꯤ ꯀꯩꯝꯇ ꯊꯧꯋꯥ ꯁꯥꯗꯅ ꯅꯪ ꯂꯥꯜꯂꯦ ꯕꯤꯌꯣꯟ, ꯏꯁꯣꯔꯁꯤꯡꯅ ꯅꯪꯕꯨ ꯌꯥꯝ ꯃꯥꯡꯖꯧꯅꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯕꯤꯌꯣꯟ, ꯅꯪ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯏꯌꯥꯝꯕ, ꯅꯪ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯥꯏꯕꯔꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯕꯤꯌꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄꯔꯖꯤꯌꯟꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯐꯥꯏꯠ ꯇꯧꯅ ꯇꯧꯅ ꯍꯦꯔꯜꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯁꯨ ꯆꯤꯡꯗꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕꯗ ꯑꯥꯏꯕꯔꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯁꯤ ꯎꯔꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯁꯤ ꯐꯥꯎꯕ ꯕꯤꯌꯣꯟꯅ ꯍꯟꯕ ꯇꯧꯕ ꯂꯩꯇꯅ ꯆꯦꯟꯁꯤꯟꯗꯨꯅ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯑꯦꯔꯤꯛꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯦꯟꯈꯤꯅꯕ ꯑꯣꯔꯗꯔ ꯀꯟꯅ ꯇꯧꯔꯤ, ꯑꯗꯨꯒ ꯍꯦꯔꯜꯕꯨꯁꯨ ꯆꯤꯡꯈꯠꯇꯨꯅ ꯄꯨꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯑꯩꯕꯨ ꯄꯨꯔꯒꯅꯨ ꯑꯦꯔꯤꯛ, ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯄꯨꯗꯨꯅ ꯑꯅꯧꯕ ꯖꯒꯥ ꯑꯃ ꯊꯤꯔꯨ, ꯅꯈꯣꯏꯅ ꯁꯥꯐꯒꯗꯕ ꯂꯝ ꯑꯃ ꯊꯤꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯄꯝꯕ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯀ꯭ꯔꯥꯎꯟ ꯑꯁꯤ ꯑꯦꯔꯤꯛꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯦꯔꯤꯛꯁꯨ ꯀ꯭ꯔꯥꯎꯟ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯌꯥꯝꯗ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯀꯣꯏꯁꯜꯂꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯤ, ꯃꯅꯥꯛꯇ ꯅꯛꯁꯟꯕ ꯃꯤ ꯀꯅꯥꯝꯇꯅ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯥꯏꯕꯔꯅ ꯅꯥꯀꯟꯗꯒꯤ ꯈꯪꯍꯧꯗꯅ ꯆꯪꯁꯜꯂꯛꯂꯒ ꯃꯌꯥꯝꯕ ꯕꯤꯌꯣꯟꯕꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯜꯂꯛꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯑꯥꯏꯕꯔꯒꯤ ꯊꯥꯡꯁꯤꯅ ꯐꯥꯎꯗꯣꯛꯂꯤ꯫ ꯁꯤꯟꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯚꯥꯞꯇꯁꯨ ꯃꯐꯝꯁꯤ ꯃꯈꯣꯏꯅꯤ ꯈꯛꯇ ꯑꯣꯏꯅ ꯂꯩꯗꯨꯅ ꯑꯥꯏꯕꯔꯒꯤ ꯊꯥꯡꯁꯤ ꯁꯠꯇꯣꯛꯄꯗ ꯕꯤꯌꯣꯟꯁꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯣꯡ ꯑꯁꯤꯒ ꯁꯤꯟꯁꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯅꯤꯡꯊꯧ ꯍꯦꯔꯜꯒꯤ ꯀꯣꯅꯨꯡꯁꯤꯗ ꯑꯣꯂꯦꯛ ꯍꯣꯏꯅ ꯄꯥꯔꯇꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯟꯐꯝꯁꯤꯗꯅ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯇꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯑꯥꯏꯕꯔꯅ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯊꯥꯗꯣꯛꯇꯅ ꯍꯧꯒꯠꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯌꯥꯝꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯑꯦꯄꯤꯁꯣꯗ ꯑꯁꯤꯒꯤ ꯁꯤꯟꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯆꯣꯡꯗꯨꯅ ꯎꯠꯄ ꯃꯔꯝꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯣꯛ ꯉꯥꯎꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯩꯇꯕꯒꯤꯅꯤ ꯈꯟꯗꯨꯅ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ